थौरेबा माना गाइजु कन्नको त खंगौदना मोइगी लमखाइजु यौदब खितंग वाटलिङाइदा मंगकसिदा माना गाइजु थौरिङाइजुदा तम्मा खौरिदा सुमाइना लेलक्पनेबा थांजना अदैदि माजु दुम मिहालेना हाइफेट Mayambu Kurumjari and a very good evening. Ipo media ming tabir pumna makpu ahanda maktada Suraj Khongban tabam na taram nokcheri loine nangasi. Ipo media na mayam gidamakta series 9 every Wednesday and Saturday puthokcheri ba Crime Diaries Yangkai suba episode yang biriba singbu ahanda maktada hanna na thagacheri loine na Ipo media na अखोइन होनजरिबा मयाम गिदमक्ता सेवा तौजिरबा असिदा मयामना पेनबिदुना अखोगी एपिसोड असि ngасidi यामना नुंगाइबा यामना याइफबा यामना मंगोलबा म ओहनबिदुना यांखै सुबा एपिसोड यौजबसिदा अदुकी मतिक मयामबु हनना थागचरी लोनेना मयामगी अखोगी थौजालदगी एपो मीडियाना मयामगी दमक्ता पुथोकचरिबा क्राइम डायरीज अखोइबु मंगोल ओहनबबगी दमक्ता हनना थागचरी हाइना थमजगे लोनेना एपो मीडियाना सीरीज 9 मयामगी दमक्ता पुथोकचरिबा क्राइम डायरीज एवरी वेडनेसडे एमडी सैटरडे मयामगी दमक्ता सेवा तौजबसिदा मयामना सुंगसोय सोयतना सपोर्ट लेप्तना तौबियु हाइना थमजगे लोनेना ngасidi अखोगी एपो मीडियाना पुथोकचरिबा क्राइम डायरीज 50 सुबह एपिसोड योरपा हाइबसी अदुकी मतिक एखोइना मयामबु थागतबा ngamjade amadi mayamgi effort mayamgi energy amadi mayamgi appreciation dubu अखोइना ngasi acknowledge तौजरगा ngasi 50 सुबह एपिसोड सिदा मयामबु हनहना थागचबा amadi तोबिमल खंगबा उचरी लोइनना ngasi gi इपो मीडिया gi क्राइम डायरीज 50 सुबह एपिसोड सिदा सु एखोगी स्पॉन्सर तौबिरकलिबा लैरेन ज्वेलर्स अहानबा महाकी आउटलेट सिना सगोलबा निपा कैथल द लैजै लोइनना अनि सुबसिना क्वाकैथल सेगा रोड थौदा भाबोक लेकाइदा लैबसिदा मयामना लेंसिन बिरकलगा एखोगी लैरेन ज्वेलरीज ना एखोगी ट्रेडिशनल डिजाइन तौबा मयामबु एलिगेंस ओइनबगी पांदमदा एखोगी थमजरिबा एखोगी सनागी आउटलेट सिंगसिदा मयाम लेंसिन बिरकलगा मयामगी अपाम सिंदु खनबियु हाइना थमजगे एखोगी इपो मीडिया ना मयामदा पुथोकचरिबा क्राइम डायरीज हाइबसी एखोगी पर्पस से मयाम खंगमिनखरबनी अदुबो एखोइना निंगसिंग जदबा यादबनिना एखोगी माइनर सिंगसे अवॉइड तोहनसी 18 इयर्स बिलो सिना अवॉइड तोहनमिनसी हाइबसी मजु थमजगे डिस्क्लेमर ओइना लोइनेना एखोगी क्राइम डायरीज हाइबसी मयामगी एजुकेट तौनबा अमदी एखोगी एजुकेशन अवेयरनेस अमदी मयामदा एखोइना मेसेज मयाम स्प्रेड तौनबगी दमक्ता थमजबा पांदमनी हाइबसी मखंगमिनरगा एखोगी क्राइम डायरीज सी लीगल प्लेटफॉर्म नचदे हाइबसी मसु मयामदा वाखल तामिनहन ताहंजनिंगी लोइनेना ngасigi यांखै सुबह एपिसोड योरकपा हाइबसे एखोय अदुकी मतिक नुंगाइजै मयामबु लोइना एखोयगी थागचरी इपो मीडिया ना मयामगी दमक्ता सेवा तौजरकपसिदा एखोयना ngasi फावबदा सब्सक्राइबर मयाम अमना सपोर्ट तौबिरगा एखोयबु पुनिंग थौगत पिबगी दमक्तासु हाना थागचरी लोइनना यामना नुंगाइबा पाव अमना अमुकसु एखोयगी इपो मीडिया गे हाना लेजरिबा सब्सक्राइबर मयाम सिदगी अहेनबा हापजन बिरगा ngasi de एखोयगी 400k खरे हेलन बिबगी दमक्तासु मयामदा तौबिमल खंगबा अमदी इकाई खुमनबा अमदी थागचबसु फोंदोकचरी मयामगी पांगल मयामगी थौनादुना एखोय इपो मीडिया गे पांगल ओइजरिबनी अमदी इपो मीडिया गे एखोय लेजरिबा स्टाफ पुनमकना मयामबु हाना थागचरी स्टाफ मयामगी माइकैदगी महुत सिंजरगा ngasi gi इपो मीडिया न पुथोकचरिबा क्राइम डायरीज तगी मयामबु तौबिमल खंगबा अमदी थागचबा अमदी मयामबु अखोइना पुंसिगी काउजरोय हाइबा वाखलोनसिमा अखोइना पुनिंगदा थमजिनजरी हाइबसिमा मयामदा ताकथोकचरी लोइनना इपो मीडिया नुसिबिबगी दमक्तासु अखोइना मयामबु हाइनिंगाइ लेतना थागचै ngasiदी एपिसोड यांखै योरकपा हाइबसि अखोइसि एक्स्ट्रा एक्साइटमेंट नमा फंगबगा लोइनना अखोइसि अखोइगी माइलेज सिदा मयामगी सपोर्ट सिना अखोइसि अदुकी मतिक थौनासि हेना पिबिबगी दमक्तासु थागचरी अखोइगी क्राइम डायरीज की फैमिलीज म्याम अदुगा अखोइ हानगी लेजरिबा इपो मीडिया की सब्सक्राइबर्स म्याम फैमिलीज म्याम अमसु अखोइगी इपो मीडिया न पुथोकचरकदरबा अखोइगी
mayam gi damak ta semja sajarak pa akhoi design kaya ama series kaya ama program kaya ama functions kaya ama da support of you loina na akhoi na matam gi oiba updates kaya ama su mayam gi damak ta sungsoi soidina thamjarak ke haine thamjari loina na akhoi gi crime diaries ki families ipo media gi families mayam si akhoi na nushimandana akhoi gi ngasi gi sida akhoi su tobimal khangbasi karama mong do utsige haina akhoi na sum thamjabada ipo media gi crime diaries yengbiri ba singba families singi damak ta su akhoi na mathangi episode habedi 51 episode tagi di akhoi su cash prize ki award mama akhoi na thamjana bagi khudong chabaduma akhoi na sem sajare haibedi episode 51 dagi akhoi na hojaraga akhoi na pangthok chaki ba episode sing akhana ba haibedi samna hare kanda mathangi si akhoi 51 da akhoi na lauthok sa de question si episode number 41 dagi na 45 poki manung da leiba episode manga si dagi akhoi na question khara khanga charaga akhoi gi viewers sing dagi akhoi na question se khara hangjaraga answer si akhoi gi khuthang da pibirak laba matung da akhoi na answer si achumba answer pibirak pa sing da akhoi na cash prize oina winner lauthok na bagi khudong chawdu thamjarake loina na cash prize lauthok pa matam da answer si chumba akhoi gi masing si yamaga da akhoi na lucky draw gi form da akhoi na lucky draw ocharaga akhoi gi winner se sungsoi so da lauthok charga akhoi gi cash prize akhoi na thamjage haina akhoi na design tawjare loina na akhoi gi competition si yawam matam da akhoi gi WhatsApp pe channel subscribe to bigadabani akhoi gi subscriber oi bigadabani akhoi gi telegram gi channel su akhoi gi ipo media gi telegram channel su subscribe to bigadabani loina na YouTube amadi Facebook ki akhoi gi subscriber oi biga loina na ngasi gi mayam gi damak ta yamna special oina akhoi na pangthok chariba yankhai suba episode habedi crime diaries 50 suba episode si busu subscribe amadi share to biraga akhoi na mayam gi damak ta yam interesting oba ngasi gi 50 suba episode sidagi reels macha ma akhoi na lathok charaga mayam da akhoi na Facebook ki khuthang da akhoi na thamjara ko matam da mayam na share to biraga comments mayam ama ehen ba amasu akhoi na include tawjaraga mayam gi damak ta hena akhoi na nungai na bagi mong da akhoi na semjaba akhoi gi adugum laba competition ni sungsoi soidana akhoi gi ipo media gi families mayam ama akhoi gi crime diaries yengbiri ba singna su sungsoi soidana akhoi gi competition si yaubiraga hena thauna hapiu amadi khoi competition si hena matik magun leibo oimina si hana thamjage loina na mayam gi damak ta akhoi gi ipo media na puthok chaki ba feature film nupadi sanani aduki matik akhoi na mayam gi responsive penjai amadi mayam gi damak ta su akhoi na design tawjariba ipo media na puthok chariba nupadi sanani haibasi crime related oiba maramna akhoi na Manipur gi mafam sin bathungna haibadi every nook and corner da akhoi gi crime diaries ki families mayam na initiate to biraga charity ki khuthang da akhoi gi mafam yodriba mafam singda sungsoi chodana yohon biu haibasi ma request tawjari lamdam asomda leibiriba singna akhoi gi Manipur gi kachin koya yona clubs organization maira paibi ima ibel singna punshin biraga ipo media da lakbiraga akhoi kaptriba mafam singdagi akhoi ne invite tawjari loina na mafam sida lengbirak tathok tasin tawminaraga akhoi crime diaries ki related oiriba ipo media na puthok chariba nupadi sanani haibasi akhoi mayam si sungsoi soidana kachin koya yawna bagi damakta akhoi na khanjari ba wakhal si akhoi gi mangphau na hanbina bagi damakta akhoi gi mayam pumna makna support to biu amadi ano ba mafam sing yengdriba mafam sing da akhoi gi charity show mayam amasi kapi na bagi khudong chabudo lobiyo akhoi ipo media na su mayam gi damakta platform si chauna hangduna thamjari loina na crime diaries ki akhoi gi motto na thamjari ba every nook and corner da akhoi crime mitigate to minasi haibigi pandam sigi amadi wakhalon sida mayam changsin minaraga Manipur da healthy society amalak minana bagi damakta mayam gi sahjok mayam gi support mayam gi appreciation suma darka lejabani na nizari loina na nupadi sanani haibasi sungsoi soidana Manipur gi mafam sinba thungna yohansi haibasi ma mayam da thamjari loina na hojik maksu akhoi gi samurau gi machu hall da nupadi sanani mayam gi damakta kaptuna lejari every day 7 pm da aduga hayeng sunday sisu aroi boina kapsagani 7 pm da akhoi gi nupadi sanani yanghogdaba chithanandhoba akhoi gi samurogi jaga da nakpa singna nupadi sanani machu holda lengbirak akhoi gi akhoi na thamjari ba akhoi gi kapsari ba pung 8 ki sida hayeng Sunday sina aroibo oigadabani na mayam sungsoi soidana akhoi gi nupadi sanani si miss to biganu haina thamjage loina na akhoi na amukasu
matangi hapta sidadi ekoi tantha polista kapnabagi damakta sem saduna ekoi leizari loinena tantha polista su special source mayamgi chithan andhaba ekoi khudong chahodaba yenghodaba piengba phanghodaba singi damakta so ekoi special source tantha polista ekoi facilitate tawraga mayamna ekoi gi nupadi sanani habisi sungsoi soidani yengbiu haina thamjage ekoi gi ipo media gi channel da ekoi gi release tawjakhiba China OTT app da ekoi na kapchariba China sisu mayamna ekoi gi book tawbiraga China film sisu support tobiu haina thamjage loinana China sidasu mayam gi makhal mathel gi ekoi cinema si aduki matik mayam khara marsu yengba khara na dumak nungai bi haina ekoi gi thambirak panina mayam na su ekoi China si masu support tobiraga OTT app ta ekoi gi yengbiraga China gi ekoi comments kaya masu thambir o haina thamjage loinana ngasi gi ipo media gi crime diaries 50 suba episode yorok pasi aduki matik mayam bu hanan thaga chari loinana ekoi gi 50 edition si gi damakta su Oza Robita Leima studio da lengsin duna leizare Oza bu taramna uminasi aduga Oza sina ekoi gi ngasi gi 50 suba episode se mayam gi damakta sung soidana yamna special oiba episode ama thambigani haibasima ekoi mayamna asa tawminasi loinana Oza si ngasi di 50 suba episode se ekoi topic se haidok te bida thamabani aduna mayam guest tawsi ngasi gi am special se Oza dagi lominasi Oza bu taram nokchari Oza aduga ekoi ngasi gi ipo media gi crime diary se 50 suba episode yopasi adukki matik nungai jai aduga Oza gi di ekoi 50 suba sida ekoi gi mayamda kari wakhalon kari nungai phungdok ningbage haibdu mathambi Oza ahan mamaktada ipo media gi subscribers sing crime diaries ki viewers sing boy kongona khurumjari asi khanghaudana episode 50 je yaure yam nungai jai mayamna yengbidana nainabidana khanabidana yam mapung phaba program amo oina ngasi mai pakna ngasi episode 50 ji tek ta kaidana koigi yawbangam base yam ai mayam yam hainingai leitana thagatsari ado ngasi gi aina seliba pijonje koigi matam kuding makta nauraga dum laina bana ngasi ti koigi lapulayon masu gi una masu anauba thingalakta ngai ba layonda lapu la masu anauba do ado masu ne ado matam kuding makta smai nau launa laina bana ngasi ti sigi masu je sasare doga kanoje Lakshman Wangkhem ipwana tawbirak pani ngasi ju sponsor je ado asigi kano jing je di wari jing je yam lui duga ina ju kogi aki tu jung laba mi hat sing haibane bako kogi leisabi macha jing bu hat pi gi bagi ade hat laga si haudaba adumba thokdok sing ne bako murder case sing adudo mayamna masigi matung dagidi leisabi macha jing ma pawi jing yam section ba aduga nupa oibajing aju sugumba mya se sathadaba aduga mona koi lamdam sida sumba thodok se thoktanabagi wakhalonda aina ngasigi keno sidi 50 subai episode se haki to junglaba mya sing ha se thamjabani ko do ahan ba case ai lijarake case yam matam duda yam phajagi aduga yam jullu sai tareni pan hawre ko case sigi case yam zului case mam je ko ai ju yam wai si mam jin nai na bada duga ngawai koina thodok to thokpa matam du da thengna gi ba dagi imung manung na pen da le rakhi ba mayam thamoi da saga le hoba imung manung gi awa mayam loi na mit ta sangchang ore moina ligi ba do mami tai mapi sinthara kapna ligi ba do loi na ningchang e do yam wai murder case ki wari li thokpa sidi yam serious so yam wai ba ko do hai ba han ba case matam du da koigi manipur puna magnin ki ba duga kai tawagi mi ama yumdagi mangraga halaktraga police ta missing report tawdriba no haidana no question hangna gi ba mane ba duga mi hat paji kano yam la na khana gi ba yam la na khana gi ba duga adum yam irai lai na ju puthokhi ba dai mi ga sam am phagatna ko no mani ni asi bakjang je phangne haibaga koigi hakjang oina phangdre ko adu saru sarang polang oina phange aduga hek phagat paga yam to na no nisda mi ma phagalaga yam thina police ta juwa gi ba admana oi gi ba case ne ba sumai to bane moje koigi sida case sida mabok se yam na mana mabok ne am thamoi song na le rakhi wari jing je ko mabok si sumai to bane moigi ibe ma jigi mapuji
mai nupi khainagraga masu kano macha mari thamamedana aduga mabokse mu ani suba nupi oina lawbane bako aduga ani jiki ani suba oina lawriba maboksina magi macha ahum mu poe ko macha ningol ani piba ma ada majina amu ojiki ibema se thawdok thoi be ibema si magi na kamai tawgeda magi mamaga mapaga yumji paledana ko palaga kogi mapaji thawri yala sigi baneba kogi maji wakhanji panda khanjalaga ne soironga ji pulon da lolaga amai tawraga dum thawri yala sigi bane haiba aduna hairiba maboksina ne kogi moi mabok hanjina thamamiba masajing jijo kogi atombi oina lakiba maboksina loina yokhre moi poktingai da lakiba launagi bani ko mabokse hoi ado mana nupi hangi macha gai habidi bema ji mapa hoi moi jung lo yu edana duga mo loi mayum pana gre aduga mo ji ki hari bema ji mapa jin man si gre dana thawri yalaga mama ji moi machina ahum ne ba musu ko aduga ahum ji akon ba bema ji mathanda poi manaw pa ni ga mawpa ni ji amadi miron ba tha humadi mabukta ya hori ngai da neba mapa jina thawri yala legi de je adagi angang ji po matung matam khara sahi ani mu kai mukti mama ji leiram bako ado mama ji ge mapam gi mama je kano ama yawba kentin phamba hotel ama phang ba haidare moi gi adu da mama ji ju thaboi ngang yawba adu yawba du da adum thabak se chathok chasin adum tawba ada mabok sinadi mong no pije mai ibungo ichan pa ju lei gide duga masu jingje phadana mana honai ma ju wajeri mi ga haga ado man haiba mabok sinane mina pokta bani haigini ko na asagi mana musu magi masi jena thamam macha ga jung su loina phadana lu no honara kwa magi macha ga de hena ne moi jina hena lu na tawba habdi aduga mu mai macha da de thina bunganga ju dai pura ju lam helena wara aju de kainoma you have the ai laite bo hara ju tawba aduga mu jiki nupi angi macha du di mina kaine kari hai ni na moi gi dum honara kwa adai musu masu je magi ju mana poksa macha ga du gi mayum para masu leira banatra duga mo jiki hari ba nupi anjina thamamba macha ji jiki macha je masu mo jung leire dana sidi mu mai masu lun tai mai tawde ba mo jung masu jing jung ne mabok se mana pokwa macha gi macha na tamina masu jung je lun tawde hai ne na mo jung tawjai aduga mo jiki mo ahum jida koi gi kaino se maupa ama sije mu ne khara leraga jiki kaino se ibema jiki mama je moi yum du da ge dum atopa nu pam da chen greba ado jiki hotel tawriba jiga moi thangna na dum phamina ba haitare ne atugumba miyam ne ba lawgri je ko aduga moi ji mama ji mapa jum lei gidre mama jum hundu me ko ada moi hum jil hawji matam ji da mana mama ji na mayum pan gi matam ji da manaw pa tom ba se yak pi haiba si je pura sakiba ji ju mu ada ye muksu kano jina jiki ibem ma thawdok thoi be ibem ma je si jo mu mana boarding da thamme na haiba ada mayum boarding da thamme do moidi mana hotel yaw ko ju chapan na cha thokon na ma cha je boarding da thamma ko na je na haraw jaruba adu ga tisindel hon da oirama ba adu su mo ko ti thir lok thedana adu di mana puri ba ma cha je ju lok thok traga di maina na tai cha dan pum thamma ma ga di na koi thi muk thiraga tha ma tu ki matung da phange hai kogi muslim gi ne kaino tambam maklubi taw tambam maktab hai tare ko adu da thamam me hayanga ge mo kaino maktab maklubi je tammaga ad maina ma phamam da adu da ge mo moina angang je lawri haiba maina loi ta sang khomjalaga mabok sina angang jing masu jing yok le dana mabok sigi macha jina mana poksa jina nupi ani mayum pan gre aduwa nupa amaga nupa ji haiba moi gi makura tho edna si mayum pan dreba angang jing ji mana lo yeng jan ba lai kilai chu ge do aina kai gumba yum pa laga di ai angang jing yeng jan banga moi ai gi ju ja yaw kani aduna haidana mana lo yeng jan laga yam nusina moi je mayum mai loi pana ga moi khatang ngai hore dana adu maina leiba oiba ada ibem ma ji yam thajadana ne koi mabok ka ma ga je musune masunu paga masunu piga je maboka naksinna je masunu pina mu heleba mabande phamung pulli ade mawpa ni duma pulli makura ga moi gem tung greba
aduna masu nupise ne khalakpada mana haye mabox na masak yam nusi haye magi photo jing ta jo khoina khange ai masak yam no no lauraga ne kusu jing ngau busna te mu busna te kulei kusu de tang pan thok pa mi se mayang kang ma sa paraga mi se wang sawe ba ngang je ado ma je maina ngang ngoi de hona mai ma samje ai ta zum ta sai da kak pam le do ado masak yam phajai hai ba ngang ngoi de hona ma sa yam na le hai ma tu yam na le hai ba ama box na aduna yam lo na tawjaraga ma ba ni dum to minna ba chak thong e thong minna ba masu ma venje hade ma je ai hek ai bok thong na pok pa isa gi masa na te chi ma pok na khande ba moi da ko amaina masu jung ji kari wali kari pari na like tam ba gi sa ba gi moi je maina hona lei bane ba akura ju thabak yaw ba sa le adu ta la poisa hade ma pok si ju phang phang ma tam tam gi dam thabak sura moi je khen dong na nungai ta ga ju koi gi sa ba thak padi wa ta na dam lei je ba ada masu ji yam thaja da na ne mai bi chang e ba lai dong ak pa koi joirong paro lo la ga hing da ko chen chen bi phana bi koi lau bi bang lai ki lai ron mi na khang da ji pa on da lon ba se hore e ba ko adu horok pa dai di moi na mai bi ko da yeng ba da cd isor ma tong e isor moi ai maming de hai ro ki ko isor adu tong e na moi na hai re ba adu de ma gi moi ju mai na lai tong ji mai mama ma pa na mu thin nei hai ba e ma gi mama thi la ga cái nó tàu biu coi ajaw za tàu ga lại sang lát la ga mà giờ phải tàu biu noi na cái cũng ban nam dân là cái đi mà dân nara cái ní na hay ba atu ki moi na ma gi likhun je thi la ga lai ma je thi la ga mo ma gi lai ma pa cái lỗi thi la ga mai pa na mai na ma gi sak na ma na sat ta na lai ron tam ta na lai yu oi ba cái nó jing tam kare ta na ko atu ma di khoi gi ne moi gi mai lai ma ne ba mai na mai bi sang ba se tam ma ga ne khoi dum sang ning ba sum ba gi thoram je yaw ning ba gi tam ma ga pam ja ba gi pa ima na nai la ga ne tam ma ga sang gi ba ma du ga ma sa gi khoi mai bi kai no khang dri ba ka nam sam na dri ba normal adum lei ba imung am da sangak pa adu ga ani je khenai hai mai na sangak pa jina ne ka nam sam na ding adam seng na sang pa da seng ba mong dei so na tong pa ni hai da na lai kuramba ada yidi ko ya na ye gieng ba da yi cái nó tàu ba lai phao hun ba lai bao hun ba adum bong jam lai hai ba adu paisa ju phadum phadana tho ba ma na phao ko lai bao se ju sum me hai ba adu mai tàu na ma je lai khom ba ju sa le lai rau ju sa le yum da ju lai khom ba lai bao ju mam tàu ra dai lai chang khoi yum ki kana ba lai khoi ki lokhat pa du na ma ju tàu na dra du ba sa tana imung ju ge do ma je phajana so ma teng ma oi khare ba adu ma na ju yam pam jai ibok ai sumana isor ki thawan tau jara ge na haidana ma box na ju thing dre ba ko adugi admaina lei gi ba le chairak sida aduga ma ji inkhalak pa matam jida sahi ma sa gi madu traga manga taruk tare sai ne ba yam no thaja dana mayum ji pan thokre ba ma boy na pa koi khole ga ji amta khangau dre ba ko aduda koi ma je angang ga oi bani na dai ma bo ju wai song bi ju no mai chura sa ban he song bi ju mana pa le mi jam wa ba za ne ba aduna dum thin bi ra ibok ai thilal la roi ge sida dum khong ja la ge ibok ana dum angang jang ju kan na hai re ba thilau ya de ba adumai na dum moi som do hong gre moi dan pi ba sa le adumai na lai gre adu lo hong gra ma tung ma je koi gi osmai na lai tong ba no pi je mayum pa la kanda mayum pa mse sa na de hai ba moi si je dum nara kani lai phudora kani hai ba ko adu mai na ma ja na yek so haurak pa adu ga koi gi ma je kwa talap khara sab jane ai no pa na ma du ya ta jane ba ma de angang ne khara hek sa ru ba e du sa no har nang lon hek saram ba adu mai to kanda ma je kano taw ra ba mai no pa ne phu ba cha no har sai na dai di adu mai na cái đầu bây giờ cái nó tàu đây mà chứ mà pam từ làm mẹ vậy mà tung quy rồi nè ada mà vuông nè năng cho lo cái mi mà mang đã mà na tàu của nó yum pan tăng ngay đi chụp phô phaki là yum pan bà vuông nè mà vuông xong rồi sản hân kịp vậy đây khá là lấy ra cái một số quy rồi nè adu chắc khi mà tung mà ngan thì muốn lấy một số lạc thì boy đi chặt phải xuống ống ngầm rồi mà nè làm thì nó phui ai talle na angang ne na mayum pam bado hairak ta bai ne ba ko adai di khang bado ngamak ta ba adum yum da lai bai nungai bado ga di khenarak pani na ko adai di moi di lai tin ki thabak so amta sat ke ya de ai bok
ꯑꯩ ꯅꯝꯁꯤꯜꯂꯒ ꯊꯝꯃꯦ ꯑꯩ ꯑꯅꯥꯕ ꯍꯧꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩ ꯄꯥꯜꯂꯔꯣꯏꯕꯣ ꯑꯩ ꯁꯤꯗ ꯂꯩꯔꯒ ꯏꯁꯣꯔꯒꯤ ꯊꯧꯒꯟꯅ ꯑꯗꯨꯝ ꯇꯧꯖꯔꯒꯦꯅ ꯍꯥꯏꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯦꯝꯗꯅ ꯑꯃꯨꯛ ꯑꯅꯤꯔꯛꯁꯦ ꯃꯣꯏ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯁꯦ ꯂꯥꯛꯈꯤꯕꯗꯩ ꯑꯩ ꯆꯠꯂꯔꯣꯏꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯂꯧꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯐꯣꯟꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯂꯩꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯧꯔꯦ ꯃꯥ ꯂꯩꯔꯕꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯑꯦ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯑꯦ ꯂꯥꯏ ꯐꯥꯎ ꯇꯧꯕ ꯑꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯍꯥꯏꯕ ꯂꯥꯛꯑꯦ ꯂꯥꯏ ꯁꯪꯒꯥꯕꯩ ꯍꯥꯏꯕ ꯂꯥꯛꯑꯦ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕ ꯂꯥꯛꯑꯦ ꯑꯗꯩ ꯃꯥꯒꯤ ꯏꯄꯥ ꯏꯃꯥ ꯃꯥꯒꯤ ꯀꯩꯅꯣꯈꯩꯗꯣ ꯂꯣꯏꯅ ꯊꯤꯔꯒ ꯑꯃꯨꯛꯁꯨ ꯃꯣꯏ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯆꯠꯄ ꯍꯧꯔꯦꯕ ꯑꯗ ꯃꯥꯁꯦ ꯃꯥꯒꯤ ꯂꯥꯏ ꯏꯃꯥꯁꯤꯅꯁꯨ ꯄꯨꯔꯒ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯗꯨꯝ ꯆꯠꯄ ꯊꯥ ꯑꯃꯒ ꯂꯩꯔ ꯍꯜꯂꯛꯄ ꯑꯗꯩ ꯂꯥꯏ ꯏꯄꯥꯁꯤꯅꯁꯨ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯩ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯄ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯤꯅ ꯃꯥꯅꯒ ꯃꯥꯏꯕꯤ ꯑꯣꯏꯕ ꯀꯩꯀꯩꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯄꯥꯈꯪ ꯃꯌꯥꯝꯅꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝꯁꯤꯗꯒ ꯑꯩꯈꯣꯏ ꯇꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥ ꯁꯦꯟꯅꯕꯗꯣ ꯋꯥꯏꯑꯅꯅꯦ ꯑꯗꯩ ꯄꯥꯈꯪꯅꯦ ꯀꯣꯏꯒꯦ ꯍꯥꯏꯔꯒ ꯑꯗꯩ ꯃꯥꯅꯗꯤ ꯌꯨꯝ ꯄꯥꯜꯂꯨꯔ ꯍꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯝꯕꯗꯒꯁꯦ ꯌꯥꯝ ꯋꯥꯅꯕꯀꯣ ꯍꯥꯏꯅꯕ ꯉꯥꯡꯅꯕꯗ ꯑꯗꯩ ꯌꯥꯗꯕ ꯄꯥꯈꯪꯗꯗꯤ ꯃꯧ ꯑꯣꯏꯔꯁꯨꯅ ꯀꯔꯤꯒꯤ ꯇꯛꯈꯠꯂꯛꯏꯃꯤꯗꯣ ꯂꯥꯏ ꯍꯔꯥꯎꯐꯝꯁꯤꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣꯒ ꯑꯗꯨ ꯄꯤꯌꯣꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯤꯄꯦꯗ ꯃꯆꯥ ꯑꯃ ꯄꯥꯏꯕꯖꯥꯠꯅꯦ ꯑꯗꯩ ꯌꯥꯁꯨ ꯌꯥꯒꯟꯗꯕ ꯃꯥꯏ ꯐꯣꯟꯁꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯄꯥꯏꯗ ꯇꯧꯖꯥꯅꯤ ꯑꯗꯩ ꯏꯄꯥ ꯍꯣꯏꯗ ꯑꯩ ꯆꯠꯎꯒꯦꯅ ꯆꯠꯈ꯭ꯔꯒ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯌꯥꯎꯔ ꯍꯜꯂꯛꯑꯒꯦ ꯍꯥꯏꯔꯒ ꯊꯈꯥꯏ ꯑꯃ ꯊꯥ ꯑꯃ ꯂꯩꯔꯒ ꯍꯦꯛ ꯍꯜꯂꯛꯄ ꯂꯥꯏ ꯏꯃꯥ ꯍꯣꯏ ꯆꯠꯎꯒꯦ ꯍꯥꯏꯔꯁꯨ ꯃꯥ ꯍꯦꯛ ꯇꯧꯔꯛꯄ ꯇꯧꯔꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯀꯣ ꯑꯗꯩꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯕꯣꯛꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯖꯥꯠꯅꯤ ꯏꯕꯣꯛ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯤ ꯂꯩꯔꯦ ꯑꯗꯨꯅ ꯋꯥ ꯂꯣꯏꯁꯟꯕꯤꯈ꯭ꯔꯣ ꯑꯩ ꯃꯥꯗꯤ ꯂꯥꯏ ꯇꯤꯟꯒꯤꯁꯨ ꯂꯣꯏ ꯌꯥꯏ ꯑꯩ ꯁꯤꯗ ꯂꯩꯖꯔꯒꯦ ꯋꯥꯁꯦ ꯂꯣꯏꯁꯟꯅꯕꯤꯈ꯭ꯔꯣ ꯃꯣꯏꯅꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯅꯣꯡꯇꯁꯨ ꯐꯣꯟ ꯇꯧꯔꯛꯇꯕꯅꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗ ꯅꯨꯄꯥꯗꯨꯁꯨ ꯃꯣꯏꯒꯤ ꯌꯨꯝꯒ ꯏꯅꯛ ꯅꯛꯅꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕ ꯂꯩꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯂꯝꯁꯤꯗꯤ ꯂꯥꯞꯄꯦꯕ ꯑꯗꯣ ꯑꯗꯩ ꯍꯥꯏꯒꯠꯂꯛꯑꯒ ꯃꯣꯏꯒꯤ ꯑꯗꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔ ꯂꯩ ꯑꯗꯨꯏꯁꯨ ꯅꯣꯡꯃꯇ ꯃꯥ ꯆꯪꯉꯛꯇꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯩꯗꯧꯔꯤꯅ ꯑꯗꯩ ꯅꯪꯅ ꯂꯥꯏꯒꯤ ꯆꯠꯂꯤꯗꯣ ꯆꯠꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯁꯨ ꯍꯥꯏꯔꯛꯇꯦ ꯐꯣꯟ ꯑꯃꯁꯨ ꯇꯧꯔꯛꯇꯦꯕꯀꯣ ꯑꯗꯩꯗꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯏꯔꯁꯤ ꯑꯅ ꯃꯕꯣꯛꯁꯤꯅ ꯃꯥꯒꯤ ꯐꯣꯟꯗꯨꯗꯒꯤ ꯇꯧꯔꯒ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦꯗ ꯋꯥꯔꯤ ꯁꯥꯕꯖꯥꯠꯅꯦ ꯅꯣꯏꯅꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯅꯣꯡꯃꯇꯁꯨ ꯀꯩ ꯆꯥꯔꯤ ꯀꯩ ꯊꯛꯏꯁꯨ ꯍꯪꯉꯗ꯭ꯔꯦ ꯂꯧꯕꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯣꯏꯅꯁꯨ ꯄꯥꯝꯗꯕ ꯑꯣꯏꯗꯤ ꯋꯥ ꯂꯣꯏꯁꯟꯅꯕꯤꯔꯁꯤ ꯅꯣꯏꯒꯤꯁꯨ ꯌꯦꯜꯂꯛꯇꯅꯕ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯑꯗꯨꯝ ꯆꯠꯆꯔꯖꯅꯤ ꯍꯥꯏꯕꯗ ꯃꯆꯦꯗꯨꯅꯁꯨ ꯍꯣꯏ ꯃꯥꯁꯨ ꯂꯥꯏ ꯇꯤꯟꯗꯣ ꯄꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯧꯅ ꯀꯣꯏ ꯆꯠꯄꯗꯨꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯗꯩ ꯅꯝꯁꯤꯜꯂꯒ ꯊꯝꯃꯦ ꯁꯤꯗ ꯑꯅꯥꯕ ꯉꯥꯛ ꯂꯩꯇꯅ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯒꯩ ꯍꯧꯔꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯋꯥꯅꯔꯦ ꯑꯗꯨꯅ ꯂꯣꯏꯁꯟꯅꯔꯁꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯒꯦ ꯂꯥꯛꯑꯒꯦ ꯑꯗꯨꯒꯅ ꯑꯗꯨꯃꯥꯏꯅ ꯐꯣꯟꯁꯦ ꯊꯝꯅꯕ ꯑꯗꯒꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯁꯦ ꯌꯧꯔꯛꯇꯣꯔꯦ ꯅꯣꯡ ꯅꯤꯅꯤꯈꯛ ꯉꯥꯏꯔꯦ ꯑꯗꯨꯗ ꯌꯥꯎꯁꯪ ꯌꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯦ ꯂꯣꯏꯅꯃꯛ ꯒꯥꯔꯤ ꯂꯥꯛꯇꯦꯗꯅ ꯑꯗꯨ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯂꯣꯏꯅꯃꯛ ꯐꯪꯉꯔꯣꯏ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯁꯤꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯍꯧꯒꯦꯅ ꯃꯕꯣꯛꯁꯦ ꯑꯗꯨꯝꯅꯦ ꯂꯧꯕꯨꯛꯁꯤꯗ ꯃꯣꯏꯒꯤ ꯑꯗꯥꯏꯁꯦ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯊꯤ ꯄꯌꯥ ꯑꯣꯏꯅ ꯇꯧꯕꯒꯤ ꯂꯧꯕꯨꯛꯁꯦ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯨꯗ ꯃꯥꯁꯦ ꯑꯗꯨꯝ ꯁꯤꯡꯖꯨꯄꯥꯟ ꯃꯌꯥꯝ ꯍꯧꯋꯦꯅ ꯁꯤꯡꯖꯨꯄꯥꯟ ꯐꯨꯛꯄ ꯆꯠꯂꯤ ꯑꯗꯩꯗꯤ ꯄꯦꯔꯨꯛ ꯍꯦꯛꯄ ꯆꯠꯂꯤ ꯊꯔꯣꯏ ꯂꯧ ꯅꯣꯡ ꯆꯨꯔꯦ ꯍꯥꯏꯀꯥꯟꯗ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝꯒꯤ ꯑꯗ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯁꯤꯡꯖꯨꯄꯥꯟ ꯃꯌꯥꯝꯗꯣ ꯐꯨꯛꯑꯒ ꯌꯣꯜꯂꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯛꯀꯦꯅ ꯃꯕꯣꯛꯁꯤꯁꯨ ꯂꯧꯕꯨꯛ ꯆꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯈꯨꯔꯥ ꯑꯃ ꯂꯩꯔꯤꯗꯣ ꯃꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯏ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯗꯩ ꯃꯧꯄꯥ ꯑꯅꯤꯗꯨꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯇꯧꯕꯗ ꯌꯨꯝꯁꯦ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯕ ꯃꯥ ꯃꯊꯟ ꯂꯩꯍꯧꯕ ꯑꯗ ꯃꯕꯣꯛꯁꯤꯅ ꯀꯥꯔꯛꯄꯗ ꯃꯥ ꯂꯩꯔꯝꯗꯦꯕꯀꯣ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯍꯩꯃꯥ ꯃꯣꯏ ꯑꯗꯨꯃꯥꯏꯅꯁꯨ ꯃꯃꯥꯡꯗꯁꯨ ꯃꯣꯏꯅ ꯍꯦꯛ ꯆꯠꯊꯣꯛꯏꯉꯩꯗ ꯑꯗꯨꯃꯥꯏꯅ ꯃꯕꯣꯛꯇꯨꯗꯤ ꯐꯣꯟ ꯄꯥꯏꯗꯦꯗꯅꯀꯣ ꯑꯗꯣ ꯂꯥꯏ ꯏꯄꯥ ꯍꯣꯏ ꯂꯥꯛꯇꯅ ꯆꯠꯂꯦ ꯑꯗꯩ ꯂꯥꯏ ꯏꯃꯥꯅ ꯀꯧꯔꯛꯑꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯒ ꯍꯦꯛ ꯆꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯕꯣꯏ ꯑꯗꯨꯝ ꯅꯤꯡꯕ ꯑꯗ ꯐꯣꯟ ꯅꯨꯡꯗꯤ ꯇꯧꯔꯛꯇꯕ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯒ ꯃꯧ ꯑꯃꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯔꯥꯡ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯪꯉꯛꯑꯦꯕ ꯍꯜꯂꯛꯇꯦꯅꯦꯍꯦꯅ ꯍꯥꯏꯕ ꯑꯩꯒꯤ ꯐꯅꯦꯛꯀ ꯈꯣꯡꯎꯞꯀ ꯋꯥꯏꯈꯤꯕꯅꯤ ꯃꯥꯅꯅ ꯑꯗꯨꯗꯤ ꯃꯔꯥꯏ ꯄꯤꯖꯔꯛꯑꯖꯅꯤ ꯃꯥ ꯍꯜꯂꯛꯑꯒ ꯃꯥ ꯂꯥꯏ ꯍꯔꯥꯎꯕ ꯈꯣꯠꯄ ꯆꯠꯄ ꯃꯥꯜꯂꯦꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯥꯏ ꯍꯔꯥꯎꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤꯃꯦꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯈꯔꯅꯤ 4ꯅꯤ 5ꯅꯤꯃꯨꯛ ꯂꯩꯔꯒ ꯃꯧꯗꯨꯅ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯪꯕ ꯑꯗ ꯃꯕꯣꯛꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯔꯛꯁꯤꯗ ꯃꯥ ꯍꯜꯂꯛꯇꯕꯁꯤꯗ 1 ꯅꯤꯅꯤ 1 ꯍꯨꯝꯅꯤ ꯁꯨꯔꯛꯄꯩꯁꯤꯗꯕꯨꯗꯤ ꯃꯣꯏꯅ ꯂꯥꯏ ꯏꯄꯥꯗꯨꯗ ꯆꯠꯂꯒ ꯍꯪꯉꯨꯏꯕ
ꯃꯥꯏꯅ ꯂꯥꯛꯄ꯭ꯔꯥꯅ ꯑꯗꯨ ꯂꯥꯛꯇꯦꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯐꯣꯟꯁꯨ ꯇꯧꯔꯛꯄ꯭ꯔꯥ ꯇꯧꯔꯛꯇꯦ ꯍꯥꯏ ꯑꯗꯩ ꯂꯥꯏ ꯏꯃꯥꯗꯨꯁꯨ ꯍꯪꯉꯣꯏ ꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏꯌꯦꯕ ꯍꯟꯗꯛꯀꯤꯗꯤ ꯄꯨꯟꯗꯦꯅ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯗꯨꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔꯅꯤ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯂꯥꯏ ꯏꯄꯥꯒꯤ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯆꯠꯂꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ 4-5ꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯃꯤꯅ ꯑꯗ ꯀꯩꯅꯣꯁꯤꯅ ꯂꯥꯏ ꯏꯄꯥꯗꯨꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯂꯥꯎ ꯊꯥꯔꯒ ꯃꯣꯏꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯥꯏꯕꯤꯈꯩ ꯄꯨꯂꯞ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯪꯕꯗ ꯑꯝꯇ ꯄꯨꯗꯦ ꯆꯠꯇꯦ ꯎꯗꯦ ꯐꯥꯎꯅꯗꯦꯁꯨ ꯂꯣꯏ ꯍꯥꯏꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯥꯏ ꯐꯣꯟꯁꯦ ꯇꯧꯔꯒ ꯌꯦꯡꯁꯦꯅ ꯃꯕꯣꯛ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦꯕ ꯐꯣꯟꯁꯦꯀꯣ ꯇꯧꯋꯦꯕ ꯃꯣꯏꯅꯁꯨ ꯃꯈꯨꯔꯥꯒꯤ ꯐꯣꯟꯗꯨꯗꯒꯤ ꯑꯗꯩ ꯃꯦꯁꯦꯖꯁꯨ ꯊꯥꯏꯌꯦꯕ ꯃꯕꯣꯛꯅ ꯈꯜꯂꯤꯁꯤꯅ ꯃꯥ ꯁꯣꯏꯗꯅ ꯆꯦꯜꯂꯝꯃꯅꯤ ꯑꯗꯣ ꯋꯥ ꯂꯣꯏꯁꯟꯅꯗꯅ ꯆꯦꯜꯂꯦꯅ ꯀꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯁꯨꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯀꯣ ꯋꯥꯗꯨ ꯂꯣꯏꯁꯟꯅꯔ ꯆꯦꯟꯖꯔꯗꯤ ꯐꯒꯗꯝꯃꯤ ꯁꯣꯝꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯀꯩꯒꯨꯝꯕ ꯀꯦꯁ ꯇꯧꯔꯛꯑꯒꯗꯤ ꯃꯥ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯩ ꯖꯗꯥꯕꯤ ꯂꯧꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯃꯥ ꯂꯨꯅ ꯇꯧꯕꯤꯔꯔꯣꯏ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯗꯩꯗ ꯃꯥ ꯍꯦꯛ ꯇꯧꯔ ꯑꯝꯇ ꯌꯦꯡꯁꯤ ꯃꯥꯏ ꯐꯣꯟꯗꯣꯅ ꯇꯧꯕꯁꯤꯗ ꯅꯨꯄꯥ ꯑꯃ ꯄꯥꯏꯔꯛꯄ ꯑꯗꯨ ꯁꯤꯗꯤ ꯐꯣꯟ ꯃꯄꯨ ꯅꯠꯇꯦꯅ ꯑꯗꯨꯗꯤ ꯐꯣꯟ ꯃꯄꯨꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯔꯒ ꯀꯛꯊꯠꯈꯤꯕꯗꯩ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯕ ꯑꯗꯨꯗꯤ ꯃꯥꯁꯦ ꯆꯦꯜꯂꯦ ꯆꯨꯝꯃꯦ ꯅꯨꯄꯥꯅꯁꯨ ꯄꯥꯏꯔꯛꯑꯕꯅꯤꯅꯀꯣ ꯃꯥꯅ ꯋꯥ ꯂꯣꯏꯅꯗꯅ ꯆꯦꯟꯕꯗꯨꯗ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛꯑꯅꯦꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯗꯨꯒ ꯂꯧꯅꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏ ꯀꯥꯟꯗ ꯈꯔ ꯀꯨꯏꯔꯀꯥꯟꯗ ꯃꯥ ꯍꯥꯏꯔꯛꯀꯦꯅ ꯇꯧꯕ ꯑꯣꯏꯔꯝꯃꯅꯤ ꯆꯦꯜꯂꯦ ꯈꯪꯉꯦ ꯃꯥ ꯑꯗꯨꯅ ꯂꯩꯔꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯀꯩꯗ ꯄꯥꯎꯗꯣ ꯑꯝꯇ ꯄꯤꯗ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯈꯣꯡꯎꯞꯀ ꯐꯅꯦꯛꯀ ꯋꯥꯏꯈꯤꯕ ꯃꯧꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯛꯑꯦꯕ ꯑꯗꯨꯗ ꯃꯕꯣꯛꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯈꯨꯝꯃꯦꯕ ꯃꯣꯏꯒꯤ ꯋꯥꯈꯟꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯅ ꯈꯪꯈ꯭ꯔꯗꯤ ꯀꯦꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯈꯪꯍꯜꯂꯔꯣꯏꯁꯤ ꯑꯗꯣ ꯃꯣꯏ ꯃꯆꯦ ꯍꯣꯏꯁꯤꯅ ꯀꯩꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯉꯩꯗ ꯃꯆꯦ ꯍꯣꯏꯁꯤ ꯂꯥꯛꯑꯒꯗꯤ ꯁꯣꯏ ꯅꯨꯄꯥꯒꯤ ꯁꯣꯏ ꯇꯧꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏ ꯂꯧꯔꯨꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯄꯤꯈ꯭ꯔꯁꯤ ꯃꯁꯥ ꯎꯅꯍꯟꯗꯕꯤꯗ ꯑꯗꯩ ꯀꯩꯒꯨꯝꯕ ꯃꯥꯅ ꯄꯥꯎ ꯐꯥꯎꯔꯛꯄ ꯃꯇꯥꯡ ꯑꯣꯏꯔꯒꯅ ꯐꯥꯎꯔꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯂꯥꯛꯑꯒꯅ ꯃꯥ ꯀꯧꯔꯒ ꯂꯥꯏ ꯏꯃꯥ ꯍꯣꯏ ꯆꯠꯈꯤ ꯀꯧꯒꯦ ꯍꯥꯏꯔ ꯀꯧꯔꯒ ꯃꯣꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯣꯏ ꯇꯧꯍꯜꯂꯁꯤꯅ ꯑꯗꯣ ꯈꯪꯍꯜꯂꯔꯣꯏꯁꯤꯅ ꯃꯥꯏ ꯃꯕꯣꯛꯁꯤꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯤ ꯃꯕꯥꯅꯤꯁꯦ ꯇꯥꯟꯅꯔꯦꯕ ꯀꯅꯥꯝ ꯍꯥꯏꯗꯣꯛꯑꯔꯣꯏꯁꯤꯅ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯈꯣꯡꯎꯞ ꯋꯥꯏꯈꯤꯕ ꯐꯅꯦꯛ ꯋꯥꯏꯈꯤꯕꯗꯨꯅ ꯍꯪꯉꯛꯄꯁꯤꯗ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯃꯗ ꯆꯪꯉꯒ ꯂꯩꯔꯦꯌꯦ ꯑꯗꯨꯅ ꯅꯪꯒꯤꯗꯣ ꯃꯥ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯃꯔꯥꯏ ꯄꯤꯁꯟꯖꯔꯛꯑꯖꯅꯤꯅ ꯈꯨꯝꯃꯦꯕ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯦꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯄꯥꯎꯗꯣ ꯐꯥꯎꯅꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯁꯨ ꯊꯤꯟꯅꯔꯤ ꯑꯗꯒꯤ ꯅꯨꯄꯥ ꯑꯃꯗꯗꯤ ꯃꯥꯁꯨ ꯆꯦꯟꯕ ꯃꯥꯜꯂꯤ ꯒꯥꯁꯦ ꯍꯥꯏꯍꯧꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯗꯣ ꯅꯛ ꯅꯛꯅ ꯗꯨꯀꯥꯟ ꯐꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯪꯈꯤꯗ꯭ꯔꯥ ꯄꯥꯎ ꯇꯝꯅꯈꯤꯗ꯭ꯔꯥ ꯍꯥꯏꯕꯩꯅꯦꯕ ꯃꯣꯏꯅ ꯍꯥꯏꯍꯧꯗ꯭ꯔꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯇꯝꯁꯦ ꯍꯧꯈꯤꯕꯁꯤꯗꯅꯦ ꯊꯥꯃꯨꯛꯁꯦ ꯐꯥꯖꯤꯜꯂꯛꯑꯦꯕ ꯊꯥꯃꯨꯛꯁꯦ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯉꯝꯈ꯭ꯔꯕ ꯆꯤꯡ ꯁꯣꯡꯈ꯭ꯔꯕ ꯁꯨꯛꯈ꯭ꯔꯕ ꯑꯃꯒꯤ ꯃꯊꯛꯇ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯐꯪꯉꯦꯅ ꯉꯁꯥꯏꯒꯤ ꯐꯦꯁꯕꯨꯛꯇ ꯍꯥꯞꯀꯠꯅꯔꯛꯑꯦꯕ ꯐꯣꯇꯣ ꯇꯧꯔꯒ ꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯐꯅꯦꯛ ꯋꯥꯏꯈꯤꯕ ꯅꯨꯄꯤꯁꯤꯅꯅꯦ ꯁꯤꯁꯦ ꯃꯥꯅꯤ ꯁꯤ ꯑꯩꯒꯤ ꯐꯅꯦꯛ ꯃꯆꯨꯅꯤ ꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯤ ꯑꯗꯩ ꯈꯣꯡꯎꯞꯁꯦ ꯑꯩꯒꯤ ꯈꯣꯡꯎꯞꯇꯨꯅꯤ ꯃꯥꯅꯤ ꯑꯗꯨꯝ ꯍꯥꯏꯔꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯤ ꯈꯔ ꯂꯩꯀꯥꯏꯒꯤ ꯆꯪꯉꯒꯅꯦ ꯍꯪꯉꯦꯕ ꯅꯣꯏꯒꯤ ꯏꯕꯦꯝꯃꯁꯦ ꯀꯗꯥꯏꯗ ꯆꯠꯈꯤ ꯑꯗ ꯃꯕꯣꯛꯁꯤꯅꯅꯦ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯈꯤ ꯅ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯃꯥ ꯐꯣꯟ ꯇꯧ ꯑꯩꯈꯣꯏ ꯃꯥꯡꯗ ꯐꯣꯟ ꯇꯧꯅ ꯇꯛꯈꯠꯂꯛꯑꯦꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯌꯥꯈꯤꯗ꯭ꯔꯦꯅ ꯃꯤꯉꯣꯟꯗ ꯍꯦꯛ ꯇꯧꯔꯛꯏ ꯑꯃꯨꯛ ꯍꯥꯏꯔꯦꯕꯀꯣ ꯃꯥꯅ ꯇꯧꯔꯝꯕ ꯅꯝꯕꯔꯗꯨ ꯐꯣꯟ ꯇꯧ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯛꯑꯒ ꯐꯥꯎꯅꯕꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯕ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯋꯥꯈꯟꯗꯅꯅꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯥꯖꯤꯜꯂꯛꯑꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯪꯉꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯃꯣꯏꯁꯦ ꯊꯥꯖꯤꯜꯂꯛꯑꯕꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯗ ꯃꯥ ꯍꯜꯂꯛꯇꯦ ꯍꯥꯏꯕꯁꯤꯗ ꯄꯥꯎ ꯈꯪꯗꯣꯛꯇꯣꯏꯒꯤꯅ ꯑꯗꯨꯝ ꯂꯩꯕ ꯃꯕꯣꯛꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯅ ꯍꯥꯏꯔꯦ ꯇꯨ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯇ ꯅꯨꯄꯤ ꯑꯃ ꯁꯤꯔꯒ ꯇꯥꯔꯝꯃꯦ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯅꯅ ꯍꯥꯞꯀꯠꯂꯛꯑꯦ ꯁꯤ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯦꯕ ꯃꯕꯣꯛꯁꯤꯅꯀꯣ ꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯠꯇꯦꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯔꯤ ꯃꯆꯥ ꯍꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯝ ꯍꯥꯏꯕ ꯇꯧꯅꯨ ꯁꯤ ꯅꯣꯏꯒꯤ ꯑꯣꯏꯅꯤ ꯁꯣꯏꯗꯅ ꯐꯤꯔꯣꯜꯁꯦ ꯑꯩꯉꯣꯟꯗꯩ ꯋꯥꯏꯈꯤꯕꯅ ꯑꯩꯅ ꯈꯪꯉꯦꯅ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯃꯣꯏꯅ ꯑꯗꯨ ꯅꯠꯇꯦꯅ ꯑꯗꯨꯝ ꯌꯦꯠꯂꯦꯕ ꯃꯣꯏꯗꯤ ꯁꯨꯡꯇꯥ ꯊꯥꯖꯗꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯆꯠꯂꯀꯥꯟꯗ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯔꯦꯕ ꯃꯣꯏꯁꯨꯀꯣ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯆꯤꯡꯁꯦ ꯌꯥꯝ ꯁꯨꯛꯈ꯭ꯔꯕ ꯆꯤꯡꯒꯤ ꯃꯊꯛꯁꯤꯗꯩꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡꯁꯤ ꯃꯥꯅ ꯎꯅꯥ ꯋꯥꯅꯥꯅ ꯈꯨꯝꯖꯤꯜꯂꯒ ꯍꯥꯠꯇꯣꯛꯑ ꯊꯝꯃꯝꯕꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯃꯅꯝꯁꯦ ꯅꯝꯊꯤꯔꯛꯄ ꯄꯠꯊꯔꯛꯄꯗ ꯁꯥ ꯁꯟ ꯀꯩꯅꯀꯣ ꯑꯩꯈꯣꯏ ꯆꯦꯟꯊꯣꯛꯑꯒ ꯑꯗꯨꯝ ꯁꯦꯠ ꯆꯥꯅꯈꯤꯕꯗ ꯁꯔꯨꯛ ꯄꯣꯂꯥꯡꯁꯤ ꯂꯩꯍꯧꯕꯅꯦꯕ ꯃꯥꯏ ꯃꯀꯣꯛꯁꯤꯅ ꯇꯣꯉꯥꯟꯅ ꯇꯥꯔꯝꯃꯤ ꯍꯥꯏ ꯑꯗꯒꯤ ꯃꯈꯣꯡꯗ ꯈꯣꯡꯎꯞ ꯅꯥꯝꯃꯁꯤ ꯇꯣꯡꯉꯝꯃꯤ ꯅꯥꯝꯃ ꯇꯣꯡꯉꯝꯗꯦ ꯈꯣꯡꯎꯞ ꯅꯥꯝꯃꯗꯁꯨ ꯃꯧꯁꯤꯗꯩ ꯋꯥꯏꯈꯤꯕꯒꯤ ꯂꯪꯅ ꯐꯣꯠꯈꯤꯕꯗꯣ ꯇꯠꯂꯦꯅ ꯑꯗꯨꯐꯧ ꯌꯥꯎꯋꯦꯕ ꯑꯗꯩ ꯐꯅꯦꯛ ꯁꯦꯠꯂꯝꯃꯤ ꯑꯗꯨ ꯑꯗꯩ ꯃꯥꯅ ꯁꯤꯈꯤꯕ ꯀꯣꯇꯦꯛꯀꯤ ꯂꯤꯛ ꯀꯣꯇꯦꯛꯀꯤ ꯁꯅꯥ ꯁꯤꯈꯤꯕ ꯃꯅꯥꯗ ꯁꯔꯨꯛ ꯄꯣꯂꯥꯡꯗꯣ ꯂꯣꯏ ꯁꯤꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯒꯤ ꯃꯁꯝꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟꯅ ꯑꯗꯨꯝ ꯆꯤꯡꯊꯣꯛꯑꯒ ꯆꯥꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯀꯣꯛꯅꯒ ꯇꯣꯉꯥꯟ ꯇꯥꯔꯝꯃꯤꯗꯣ ꯆꯦꯟꯊꯣꯛꯄꯒꯤ ꯑꯁ ꯑꯗꯩꯗꯤ ꯃꯣꯏꯁꯤ ꯑꯁ ꯍꯦꯛꯇ ꯃꯕꯣꯛꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤꯅ ꯃꯥꯗꯤ ꯑꯗꯩ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯍꯨꯞꯆꯜꯂꯛꯑꯕ ꯅꯣꯏ ꯏꯃꯨꯡꯅ ꯍꯥꯠꯄꯅꯤ ꯅꯣꯏꯅ ꯍꯥꯏꯗꯣꯛꯇꯕ ꯄꯨꯂꯤꯁꯇꯁꯨ ꯔꯤꯄꯣꯔꯠ ꯇꯧꯗꯕ ꯑꯩꯈꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯪꯉꯁꯨ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯝ ꯍꯥꯏꯕ ꯅꯝꯕꯔꯗꯨ ꯄꯨꯊꯣꯛ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯧ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯗꯤ ꯑꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯐꯥꯎꯗ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯕꯅꯅꯦ ꯃꯌꯥꯝꯁꯦ ꯆꯜꯂꯛꯇꯅ ꯍꯦꯛꯇ ꯂꯣꯏꯔꯦ ꯑꯗꯩ ꯃꯈꯨꯔꯥꯗꯨ ꯄꯣꯛꯃꯤꯟꯅꯗꯕꯅꯤꯅꯀꯣ ꯃꯄꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦꯗꯅ ꯐꯥꯈ꯭ꯔꯦ ꯑꯗꯩ ꯃꯕꯣꯛꯁꯤꯁꯨ ꯑꯇꯣꯝꯕꯤꯅꯤꯅ ꯃꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏꯗꯣ ꯑꯣꯏꯗꯅ ꯑꯗꯩ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯁꯦꯡꯕꯁꯤ ꯈꯪꯅꯕ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯣꯏꯅ ꯃꯧꯄꯥ ꯑꯅꯤ ꯂꯩꯍꯧꯔꯤꯗꯣ ꯃꯣꯏꯅ ꯁꯤꯗ ꯊꯝꯃꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯅ ꯃꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯗꯩ ꯃꯆꯤꯟ ꯍꯪꯅꯕ ꯃꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯃꯈꯨꯔꯥꯗꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅꯒ ꯑꯗꯨꯝ ꯏꯖꯠ ꯂꯧꯔ ꯈꯣꯠꯂꯒ ꯍꯥꯠꯂꯤꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯃꯥꯏꯅ ꯏꯖꯠ ꯂꯧꯕꯤꯕꯗꯩ ꯅꯨꯄꯤꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯠꯇꯣꯛ ꯍꯨꯟꯗꯣꯛꯎꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯃꯃꯥꯁꯤ ꯑꯇꯣꯝꯕꯤꯁꯤꯒ ꯃꯥꯟꯅꯔꯒꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯅꯤ ꯈꯣꯠꯅꯤꯅ ꯇꯧꯗꯅ ꯑꯗꯩ ꯌꯨꯝꯁꯤ ꯁꯝꯅꯩ ꯂꯣꯏꯅ ꯑꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯃꯇꯝ ꯈꯔ ꯉꯥꯏꯅꯩ ꯑꯗꯩ ꯃꯕꯣꯛ ꯐꯥꯒꯠꯂꯤ ꯃꯗꯨꯗ ꯐꯥꯒꯠꯄꯁꯦ ꯑꯗꯒꯤꯗꯤ ꯂꯥꯏ ꯏꯄꯥ ꯀꯩꯀꯩ ꯑꯁ ꯂꯣꯏ ꯐꯥꯒꯠꯂꯦ ꯑꯗꯩ ꯃꯕꯣꯛꯁꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯃꯌꯨꯝ ꯄꯥꯟꯖꯈꯤꯕꯗꯣ ꯑꯗꯨꯐꯧ ꯐꯥꯒꯠꯂꯦ ꯃꯣꯏ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔ ꯍꯥꯠꯅꯔꯤꯕ꯭ꯔꯥꯅ ꯄꯨꯂꯤꯁꯇ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯇꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯄꯨꯊꯣꯛꯅꯕꯅ ꯐꯨꯔꯒ ꯋꯥꯡ ꯄꯥꯎ ꯆꯠꯊꯔꯦꯀꯣ ꯊꯤꯒꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯀꯥꯟꯗꯗꯤ ꯃꯣꯏꯅ ꯈꯨꯝꯃꯛꯏꯕ ꯍꯥꯏꯔꯛꯏꯕꯁꯤꯡꯗꯨꯗꯤ ꯍꯥꯠꯄꯒꯤ ꯃꯃꯤꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯦꯕꯀꯣ ꯃꯃꯤꯁꯦ ꯇꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯂꯥꯏ ꯏꯄꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯣꯏꯅꯒ ꯂꯥꯏ ꯍꯔꯥꯎꯕ ꯄꯨꯊꯣꯛꯑ ꯍꯥꯠꯂꯤꯕ꯭ꯔꯥ ꯃꯈꯟ ꯃꯈꯟꯅꯦꯕ ꯈꯟꯅꯔꯤꯁꯦ ꯍꯦꯛꯇ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯐꯪꯉꯦꯅ ꯋꯥꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯎꯅꯔꯤꯁꯦꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯑꯝꯇꯪꯗꯤ ꯐꯣꯟꯁꯤꯗ ꯊꯤꯒꯠꯂꯁꯦꯅ ꯐꯣꯟꯁꯦ ꯊꯤꯒꯠꯂꯀꯥꯟꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯐꯥꯒꯠꯂꯦꯕꯀꯣ ꯃꯤ ꯍꯥꯠꯄꯁꯦ ꯃꯥꯒ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯑꯩ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯌꯥꯝ ꯇꯣꯏꯅ ꯇꯧꯅꯈꯤꯕ ꯅꯝꯕꯔꯁꯤ ꯌꯥꯎꯔꯝꯃꯦꯕ ꯃꯥꯒꯤꯁꯤꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯐꯥꯒꯠꯂꯦ ꯅꯨꯄꯥꯗꯣ ꯄꯥꯈꯪ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕꯗ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯑꯗꯨꯝ ꯅꯛꯅꯕ ꯃꯔꯤꯁꯦ ꯊꯝꯁꯦꯅ ꯑꯗꯨꯝ ꯌꯦꯠꯅꯕ ꯅꯨꯄꯤꯁꯤꯅ ꯌꯥꯗꯕ ꯌꯥꯝ ꯌꯦꯠꯅꯕ ꯑꯗꯨꯑꯣꯏꯗꯤ ꯇꯣꯛꯅꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯦꯅ ꯑꯗ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯡꯁꯤꯕꯅꯤꯅ ꯈꯔ ꯂꯩꯔꯒ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯦꯅ ꯀꯟꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯃꯔꯤꯁꯦ ꯊꯝꯅꯈ꯭ꯔꯕ ꯃꯔꯤꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯊꯝꯃꯦꯀꯣ ꯑꯗꯨꯀꯥꯟꯗ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯍꯜꯂꯔꯣꯏ ꯑꯩꯗꯤ ꯆꯦꯜꯂꯅꯤ ꯍꯜꯂꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯣꯏꯁꯦ ꯆꯦꯜꯂꯕꯅꯤꯅ ꯒꯥꯔꯤ ꯑꯣꯛꯇꯣ ꯑꯃ ꯋꯥꯏ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯁꯦꯛꯃꯥꯏꯔꯣꯝꯗ ꯑꯗꯒꯤꯗꯤ ꯂꯝ ꯑꯃꯗꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯇꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯨꯗꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦꯗꯅ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤꯗ ꯊꯩꯔꯨꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯆꯤꯡꯁꯤꯗ ꯄꯨꯈꯠꯂꯛꯄꯖꯥꯠꯅꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯗ ꯁꯨꯝ ꯀꯥꯈꯠꯂꯒ ꯑꯗꯨꯒ ꯃꯊꯛꯁꯤꯗ ꯃꯥꯅ ꯅꯨꯡꯖꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯨꯔꯒ ꯍꯥꯠꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯑꯝꯕꯖꯥꯠꯅꯦꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯣ ꯀꯩꯅꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯈꯪꯗ꯭ꯔꯤꯉꯩꯗꯨꯗ ꯑꯁ ꯃꯕꯣꯛ ꯍꯣꯏꯗ ꯉꯁꯥꯏꯒꯤ ꯃꯥꯅꯁꯨ ꯁꯣꯝꯗ ꯅꯨꯄꯥꯗꯨꯅ ꯀꯦꯁ ꯇꯧꯔꯛꯀꯅꯤ ꯃꯥꯏꯁꯦ ꯂꯣꯠꯂꯤꯃꯤ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯍꯧꯗꯕ ꯑꯗꯨꯗꯤ ꯏꯆꯥꯗ ꯆꯥꯟꯅꯗ꯭ꯔꯥ ꯆꯨꯝꯗ ꯆꯨꯝꯗ꯭ꯔꯥ ꯑꯗ ꯃꯧꯗꯨꯗꯒꯤꯗꯤ ꯑꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯥꯛꯏ ꯑꯩ ꯎꯅꯔꯨꯒꯦꯅ ꯍꯥꯏꯔꯒ ꯐꯤꯔꯣꯜꯁꯦ ꯋꯥꯏꯈꯤꯕꯅꯤꯅ ꯃꯧꯁꯤꯅ ꯍꯥꯏꯔꯕꯅꯤꯅ ꯃꯕꯣꯛꯇꯨꯅꯁꯨ ꯃꯥꯏꯁꯦ ꯆꯦꯜꯂꯤ ꯃꯥꯅꯦ ꯑꯩꯅ ꯅꯪ ꯆꯦꯟ ꯆꯣꯡꯒꯦ ꯍꯥꯏꯔꯁꯨ ꯋꯥ ꯂꯣꯏꯁꯟꯅꯗꯗꯤ ꯌꯥꯔꯣꯏꯀꯣꯅ ꯍꯥꯏꯈꯤꯕꯗꯨꯗꯅꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯌꯦꯡꯉꯣ ꯃꯣꯏꯅ ꯍꯥꯏꯍꯧꯗꯕ ꯄꯨꯂꯤꯁꯇ ꯃꯤ ꯃꯃꯥꯡꯒ ꯅꯣꯡꯉꯥꯟꯕꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯤ ꯑꯍꯤꯡ ꯂꯦꯟꯗ꯭ꯔꯤꯉꯩꯗ ꯑꯗꯩ ꯄꯨꯡ ꯑꯗꯨꯛꯀꯤ ꯃꯅꯨꯡꯗꯅ ꯑꯗꯨ ꯊꯥ ꯑꯃꯨꯛ ꯐꯥꯔꯕꯁꯤꯕꯨ ꯅꯣꯏꯅ ꯀꯩꯅꯣ ꯂꯩꯀꯥꯏꯗꯁꯨ ꯍꯥꯏꯗꯕ
ꯃꯤꯁꯤꯡꯒꯤ ꯄꯣꯠꯁꯨ ꯇꯧꯗꯕ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯑꯗꯩ ꯃꯌꯥꯝꯅ ꯍꯪꯉꯕꯧꯗ ꯅꯣꯏꯅ ꯈꯪꯉꯤ ꯂꯩ ꯃꯥꯗꯤꯅ ꯍꯥꯏꯕꯅ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯐꯨꯊꯕ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯃꯕꯣꯛꯁꯤꯅ ꯃꯗ ꯅꯤꯛꯈꯤꯕ ꯀꯣ ꯃꯉꯣꯟꯗ ꯍꯪꯈꯤꯕ ꯃꯌꯥꯝ ꯑꯗꯨꯛ ꯂꯨꯅ ꯇꯧꯔꯛꯑꯒ ꯉꯁꯥꯏꯒꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯣꯏꯒꯤꯗꯃꯛꯇ ꯃꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤꯕ ꯃꯈꯨꯔꯥꯗꯨꯁꯨ ꯆꯦꯟꯅꯔꯦꯀꯣ ꯐꯨꯗꯅ ꯈꯣꯠꯇꯅ ꯍꯪꯉꯦ ꯑꯗꯩ ꯑꯁꯣꯂꯣꯝꯅ ꯀꯩꯅꯣ ꯇꯧꯁꯜꯂꯛꯑꯦ ꯀꯦꯁ ꯇꯧꯁꯜꯂꯛꯑꯦ ꯑꯗ ꯃꯕꯣꯛꯁꯤꯅ ꯍꯥꯏꯕ ꯅꯣꯡꯃꯇ ꯃꯆꯥ ꯑꯍꯨꯝꯁꯦ ꯂꯩꯍꯧꯔꯤꯅ ꯃꯃꯥꯒꯤ ꯃꯄꯥꯝꯁꯤꯅ ꯅꯣꯡꯃꯇ ꯊꯤꯔꯛꯄ ꯅꯠꯇꯦ ꯃꯃꯥꯁꯤꯅ ꯅꯣꯡꯃꯇ ꯊꯤꯔꯛꯄ ꯅꯠꯇꯦ ꯃꯆꯥꯈꯩꯁꯦ ꯃꯤꯒꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯃꯆꯥ ꯌꯦꯡꯉꯛꯏ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯃꯥ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯟꯖꯔꯤ ꯃꯥꯅꯦꯅ ꯑꯩꯁꯨ ꯈꯜꯂꯦ ꯑꯗꯣ ꯃꯥ ꯃꯆꯥꯁꯤꯡꯁꯤꯗꯤ ꯌꯦꯡꯉꯧ ꯑꯗꯨ ꯌꯦꯡꯉꯛꯇꯦ ꯅꯣꯡ ꯅꯨꯃꯤꯠ ꯑꯝꯇ ꯑꯗꯨꯒ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯦ ꯑꯇꯣꯝꯕꯤꯅꯦ ꯍꯥꯏꯒꯤꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯃꯄꯥꯒꯤ ꯍꯥꯡꯇꯛꯇꯒꯤ ꯍꯧꯅ ꯐꯖꯅ ꯌꯣꯛꯂꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯃꯨꯛ ꯏꯁꯨ ꯍꯥꯡꯇꯛ ꯃꯣꯏꯁꯦ ꯑꯃꯨꯛ ꯐꯖꯅ ꯌꯣꯛꯂꯛꯑꯦ ꯃꯄꯥꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯈꯨꯔꯥꯁꯤꯅ ꯅꯨꯄꯤ ꯊꯤꯗꯒꯩ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯌꯦꯡꯉꯣ ꯃꯈꯨꯔꯥꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯒ ꯍꯥꯠꯇꯣꯛꯑꯕ꯭ꯔꯥ ꯑꯗꯨꯒ ꯍꯨꯟꯗꯣꯛꯏꯕ꯭ꯔꯥꯅ ꯑꯩꯁꯨ ꯑꯇꯣꯝꯕꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯀꯌꯥꯗ ꯀꯥꯏꯅ ꯂꯥꯟꯅ ꯈꯟꯕꯤꯈꯤꯕ ꯅꯣꯡꯃꯇ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯗ꯭ꯔꯕ ꯑꯉꯥꯡꯈꯩꯁꯦ ꯀꯔꯤ ꯆꯥꯔꯤꯅ ꯑꯗꯨꯒꯤ ꯃꯃꯥꯁꯤꯒꯤ ꯃꯄꯥꯝꯅꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯂꯛ ꯀꯦꯁ ꯇꯧꯔꯛꯄ ꯃꯁꯨ ꯅꯨꯄꯥ ꯏꯁꯨ ꯅꯨꯄꯥ ꯑꯅꯤ ꯅꯣꯡꯃꯇ ꯃꯣꯏꯅ ꯑꯆꯥꯄꯣꯠ ꯂꯨꯄꯥ ꯄꯤꯐꯝ ꯄꯤꯖꯗ꯭ꯔꯕꯗꯨ ꯃꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯅꯈꯤꯕ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯆꯥꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯍꯥꯠꯄꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯅꯗꯤ ꯈꯪꯉꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯦꯁꯦ ꯑꯗꯨꯅ ꯍꯥꯠꯇꯕꯅꯤꯅ ꯑꯗꯨꯅ ꯃꯤ ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯊꯥꯖꯕꯤꯕ ꯅꯠꯇꯦ ꯃꯗꯨꯗ ꯑꯩꯅ ꯋꯥꯈꯤꯕꯗꯣꯅ ꯃꯕꯣꯛꯁꯦ ꯃꯔꯨ ꯑꯣꯏꯅ ꯃꯕꯣꯛꯁꯤꯅ ꯊꯦꯡꯅꯩꯌꯦꯕ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯃꯤꯐꯠꯇꯗꯨꯅ ꯉꯥꯛꯇꯅꯤ ꯃꯥꯅ ꯄꯥꯈꯪ ꯃꯥꯅ ꯃꯧ ꯍꯜꯂꯛꯑ ꯂꯩꯕꯗꯣ ꯀꯔꯤꯒꯤ ꯀꯣꯏꯔꯤ ꯂꯧꯕꯗꯤ ꯉꯝꯃꯣꯏꯗꯕꯗ ꯃꯥ ꯀꯔꯤꯒꯤ ꯏꯁꯨꯗꯣ ꯏꯖꯠ ꯂꯧꯕꯤꯔꯤ ꯑꯗꯨꯒ ꯏꯖꯠ ꯂꯧꯔꯗꯤ ꯃꯥ ꯀꯣꯏꯕꯤꯔꯗꯤ ꯃꯌꯨꯝꯗ ꯄꯨꯁꯜꯂꯣ ꯃꯌꯨꯝꯗ ꯄꯨꯁꯟꯕꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯆꯦꯜꯂꯤꯃꯦ ꯍꯥꯏꯔꯒ ꯍꯥꯠꯇꯣꯛꯑ ꯊꯝꯕꯤꯔꯝꯕ ꯁꯨꯝ ꯊꯤꯅꯕꯨ ꯌꯦꯡꯉꯣꯅ ꯃꯕꯣꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯂꯣꯏꯅꯅꯤ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯌꯨꯝ ꯃꯩꯁꯦ ꯊꯥꯔꯝꯃꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯣꯏꯗ ꯌꯨꯝ ꯃꯩ ꯊꯥꯔꯦꯅ ꯑꯃꯨꯛ ꯀꯦꯁ ꯇꯧꯗꯣꯏꯅꯤ ꯊꯥꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯃꯄꯥꯝꯗꯣ ꯏꯕꯦꯝꯃꯗꯨꯒꯤ ꯃꯃꯥꯏ ꯃꯄꯥꯝꯗꯨꯗ ꯑꯃꯨꯛ ꯁꯤꯡꯅꯗꯣꯏꯅꯦꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯗꯨ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯈꯤ ꯄꯨꯂꯤꯁꯅꯁꯨ ꯌꯥꯝ ꯍꯩꯅ ꯐꯖꯅ ꯄꯨꯊꯣꯛꯈꯤ ꯃꯤꯍꯥꯠꯄ ꯆꯞ ꯆꯥꯅ ꯗꯟꯗꯤ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯕꯣꯛꯇꯨꯗꯗꯤ ꯆꯩꯅꯥꯗꯣ ꯀꯥꯎꯍꯧꯗꯦꯕ ꯑꯗꯩ ꯑꯩꯈꯣꯏꯃꯛꯁꯨ ꯂꯩꯀꯥꯏꯅ ꯄꯥꯎ ꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯄꯔꯥꯡ ꯐꯪꯉꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯌꯨꯛꯇ ꯍꯥꯞꯀꯠꯅꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯍꯪꯕ ꯆꯠꯂꯨꯏꯕ ꯑꯗꯨꯝ ꯑꯗꯨꯐꯧ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯈꯜꯂꯦꯕ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯕꯣꯛ ꯍꯣꯏꯁꯤꯅ ꯃꯈꯨꯔꯥꯁꯤꯒꯅ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯑꯗꯣꯝꯗ ꯑꯩꯈꯣꯏꯃꯛꯁꯨ ꯂꯣꯏꯅ ꯂꯩꯀꯥꯏꯁꯨ ꯂꯣꯏꯅ ꯂꯥꯟꯅ ꯈꯜꯂꯦ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯃꯣꯏ ꯏꯃꯨꯡꯗꯤ ꯂꯣꯏ ꯐꯥꯒꯠꯂꯦꯅ ꯀꯅꯥꯝ ꯂꯩꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯏꯅ ꯃꯤꯍꯥꯠꯄ ꯀꯩ ꯐꯥꯒꯠꯇꯅ ꯂꯣꯏ ꯈꯪꯉꯦ ꯄꯨꯂꯤꯁꯅ ꯃꯣꯏ ꯂꯣꯏ ꯊꯥꯗꯣꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯃꯕꯣꯛꯀ ꯎꯅꯔꯨꯔꯤꯁꯤꯅ ꯑꯀꯣꯟꯕꯗꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯣꯝꯗ ꯃꯌꯥꯝꯗ ꯃꯤꯅꯝꯃꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯃꯒꯤ ꯀꯦꯁ ꯇꯧꯔꯛꯇꯅꯕ ꯆꯦꯜꯂꯤ ꯈꯪꯗꯅꯕꯒꯤ ꯃꯥ ꯆꯦꯜꯂꯤꯕꯣꯏ ꯅꯤꯡꯗꯅ ꯑꯗꯩ ꯁꯣꯝꯗ ꯑꯗꯨꯃꯥꯏꯅ ꯃꯤꯅꯝꯈꯤꯕꯅꯤꯅ ꯃꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅꯝꯈꯤꯕꯅꯤ나 ꯑꯗꯨꯝ ꯃꯣꯏ ꯊꯥꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤ ꯃꯥꯗꯣ ꯌꯦꯡꯉꯨ ꯃꯕꯣꯛꯇꯨꯅ ꯍꯥꯏꯍꯧꯋꯤ ꯏꯁꯨꯗꯣ ꯃꯔꯥꯏꯕꯛ ꯊꯤꯅꯁꯨ ꯄꯣꯛꯂꯛꯑꯦ ꯍꯧꯔꯛꯑꯦ ꯃꯔꯥꯏꯕꯛ ꯊꯤꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯅꯥꯎꯊꯤ ꯁꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯅ ꯃꯃꯥꯟꯅꯕꯤꯈꯩꯅ ꯀꯣꯂꯦꯖ ꯀꯥꯟꯅꯔꯤ ꯍꯧꯖꯤꯛꯐꯥꯎ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯃꯥꯅ ꯉꯟꯇꯥ ꯑꯃꯨꯛ ꯄꯥꯟꯊꯣꯛꯑꯦ ꯏꯁꯣꯔꯁꯨ ꯑꯃꯨꯛ ꯇꯣꯡꯁꯜꯂꯛꯑꯦ ꯏꯁꯣꯔ ꯇꯣꯡꯕꯁꯤꯃꯛꯇꯕꯨ ꯂꯥꯏ ꯍꯔꯥꯎꯐꯝꯒ ꯀꯩꯗꯗꯤ ꯂꯥꯏ ꯈꯨꯔꯝꯕ ꯃꯐꯝꯗꯗꯤ ꯃꯥꯏ ꯃꯥꯏꯕꯤꯅ ꯕꯦꯕꯥꯔ ꯇꯧꯕ ꯈꯨꯔꯝꯕ ꯚꯛꯇꯤ ꯇꯧꯕ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤ ꯆꯪꯉꯤꯕ ꯂꯥꯏ ꯇꯣꯡꯉꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯌꯥꯝꯅ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯕꯤꯗꯦꯕꯀோ ꯀꯣꯏꯆꯠ ꯆꯠꯄ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯐꯖꯗꯕꯔꯣꯝꯗ ꯂꯣꯏ ꯎꯕꯤꯕ ꯑꯗꯨꯅ ꯃꯥ ꯂꯥꯏꯗꯣ ꯑꯃꯨꯛ ꯇꯣꯡꯁꯜꯂꯛꯑꯦ ꯑꯗꯨ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯊꯤꯅꯁꯨ ꯑꯃꯨꯛ ꯁꯤꯈꯤꯕꯅꯣ ꯑꯩ ꯏꯁꯨꯗꯣ ꯃꯕꯣꯛ ꯑꯩꯅꯗꯤ ꯄꯣꯛꯇꯕ ꯑꯃ ꯑꯣꯏꯔꯁꯨ ꯊꯣꯛꯅ ꯂꯨꯅ ꯃꯥꯕꯨ ꯍꯣꯠꯅꯔꯛꯄꯅꯤꯗꯀꯣ ꯅꯨꯡꯉꯥꯏꯕ ꯍꯦꯛ ꯐꯪꯗꯅ ꯑꯩ ꯏꯁꯨꯗꯣ ꯃꯄꯨꯟꯁꯤ ꯇꯦꯟꯒꯤꯗꯀꯣ ꯃꯥꯅ ꯃꯗꯨꯗ ꯇꯨꯝꯅ ꯁꯨꯔꯛꯄꯗꯨꯗ ꯅꯥꯔꯝꯒꯗꯕ ꯋꯥꯔꯝꯒꯗꯕ ꯃꯕꯣꯛ ꯑꯩꯈꯣꯏ ꯀꯧꯕꯗꯤ ꯉꯝꯗ ꯁꯨꯛꯈ꯭ꯔꯕ ꯆꯤꯡꯗꯨꯗ ꯆꯦꯜꯂꯤꯃꯦꯅ ꯄꯨꯈꯠꯄꯤꯔꯒ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯍꯥꯠꯀꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯤ ꯑꯃꯅꯗꯤ ꯍꯦꯛꯇ ꯄꯥꯛ ꯅꯨꯄꯥꯗ ꯆꯦꯜꯂꯤꯃꯦꯅ ꯄꯨꯊꯣꯛꯑ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯅꯪꯒ ꯑꯩꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯠꯄ ꯊꯧꯗꯣꯛ ꯉꯁꯤꯐꯥꯎꯗꯤ ꯂꯩꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯅꯨꯄꯥꯅꯗꯤ ꯀꯌꯥ ꯍꯥꯠꯂꯦꯕ ꯑꯗꯨꯅ ꯆꯦꯟꯕꯒꯥꯁꯦ ꯇꯔꯥꯏ ꯆꯦꯟꯕ ꯌꯥꯕ ꯑꯣꯏꯗ꯭ರೆ ꯌꯥꯝ ꯊꯤꯅ ꯀꯤꯅꯤꯡꯉꯥꯏꯅꯤ ꯆꯦꯟꯕ ꯍꯥꯏꯁꯦ ꯑꯌꯥꯝꯕꯅ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯃꯊꯟꯗ ꯆꯠꯈꯤꯗꯣꯏꯅꯦꯕ ꯁꯤꯗꯤ ꯅꯨꯄꯥꯁꯤꯅ ꯐꯠꯇꯗꯤ ꯍꯥꯠꯅꯤꯡꯉꯦ ꯑꯗꯨꯝ ꯉꯝꯕ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯂꯨꯕ ꯑꯣꯏꯔꯦ
ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯀꯦꯁꯁꯤꯃ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯨ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯍꯣꯏ ꯆꯍꯤ 9 ꯍꯧꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯑꯄꯣꯛꯄ ꯃꯄꯥꯗꯨꯅꯅꯦ ꯑꯁ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯂꯩꯔꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯃꯊꯃꯣꯏ ꯀꯥꯏꯅꯅꯦ ꯑꯌꯥꯝꯕꯗꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯃ ꯃꯌꯥꯊꯤꯅ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕꯒꯤ ꯆꯠꯄꯗ ꯃꯃꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯨꯄꯤꯅ ꯑꯌꯥꯝꯕ ꯂꯤꯔꯛꯑꯦꯕ ꯋꯥꯔꯤꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯅꯨꯄꯥꯗꯤ ꯋꯥꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯡꯅꯗꯦꯗꯅ ꯍꯣꯏ ꯃꯣꯏꯒꯤꯁꯤꯗꯤꯅꯦ ꯃꯃꯥꯗꯨꯗꯤ ꯋꯥꯟꯊꯔꯒ ꯇꯥꯔ ꯂꯩꯍꯧꯔꯤꯕꯀꯣ ꯗ꯭ꯔꯤꯞ ꯌꯥꯟꯗꯅ ꯋꯥꯒ ꯉꯥꯡꯉꯝꯗꯦ ꯃꯄꯥꯁꯤꯅꯅꯦ ꯊꯣꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯛꯈ꯭ꯔꯖꯥꯠꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯋꯥꯏ ꯃꯄꯥꯁꯤꯁꯨ ꯂꯪꯕꯩ ꯆꯠꯂꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯣꯏꯈꯩꯁꯤꯅ ꯂꯩꯉꯣꯏ ꯄꯦꯛꯑꯒ ꯏꯃꯨꯡꯁꯦ ꯆꯥꯕꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯣꯏ 2 ꯑꯍꯨꯝ ꯁꯨꯕꯅꯦ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯊꯧꯗꯣꯛ ꯊꯣꯛꯏꯕꯁꯤ ꯌꯥꯝ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯐꯕ ꯊꯧꯅꯥ ꯂꯩꯕ ꯂꯩꯕ ꯇꯟꯗꯕ ꯃꯔꯤꯜ ꯂꯣꯠꯇꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯀꯦꯔ ꯈꯣꯠꯂꯒ ꯃꯄꯥꯡꯒꯜꯌꯥꯎꯗꯕꯤꯗ ꯂꯩꯇꯕ ꯌꯥꯝꯁꯨ ꯅꯣꯏꯕ ꯅꯠꯇꯦ ꯃꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯁꯨ ꯅꯠꯇꯦ ꯃꯔꯛ ꯃꯌꯥꯏ ꯑꯗꯨꯒ ꯃꯤꯁꯦ ꯈꯤꯇꯪ ꯊꯥꯕꯗꯣ ꯑꯗꯨꯒ ꯑꯗꯣ ꯃꯥꯒꯨꯝꯕ ꯑꯉꯥꯡꯁꯤ ꯂꯩꯉꯣꯏ ꯄꯦꯛꯄ ꯊꯣꯛꯅꯗ꯭ꯔꯤ ꯍꯥꯏꯌꯦꯕ ꯃꯣꯏ ꯈꯨꯟꯁꯤꯗ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯂꯣꯏ ꯊꯣꯛꯅꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯀꯥꯏꯅ ꯃꯤꯅ ꯂꯪꯉꯣꯏ ꯄꯦꯛꯑꯦꯒ ꯍꯥꯏꯈꯤꯅꯤ ꯍꯥꯏꯕ ꯏꯀꯥꯏꯕ ꯃꯉꯣꯟꯗ ꯂꯩꯇꯦꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯤꯗꯕꯨ ꯃꯦꯜꯂꯗꯤ ꯍꯥꯏꯗꯅꯀꯣ ꯇꯥꯅ ꯁꯨꯅ ꯀꯣꯟꯅꯗꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯆꯠꯄꯅ ꯍꯦꯟꯕ ꯑꯗꯩꯗꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯆꯦꯡ ꯆꯥꯛ ꯋꯥꯜꯂꯒ ꯆꯥꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯃꯃꯥ ꯃꯆꯥ ꯃꯣꯏꯈꯩꯁꯦ ꯑꯔꯩꯕ ꯈꯔꯗꯨꯅ ꯌꯥꯝ ꯍꯥꯎꯅ ꯄꯥꯝꯖꯅ ꯆꯥꯕꯗꯣ ꯆꯥꯛꯃꯛꯇ ꯆꯥꯔꯁꯨ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯁꯦ ꯃꯥꯗꯤ ꯅꯥꯒꯟꯗꯦ ꯍꯥꯏꯌꯦꯕ ꯆꯥꯛꯀꯁꯦ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯣ ꯆꯥꯛꯁꯦ ꯆꯥꯕꯗ ꯑꯗꯩ ꯃꯌꯥꯝꯁꯤ나 ꯆꯥꯛꯁꯦ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯉꯥꯏꯔꯦ ꯅꯪꯒꯤꯗꯣ ꯁꯦꯁꯦ ꯍꯥꯞꯄꯤꯔꯛꯀꯦ ꯍꯥꯏꯔꯒ ꯑꯃꯅꯁꯨ ꯍꯥꯞꯆꯟꯕ ꯌꯦꯡ ꯅꯨꯡꯉꯥꯏꯔꯃꯤꯅ ꯆꯥꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯉꯥꯎꯈꯩ ꯏꯆꯝ ꯆꯝꯈꯩ ꯂꯩꯕꯅꯦ ꯃꯥ ꯆꯍꯤ 15 ꯆꯪꯕꯗ ꯉꯥꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯄꯦꯛꯐꯝꯁꯤꯗ ꯅꯣꯡꯃ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯤ ꯑꯉꯥꯡꯁꯦ ꯑꯩ ꯄꯥꯝꯃꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯁꯦꯟꯅꯕ ꯌꯦꯡꯕ ꯑꯗꯩ ꯑꯆꯥꯄꯣꯠ ꯄꯤꯁꯜꯂꯛꯄ ꯑꯗꯩ ꯃꯤ ꯊꯥꯖꯤꯜꯂꯛꯑꯒ ꯀ꯭ꯋꯥ ꯍꯩ ꯄꯤꯖꯗꯅ ꯃꯥꯅ ꯃꯧ ꯈꯔ ꯀꯣꯃꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯂꯩꯉꯣꯏ ꯄꯦꯛꯄꯤ ꯈꯔ ꯀ꯭ꯋꯥ ꯍꯩ ꯄꯤꯖꯔꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯂꯧꯔꯛꯑꯣ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯌꯣꯅ ꯁꯨꯝ ꯒꯤꯔꯤꯒꯤ ꯇꯛꯂꯛꯄ ꯑꯗ ꯃꯣꯏ ꯃꯌꯥꯝꯗꯨꯅꯁꯨ ꯌꯥꯔꯣꯏꯍꯦ ꯃꯤ ꯄꯥꯝꯖꯗꯅ ꯁꯥꯡꯒ꯭ꯔꯤꯒꯤ ꯇꯛꯑꯕꯁꯤꯕꯨ ꯁꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯏ ꯇꯥꯇꯥꯒ ꯊꯧꯗꯅ ꯂꯩꯉꯣꯏ ꯒꯥꯔꯤꯒ ꯊꯧꯗꯅ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟꯁꯨ ꯇꯥꯏ ꯌꯥꯕꯤꯔꯣ ꯀꯥꯏꯅ ꯁꯨꯝ ꯃꯣꯏꯅꯁꯨ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄ ꯀꯧꯕꯅꯤꯅ ꯑꯉꯥꯡꯅꯤꯅ ꯃꯉꯣꯟꯗ ꯀꯣꯏꯇꯥꯟꯒ ꯇꯥꯟꯅꯗꯅ ꯑꯗꯨꯝ ꯂꯨꯝꯗꯅ ꯁꯦꯟꯅꯗꯅ ꯉꯁꯤ ꯍꯥꯏꯔꯦ ꯍꯥꯏꯕꯒ ꯉꯁꯤ ꯌꯥꯕ ꯅꯠꯇꯦ ꯉꯁꯤ ꯍꯦꯛ ꯎꯏ ꯍꯥꯏꯕꯒ ꯅꯨꯄꯥꯗꯨꯅꯁꯨ ꯉꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯑꯣꯡ ꯃꯇꯧ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯞꯇꯛ ꯍꯦꯛ ꯐꯝꯕꯤ ꯌꯦꯡꯕꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯁꯨꯝ ꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯊꯥ ꯑꯃꯨꯛ ꯀꯩꯃꯨꯛ ꯎꯠꯂ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏꯃꯤ ꯍꯥꯏꯕꯒꯁꯨ ꯑꯃꯨꯛ ꯑꯉꯥꯡꯁꯤꯅ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯇꯛꯂꯛꯑꯀꯥꯟꯗꯨꯗ ꯌꯥꯔꯦꯗꯅ ꯏꯟꯈꯠꯂꯛꯄꯅꯤꯅ ꯑꯗꯣ ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯣꯛꯑꯒ ꯎꯟꯅꯕ ꯀꯨꯏꯗꯕ ꯑꯗꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯂꯩꯉꯣꯏ ꯄꯦꯛꯐꯝꯗ ꯑꯗꯨꯝ ꯀꯩꯅꯣꯗ ꯉꯥꯏꯍꯥꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯈꯛꯇꯤ ꯇꯧꯋꯦꯕ ꯑꯗꯣ ꯀꯦꯗꯅ ꯃꯧꯗꯅꯒ ꯃꯥꯏ ꯅꯨꯄꯥꯗꯣ ꯂꯥꯛꯑꯦ ꯀꯥꯏꯅ ꯊꯣꯛꯇꯅ ꯎꯅꯕꯒꯗꯤ ꯇꯧꯗꯦꯕ ꯑꯗꯩ ꯐꯣꯟꯗ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯋꯥꯠꯂꯤ ꯃꯇꯝ ꯂꯥꯏꯔꯤꯛ ꯇꯝꯈꯤꯗꯕꯅꯤ ꯍꯌꯦꯡꯋꯥꯏ ꯆꯦꯟꯁꯤ ꯆꯣꯡꯁꯤ ꯆꯦꯟꯁꯦ ꯀꯣꯏꯅꯔꯦ ꯀꯥꯏꯅ ꯆꯦꯟꯕꯒꯤ ꯋꯥꯗꯤ ꯍꯧꯗꯣꯔꯛꯀꯅꯨ ꯀꯥꯏꯅꯒ ꯑꯗ ꯃꯆꯦꯒꯤ ꯐꯣꯟꯗꯒꯤ ꯃꯥꯅ ꯂꯣꯟꯅ ꯁꯥꯏꯌꯦꯕ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯐꯣꯟ ꯄꯥꯏꯗꯦꯕꯀꯣ ꯑꯗ ꯑꯉꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯂꯩꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯂꯩꯉꯣꯏ ꯄꯦꯛꯄ ꯊꯣꯛꯄꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯖꯕ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤ ꯂꯥꯛꯑꯀꯥꯟꯗꯒ ꯃꯥꯅ ꯎꯖꯔꯀꯥꯟꯗ ꯃꯥ ꯂꯥꯛꯑꯦ ꯀꯥꯟꯗꯩ ꯃꯌꯥꯝ ꯂꯩꯉꯣꯏ ꯄꯦꯛꯃꯤꯟꯅꯕꯅꯁꯨ ꯂꯥꯛꯑꯦꯒ ꯂꯛꯅꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯀ꯭ꯋꯥ ꯍꯩ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯔꯛꯇꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯤ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯁꯤ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯃꯥꯒꯤ ꯑꯋꯥꯕ ꯌꯥꯝ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯊꯥꯒꯤ ꯂꯩ ꯂꯥꯛꯄ ꯃꯇꯝꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯕꯨꯛꯁꯦ ꯊꯤꯟꯕ ꯈꯣꯠꯄ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥꯁꯦ ꯁꯣꯟꯊꯕ ꯐꯃꯨꯡꯗꯒꯤꯒ ꯍꯦꯟꯅꯤꯡꯗꯕ ꯂꯣꯏ ꯇꯧꯅꯩꯑꯕ ꯑꯗꯨꯐꯧꯗ ꯃꯥꯁꯦ ꯍꯥꯏꯗꯣꯛꯇꯕ ꯃꯁꯥꯁꯦ ꯉꯝꯗꯅꯦ ꯑꯩꯅ ꯉꯁꯤ ꯊꯕꯛ ꯁꯨꯍꯧꯗ꯭ꯔꯒꯗꯤ ꯀꯣꯟꯅꯔꯣꯏꯀꯣ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯁꯨꯕ ꯑꯗꯩ ꯃꯄꯥꯒ ꯃꯥꯒꯅ ꯄꯩꯁꯥ ꯀꯣꯟꯅꯗꯕꯒꯤ ꯑꯍꯤꯡꯗꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯔꯨꯞꯁꯨ ꯌꯥꯎꯔꯛꯇꯣꯔꯦ ꯑꯗꯨꯁꯨ ꯌꯥꯎꯔꯛꯇꯣꯔꯦ ꯑꯗꯨꯒꯤ ꯄꯣꯠꯌꯦꯡ ꯑꯗꯨꯒꯤꯅ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯍꯦꯛꯇ ꯇꯥꯔ ꯂꯩꯔꯝꯕ ꯕꯕꯥ ꯀꯌꯥ ꯋꯥꯠꯂꯤꯅꯣ ꯄꯩꯁꯥ ꯀꯌꯥ ꯀꯣꯟꯅꯗꯣꯏꯅꯣ ꯀꯥꯏꯅ ꯍꯦꯛꯇ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕ ꯑꯗꯨ ꯃꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯥꯟꯅ ꯀꯣꯟꯅꯔꯝꯗꯕ ꯆꯥꯡꯁꯦ ꯃꯥꯅ ꯂꯩꯉꯣꯏ ꯄꯦꯛꯄ ꯍꯦꯛ ꯌꯥꯎꯔꯛꯈꯤꯕꯗꯒꯤꯗꯤ ꯃꯥꯁꯨ ꯌꯥꯎꯁꯜꯂꯛꯑꯕꯅꯤನ ꯃꯃꯥꯒ ꯃꯄꯥꯒ ꯃꯣꯏꯅꯤ ꯈꯛ ꯇꯥꯜꯂꯝꯕꯗꯒꯤ ꯃꯃꯥꯅ ꯇꯥꯟꯕꯁꯤꯅ ꯏꯃꯨꯡꯁꯦ ꯆꯥꯕ ꯈꯣꯠꯄꯗ ꯂꯣꯏ ꯆꯠꯄ ꯆꯦꯡ ꯆꯥꯛ ꯋꯥꯟꯕ ꯈꯣꯠꯄ ꯃꯄꯥꯅ ꯇꯥꯟꯕꯁꯤꯅ ꯃꯆꯥꯈꯩ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯄꯣꯌꯦꯡ ꯆꯥꯌꯦꯡ ꯃꯔꯨꯞ ꯊꯥꯡꯉꯛꯇ ꯑꯅꯥ ꯑꯌꯦꯛꯇ ꯆꯠꯄ ꯑꯗ ꯀꯣꯟꯅꯔꯛꯇ꯭ꯔꯤꯅꯦꯕ ꯑꯃꯨꯛ ꯄꯨꯔꯃꯆꯥꯈꯩꯁꯤꯒꯤ ꯆꯍꯤ ꯑꯃꯒꯤ 10,000 ꯀꯔꯤ ꯑꯃ ꯄꯨꯜ ꯑꯃ ꯄꯨꯔꯒ ꯑꯉꯥꯡꯈꯩ ꯃꯤꯡ ꯆꯟꯕ
ꯂꯥꯏꯔꯤꯛ ꯂꯩꯕ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯩꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯟꯕꯗ ꯑꯗꯩ ꯀꯩꯅꯣꯝꯃ ꯅꯥꯔꯛꯑꯦ ꯍꯥꯏꯁꯨ ꯄꯨꯕ ꯑꯗꯩ ꯅꯤꯡꯉꯣꯜ ꯑꯃ ꯆꯥꯛꯀꯧꯔꯦ ꯍꯥꯏꯁꯨ 10,000 ꯄꯨꯔ ꯁꯤꯟꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯔ ꯁꯤꯟꯕꯗꯅꯦꯕ ꯄꯩꯁꯥ ꯄꯨꯊꯔꯤꯁꯦ ꯑꯗ ꯃꯥ ꯑꯃꯅ ꯁꯨꯕ ꯌꯥꯎꯁꯜꯂꯛꯄꯗꯒꯤꯗꯤ ꯀꯣꯟꯅꯔꯦꯕ ꯑꯗ ꯃꯄꯥꯁꯤꯅ ꯋꯥꯈꯟꯗ ꯑꯣ ꯏꯆꯥ ꯄꯣꯛꯎꯕꯒꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯦꯀꯣ ꯏꯆꯥꯁꯦ ꯍꯧꯖꯤꯛ ꯀꯦꯅ ꯄꯩꯁꯥ ꯆꯥꯅ ꯂꯩꯒꯗꯕꯁꯦ ꯑꯩꯅ ꯐꯪꯍꯟꯗ꯭ꯔꯦꯀꯣ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏ ꯆꯠꯂꯦ ꯃꯥꯅ ꯆꯠꯄꯣꯏ ꯆꯠꯇꯕꯣꯏ ꯇꯧꯔꯒ ꯄꯩꯈꯥ ꯈꯛ ꯊꯥꯔꯒ ꯄꯩꯈꯥ ꯃꯌꯥꯗ ꯈꯔ ꯆꯠ ꯇꯧꯔꯒ ꯂꯩꯉꯣꯏ ꯄꯦꯛꯄꯁꯤ ꯌꯥꯎꯔꯦꯀꯣꯅ ꯃꯄꯥꯁꯤꯅ ꯑꯗꯨꯅ ꯃꯥꯅ ꯃꯄꯥꯡꯒꯜ ꯃꯔꯤ ꯂꯣꯠꯇꯕꯤꯗ ꯐꯨꯗꯣꯛꯑꯒ ꯊꯕꯛꯁꯤ ꯌꯥꯎꯔꯕꯅꯤꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯕꯅꯤ나 ꯃꯆꯥ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯕ ꯃꯆꯥꯁꯤꯅ ꯍꯦꯜꯂꯤꯗꯅ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯅꯨꯡꯁꯤꯖꯔꯦꯕ ꯃꯥꯅꯁꯨ ꯑꯉꯥꯡꯁꯦ ꯃꯆꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯁꯤ ꯑꯗꯨꯝ ꯂꯥꯛꯄ ꯏꯃꯨꯡ ꯑꯃꯈꯛꯅꯤꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤꯅ ꯃꯇꯝꯁꯦ ꯂꯥꯡꯕꯩ ꯆꯠꯈꯤ ꯑꯗꯨꯗ ꯅꯣꯡꯃ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯃꯅꯨꯡꯅꯦ ꯃꯗꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤꯀꯣ ꯃꯝꯗ꯭ꯔꯤꯕ ꯊꯣꯛꯂꯛꯑꯣꯅ ꯐꯣꯟꯁꯤꯗ ꯌꯥꯝ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗ ꯑꯩ ꯊꯣꯛꯂꯛꯑꯔꯣꯏꯒꯦ ꯏꯆꯦ ꯍꯣꯏ ꯂꯣꯏ ꯂꯩ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯍꯥꯏꯕ ꯊꯣꯛꯂꯛꯑꯣ ꯉꯥꯛꯇꯪꯗꯤ ꯅꯪ ꯊꯣꯛꯂꯛꯇꯗꯤ ꯑꯩꯗꯤ ꯍꯜꯂꯣꯏ ꯑꯗꯨ ꯇꯧꯔꯣꯏꯅ ꯐꯣꯟꯁꯦ ꯁꯨꯝ ꯇꯧꯁꯜꯂꯛꯄꯗꯒꯤ ꯃꯁꯤ ꯕꯦꯔꯥ ꯀꯥ ꯇꯥꯔꯦꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯒꯥꯔꯤ ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯂꯥꯛꯄ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯇꯣꯡꯉ ꯆꯠꯈꯤꯕꯁꯦ ꯃꯣꯏ ꯂꯩꯀꯥꯏ ꯃꯤ ꯎꯅꯍꯧꯋꯦꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯑꯦ ꯃꯣꯏꯒꯤ ꯂꯝꯁꯦ ꯆꯤꯡ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯆꯤꯡ ꯃꯅꯨꯡ ꯑꯃꯗ ꯃꯣꯏꯒꯤ ꯑꯗꯣ ꯃꯥꯏꯀꯩ ꯁꯨꯝ ꯊꯧꯖꯟꯈ꯭ꯔꯒ ꯆꯤꯡ ꯉꯥꯛꯇ ꯇꯥꯈꯤꯕꯁꯤꯗ ꯊꯧꯖꯜꯂꯒ ꯃꯣꯏꯅꯤꯁꯦ ꯎꯟꯅꯕꯖꯥꯠꯅꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯝꯗꯅ ꯏꯖꯠꯁꯦ ꯂꯧꯕꯤꯕ ꯑꯉꯥꯡꯁꯤꯅ ꯌꯥꯗꯕ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯅ ꯆꯤꯡꯂꯛꯁꯤꯗ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯐꯥꯗꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅꯗꯤ ꯃꯄꯥꯡꯒꯜꯁꯦ ꯐꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯐꯥꯗꯅ ꯈꯣꯠꯇꯅꯒ ꯌꯥꯝ ꯇꯧꯕꯖꯥꯠꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯅꯝꯗꯅ ꯅꯨꯄꯥꯁꯤꯅ ꯉꯝꯗꯅ ꯑꯗꯨꯃꯥꯏꯅ ꯃꯔꯤꯁꯦ ꯊꯝꯕꯤꯔꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯆꯦꯜꯂꯁꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯔꯤ ꯊꯝꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯊꯤꯟꯕꯤꯔꯒꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯗꯦ ꯈꯜꯂꯒ ꯆꯦꯟꯁꯤ ꯑꯩꯅ ꯅꯪ ꯂꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯍꯨꯟꯗꯣꯛꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯂꯩꯈꯤꯁꯦ ꯍꯥꯏꯕꯁꯦ ꯉꯪꯅꯔꯦꯕ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩ ꯊꯤꯜꯂꯝꯒꯅꯨ ꯑꯩꯗꯤ ꯆꯦꯟꯒꯅꯦꯅ ꯑꯗꯨꯃꯥꯏꯅ ꯉꯪꯅꯕꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯩꯅ ꯃꯥꯅ ꯃꯣꯏꯅ ꯎꯅꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯆꯠꯂꯒ ꯊꯤꯖꯤꯜꯂꯨꯔꯦꯕꯀꯣ ꯃꯥꯒꯤ ꯑꯁꯤꯕ ꯇꯥꯔꯝꯕ ꯃꯐꯝꯁꯦ ꯂꯩꯈꯣꯝ ꯈꯣꯡꯕꯥꯜ ꯂꯣꯛꯂꯝ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯗꯣ ꯆꯤꯡ 2 ꯀꯥꯔꯛꯀꯤ ꯂꯣꯛꯂꯝꯗꯣ ꯑꯗꯨꯗ ꯂꯩꯕꯥꯛꯁꯦ ꯏꯁꯤꯡꯗꯤ ꯂꯩꯇꯕ ꯄꯦꯠ ꯂꯩꯕꯥꯛꯁꯤꯗꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯍꯥꯏꯕꯁꯦ ꯅꯣꯡ ꯈꯒꯛ ꯆꯨꯗ꯭ꯔꯥ ꯑꯗꯨꯒꯤ ꯆꯨꯈꯤꯕꯒꯤ ꯂꯩꯕꯥꯛ ꯂꯩꯈꯣꯝꯁꯦ ꯄꯦꯠ ꯂꯥꯎꯅ ꯂꯩꯌꯦꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗꯣ ꯑꯍꯥꯟꯕꯗ ꯃꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯅ ꯌꯥꯜꯂꯛꯏꯕ ꯁꯨꯅꯤꯗꯨꯅ ꯂꯥꯛꯄꯖꯥꯠꯅꯦꯕ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯆꯦꯟꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯤ ꯊꯤꯔꯦꯕ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯁꯟꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯗ ꯅꯨꯄꯥꯈꯩꯅ ꯍꯦꯛ ꯁꯤꯁꯦ ꯇꯧꯋꯦꯕ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯑꯝꯃꯒꯗꯤ ꯆꯦꯟꯁꯤꯅ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯉꯪꯉꯛꯑꯕ ꯍꯥꯠꯇꯣꯛꯑꯝꯃꯒꯗꯤ ꯃꯁꯤ ꯍꯥꯏꯗꯅ ꯍꯥꯠꯇꯣꯛꯑꯦꯕ ꯑꯗꯨꯒꯗꯤ ꯃꯥꯅ ꯃꯈꯧꯔꯤꯁꯦ ꯍꯥꯟꯅ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯦꯕ ꯂꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯝꯊꯕꯗꯣ ꯑꯗꯣ ꯃꯥꯒꯤ ꯃꯤꯍꯥꯠꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯑꯇꯩ ꯊꯦꯡꯅꯈꯤꯕꯗꯅ ꯑꯩꯈꯣꯏꯒꯤ ꯆꯩꯅ ꯃꯀꯣꯛꯇ ꯊꯣꯝ ꯍꯥꯠꯄ ꯊꯥꯡꯅ ꯌꯥꯜꯂ ꯍꯥꯠꯄ ꯃꯈꯧꯔꯤ ꯃꯦꯠꯂ ꯍꯥꯠꯄ ꯐꯤꯅ ꯂꯥꯛꯑ ꯍꯥꯠꯄ ꯅꯨꯡꯇꯨꯝꯅ ꯁꯨꯔ ꯍꯥꯠꯄ ꯃꯀꯣꯛꯇ ꯃꯈꯟꯁꯦ ꯃꯌꯥꯝ ꯊꯦꯡꯅꯔꯦꯕꯀꯣ ꯃꯥꯒꯤ ꯀ꯭ꯋꯥꯁꯤꯅ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯈꯣꯡꯕꯥꯟꯒꯤ ꯄꯦꯠ ꯂꯥꯎꯅ ꯂꯩꯈꯣꯝ ꯂꯩꯕꯩꯁꯤꯗ ꯅꯝꯖꯟꯕꯅꯦꯕ ꯈꯣꯡꯄꯥꯛꯁꯤꯅ ꯁꯤ ꯂꯨꯁꯝꯁꯦ ꯁꯨꯃꯥꯏꯅ ꯏꯟꯊꯨꯔꯒ ꯃꯈꯧꯔꯤꯁꯦ ꯍꯥꯟꯅ ꯂꯥꯛꯑꯒ ꯅꯝꯖꯜꯂꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯄꯥꯛꯁꯤꯅ ꯃꯉꯛꯁꯤꯗ ꯎꯞꯄꯒ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯇꯨꯔꯤꯉꯩꯗꯨꯗ ꯈꯣꯡꯄꯥꯛꯁꯤꯅ ꯀꯟꯅ ꯁꯤꯂꯨꯁꯝꯗ ꯅꯦꯠꯊꯔꯛꯄꯗ ꯑꯗꯨꯗꯤ ꯃꯅꯥꯇꯣꯟ ꯃꯃꯥꯏꯁꯦ ꯂꯣꯏꯅꯃꯛ ꯂꯩꯈꯣꯝ ꯕ꯭ꯔꯨ ꯂꯥꯎꯕꯗꯨ ꯅꯝꯖꯜꯂꯕꯅꯤꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯠꯄꯅꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯅꯝꯖꯟꯕ ꯖꯒꯥ ꯃꯥꯒꯤ ꯀꯩꯀꯩ ꯂꯣꯏ ꯃꯃꯤ ꯇꯥꯍꯧꯋꯦꯕ ꯑꯉꯥꯡꯗꯨꯒꯤꯀꯣ ꯃꯀꯣꯛ ꯅꯝꯖꯟꯕꯩ ꯖꯒꯥꯒꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤꯅ हुंदोꯛꯑꯝꯃꯕꯖꯥꯠꯅꯦꯕ ꯁꯣꯝꯗꯅ ꯍꯤꯡꯁꯦ ꯍꯜꯂꯛꯇꯦꯅ ꯊꯤꯅꯔꯕꯀꯣ ꯑꯗꯩꯗꯤ ꯊꯤꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯠꯈꯤꯅ ꯎꯅꯍꯧꯕ ꯀꯥꯡꯕꯨꯅ ꯍꯥꯏꯔꯕ ꯑꯗꯨꯗꯤꯅ ꯅꯨꯄꯥꯁꯦ ꯑꯍꯤꯡ ꯊꯦꯡꯉꯦ ꯃꯣꯏꯁꯦ ꯑꯃꯗ ꯑꯃꯨꯛ ꯍꯪꯅꯩ ꯃꯃꯥꯟꯅꯕꯤ ꯀꯩꯗꯥꯗ ꯍꯪꯅꯕꯁꯤꯗ ꯊꯤꯒꯠꯅꯔꯨꯕꯗꯗꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯦ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯗꯤ ꯅꯨꯄꯤꯁꯨ ꯂꯩꯔ ꯀꯃꯥꯏꯅꯅ ꯑꯗꯩ ꯑꯌꯨꯛꯁꯤꯗ ꯑꯗꯨꯗꯤ ꯑꯍꯤꯡꯗꯩ ꯃꯣꯏꯁꯦ ꯌꯥꯝ ꯊꯤꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯌꯨꯛꯁꯤꯗ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯁꯦ ꯉꯥꯏꯅꯔꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯁꯤꯗ ꯇꯧꯔꯁꯤ ꯅꯨꯄꯤ ꯊꯤꯕꯅꯤꯅ ꯄꯤꯔꯣꯏꯁꯤ ꯅꯨꯄꯤ ꯂꯩꯕꯅꯤꯅ
ꯍꯥꯏꯗꯣꯛꯄꯁꯤ ꯂꯥꯛꯇꯦꯕ ꯑꯗꯩ ꯃꯣꯏꯅ ꯍꯥꯏꯗꯣꯛꯄꯁꯤ ꯂꯥꯛꯇꯦꯅ ꯄꯨꯂꯤꯁꯇ ꯆꯠꯂꯦ ꯃꯣꯏ ꯄꯨꯡ ꯍꯥꯏꯗꯣꯛꯄꯁꯦ ꯄꯨꯡ 10 ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯉꯥꯏꯅꯩꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ 12 ꯃꯈꯥꯏ ꯇꯥꯔꯐꯥꯎꯁꯤ ꯂꯥꯛꯇꯕꯁꯤꯗ ꯉꯥꯏꯅꯔꯝꯕ ꯃꯤ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯈꯣꯝ ꯆꯥꯊꯣꯛꯑꯒ ꯀꯩꯅꯣ ꯃꯣꯏꯁꯦ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯀꯩꯅꯣꯁꯤꯗ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯄꯥꯎ ꯄꯤꯕꯖꯥꯠꯅꯦꯕ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯂꯩ ꯅꯨꯄꯤ ꯆꯦꯜꯂꯛꯇꯦ ꯍꯥꯏꯕꯖꯥꯠꯅꯦ ꯃꯣꯏ ꯃꯤ ꯈꯔ ꯆꯠꯂ ꯍꯪꯉꯨ ꯌꯥꯏꯑꯕ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯂꯩꯍꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦꯅ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯇꯥꯛꯑꯕ ꯄꯨꯂꯤꯁꯇꯁꯨ ꯉꯔꯥꯡꯗꯤ ꯁꯨꯃꯥꯏꯅ ꯃꯥꯒꯗꯤ ꯆꯠꯃꯤꯟꯅꯈꯤꯕ ꯎꯏ ꯍꯥꯏꯌꯦꯕ ꯍꯥꯏꯔꯦ ꯃꯣꯏꯅ ꯄꯨꯂꯤꯁꯇ ꯑꯗꯩ ꯃꯥ ꯅꯨꯄꯥꯁꯤꯗ ꯃꯣꯏꯅ ꯍꯪꯉꯛꯄꯗꯁꯨ ꯆꯠꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯆꯪꯍꯧꯔꯕꯅꯤ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯥꯗꯣ ꯐꯨꯠꯕꯣꯜꯒ ꯁꯥꯟꯅꯗꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦꯀꯣ ꯂꯝꯄꯥꯛꯇꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯌꯦꯕ ꯀꯩꯝ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯩ ꯄꯨꯂꯤꯁꯅꯁꯨ ꯑꯃꯨꯛ ꯆꯠꯂꯨꯔꯕ ꯄꯨꯂꯤꯁꯅ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯅꯨꯄꯥꯗꯣ ꯐꯨꯠꯕꯣꯜ ꯁꯥꯟꯅꯐꯝꯗꯩꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯑꯩꯒ ꯁꯨꯃꯥꯏꯅꯗꯤ ꯎꯅꯔꯝꯃꯤ ꯑꯗꯨꯝꯒ ꯍꯥꯏꯔꯒ ꯏꯆꯝ ꯆꯝꯅꯒꯀꯣ ꯑꯗꯩꯗꯤ ꯄꯨꯂꯤꯁꯈꯩꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯅꯨꯄꯥꯁꯦ ꯐꯥꯒꯠꯂꯦ ꯑꯗꯣ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯊꯤꯒꯠꯂꯦ ꯁꯤꯗ ꯐꯣꯟꯗꯩ ꯉꯥꯛꯇꯅꯤ ꯃꯤꯍꯥꯠ ꯈꯨꯗꯤꯡꯃꯛ ꯐꯥꯔꯤꯁꯦ ꯀꯅꯥꯅ ꯀꯧꯊꯣꯛꯈꯤ ꯀꯅꯥꯒ ꯎꯅꯒꯦ ꯍꯥꯏꯕꯗꯣ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯣꯅ ꯀꯧꯊꯣꯛꯈꯤꯕꯒꯤ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯎꯔꯦꯗꯅ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯐꯥꯔꯒ ꯄꯨꯂꯤꯁꯅ ꯐꯖꯅ ꯍꯪꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄꯅꯦꯕ ꯅꯨꯄꯥꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯑꯗꯨꯒ ꯃꯣꯏꯗꯣ ꯃꯥꯅꯅꯦ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯃꯨꯛꯁꯨꯅꯦ ꯃꯣꯏꯒꯤ ꯈꯪꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 2ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯨꯔꯀꯥꯟꯗꯅꯦꯕ ꯅꯨꯄꯥ ꯐꯥꯒꯠꯂ ꯈꯪꯅꯈꯤꯁꯦ ꯑꯗꯨꯒ ꯍꯥꯠꯇꯣꯛꯑꯒ ꯊꯝꯃꯝꯕꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯍꯤꯡꯁꯦ ꯁꯤꯗꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯌꯥꯎꯔꯒ ꯃꯥꯁꯦ ꯑꯁꯤꯕꯗꯣ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯌꯦꯡꯕ ꯆꯠꯂꯨꯏ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯁꯤꯕꯁꯦ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯈꯩꯗꯨꯒꯁꯨ ꯌꯥꯎꯅ ꯐꯥꯒꯠꯈꯤꯕꯅꯦꯕ ꯑꯗ ꯃꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯤꯗꯣꯛꯇꯅ ꯑꯁ ꯌꯥꯝ ꯆꯥꯎꯅ ꯃꯥꯏꯀꯩꯗꯨꯗ ꯏꯔꯥꯡ ꯊꯣꯛꯅꯈꯤ ꯑꯗꯨꯗ ꯃꯄꯥꯁꯤꯅ ꯂꯤꯔꯛꯄ ꯋꯥꯔꯤꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯅ ꯂꯤꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯈ꯭ꯔꯖꯥꯠꯅꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨꯅꯦ ꯂꯨꯝꯐꯨ ꯇꯨꯡꯂꯣꯝꯗꯒꯤ ꯇꯧꯕ ꯅꯠꯇꯅ ꯗꯥꯏꯔꯦꯛ ꯐꯨꯅꯔꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯉꯝꯅꯤ ꯃꯣꯏ 3 ꯑꯣꯏꯁꯨ ꯐꯨꯅꯤ ꯑꯗꯨꯅ ꯃꯥ ꯅꯨꯄꯥꯁꯦ ꯃꯊꯟꯗꯅ ꯍꯥꯠꯄ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏ ꯃꯣꯏ 2 ꯅꯠꯇꯗꯤ ꯃꯊꯟꯗꯅ ꯍꯥꯠꯄ ꯉꯝꯃꯣꯏꯅ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯂꯥꯡꯅ ꯐꯥꯅꯕ ꯑꯩꯁꯤꯁꯨ ꯊꯥꯖꯗꯦ ꯃꯣꯏꯅ ꯁꯤꯕ꯭ꯔꯥꯅꯗꯤ ꯑꯁꯤꯕꯗꯣ ꯂꯩꯔꯤꯕ꯭ꯔꯥꯅ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯔꯒ ꯌꯦꯡꯉꯨꯏ ꯍꯥꯏꯗꯣ ꯑꯩ ꯊꯥꯖꯗꯦ ꯃꯃꯥꯟꯅꯕꯈꯩꯗꯣ ꯌꯥꯎꯔꯝꯒꯅꯤ ꯍꯥꯠꯄꯗ ꯃꯊꯟꯗꯅ ꯍꯥꯠꯄ ꯉꯝꯃꯣꯏꯅ ꯃꯥꯅ ꯃꯄꯥꯁꯤꯅ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯋꯥꯕ ꯃꯌꯥꯝ ꯄꯨꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯏꯃꯨꯡꯁꯦ ꯍꯣꯠꯅꯔꯝꯃꯦ ꯑꯗꯨꯒ ꯅꯧꯔꯤꯕ ꯏꯆꯥꯗꯨꯕꯨ ꯅꯨꯄꯤ ꯊꯤꯕ ꯃꯥꯅ ꯀꯩꯁꯨ ꯅꯠꯇꯕ ꯑꯗꯨꯝꯕ ꯂꯝꯆꯠ ꯀꯥꯝꯕ ꯄꯥꯝꯕꯩꯗꯃꯛꯇ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯡꯍꯜꯂꯝꯕ ꯑꯗꯨꯒꯤ ꯃꯤꯍꯥꯠ ꯑꯗꯨꯛ ꯊꯤꯕ ꯃꯤꯍꯥꯠ ꯏꯆꯥꯗꯨꯕꯨ ꯃꯥꯅ ꯃꯈꯧ ꯏꯆꯥꯒꯤ ꯂꯨꯁꯝꯁꯤꯗ ꯃꯈꯣꯡꯅ ꯅꯝꯁꯤꯜꯂꯒ ꯅꯦꯠꯁꯜꯂꯒ ꯏꯆꯥꯗꯣ ꯃꯅꯥꯇꯣꯟ ꯐꯨꯜꯍꯜꯂꯒ ꯂꯩꯈꯣꯝ ꯆꯤꯡꯈꯠꯍꯜꯂꯒ ꯁꯣꯔ ꯍꯣꯟ ꯉꯝꯍꯟꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯠꯄ ꯃꯥ ꯑꯅ ꯑꯁ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣꯒ ꯄꯥꯝꯗꯦ ꯑꯩ ꯀꯦꯁ ꯇꯧꯔꯣꯏ ꯑꯩ ꯏꯀꯣꯟꯅ ꯃꯥꯅ ꯏꯆꯥ ꯍꯥꯠꯄ ꯈ꯭ꯋꯥꯟꯇꯣ ꯑꯗꯨꯗ ꯑꯩ ꯍꯥꯠꯀꯅꯤꯅꯅꯦ ꯍꯁ ꯃꯄꯥꯗꯨꯅ ꯃꯊꯃꯣꯏꯁꯦ ꯁꯣꯛꯄꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯗꯅꯩ ꯐꯥꯊꯅꯩꯕ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯃꯊꯃꯣꯏ ꯁꯣꯛꯍꯧꯋꯤ ꯃꯃꯥꯒꯗꯣ ꯑꯅꯥ ꯂꯣꯏꯗꯅ ꯃꯤꯒꯤ ꯏꯆꯝ ꯆꯝꯅ ꯏꯪꯅ ꯈꯨꯡꯒꯪꯗꯨꯗ ꯁꯨꯔ ꯅꯣꯡꯃꯒꯤ ꯑꯐꯪꯕꯗꯨꯅ ꯆꯥꯔꯒ ꯌꯦꯡꯉꯣ ꯅꯣꯡꯃꯒꯤ ꯋꯥꯠꯇꯅꯕ ꯑꯃ ꯇꯧꯗꯅꯕ ꯂꯩꯖꯔꯤꯕ ꯏꯃꯨꯡꯗꯨꯗ ꯀꯌꯥꯝ ꯋꯥꯍꯜꯂꯦ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯅꯥꯔꯦ ꯀꯦꯁꯀꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯆꯠꯂꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯀꯅꯦꯅ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯤ ꯍꯦꯂꯥ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯄꯨꯔꯒ ꯂꯥꯛꯑꯒ ꯑꯃꯨꯛ ꯄꯩꯁꯥꯁꯨ ꯍꯣꯠꯅꯕ ꯏꯆꯥꯁꯨ ꯁꯤꯕ ꯄꯨꯔ ꯂꯥꯛꯑꯒ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯍꯣꯠꯅꯕꯒꯤ ꯀꯦꯁꯇ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯕ ꯑꯗꯩ ꯋꯥꯈꯜꯅꯁꯨ ꯑꯗꯨꯝ ꯎꯪꯉꯒ ꯃꯤꯃꯥꯟꯅꯗꯅ ꯍꯤꯡꯍꯧꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯏꯃꯨꯡꯗꯨꯒꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯥꯒꯤ ꯈꯨꯍꯥꯠꯇꯨꯅ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯈꯨꯍꯥꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯅꯨꯄꯤ ꯊꯤꯕꯅꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯀꯣꯏꯔꯒ ꯃꯇꯝ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯑꯝꯕꯁꯤ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯀꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯎꯅꯔꯨꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯞꯀꯠꯂꯤ ꯌꯨꯇꯨꯕꯇꯁꯨ ꯍꯥꯞꯀꯠꯂꯤ ꯃꯣꯏꯅ ꯗꯥꯏꯔꯦꯛ ꯍꯛꯊꯦꯡꯅꯅ ꯂꯤꯔꯛꯄ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯤꯡꯈꯠꯂ ꯌꯦꯡꯕꯗ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯃꯄꯥꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯤꯔꯛꯄ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯦꯞꯀꯣꯡꯗ ꯍꯥꯞꯇꯣꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯤꯠ ꯃꯅꯥꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯁꯤꯡꯍꯜꯂꯦꯕ ꯑꯗꯨꯗꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅꯈꯤꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯐꯧ ꯆꯦꯛꯁꯤꯟꯅꯕ ꯅꯨꯡꯗꯥꯡꯗ ꯀꯩꯗ ꯅꯨꯄꯥ ꯎꯅꯁꯦꯅ ꯍꯥꯏꯕꯁꯦ ꯊꯣꯛꯀꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯗꯤ ꯑꯌꯥꯝꯕ ꯃꯌꯥꯝꯁꯤ ꯁꯤꯡꯅꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯈꯔꯗꯤ ꯍꯟꯊꯔꯛꯏꯅꯦꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯅꯨꯡꯗ ꯊꯣꯛꯑꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯁꯦ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯈꯨꯡꯒꯪꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ 2ꯁꯤ ꯃꯣꯏꯅ ꯀꯥꯕꯁꯤ ꯀ꯭ꯂꯥꯁ 9, 10 ꯁꯨꯃꯥꯏꯅ ꯑꯣꯏꯕꯅꯦ
ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ ꯇꯨꯏꯁꯟ ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ ꯑꯗꯩ ꯆꯥꯛꯁꯦ ꯑꯗꯨꯝ ꯊꯥꯡꯅꯩ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯍꯧ ꯂꯥꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯇꯨꯏꯁꯟ ꯍꯧ ꯂꯥꯛꯀꯅꯤ ꯆꯥꯛꯁꯤꯃ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗꯤ ꯍꯣꯕꯦ ꯊꯥꯡꯅꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯤꯃ ꯑꯗꯨꯝ ꯊꯥꯡꯅꯩ ꯑꯗꯩ ꯁꯨꯇꯤ ꯅꯨꯡꯇꯤ ꯊꯥꯕꯁꯦ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒ ꯐꯝꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯏꯔꯨꯃꯤꯟꯅꯗꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯗꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕ ꯑꯗ ꯃꯌꯥꯝꯅꯒꯁꯦ ꯂꯛꯅꯩꯌꯦꯕ ꯃꯣꯏ ꯑꯅꯤꯁꯦ ꯅꯣꯏ ꯑꯅꯤ ꯍꯌꯦꯡ ꯌꯨꯝ ꯄꯥꯟꯕꯗ ꯅꯨꯄꯥ ꯑꯃꯗ ꯄꯨꯂꯞ ꯄꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯀꯥꯏꯅ ꯉꯝꯃꯣꯏꯅ ꯀꯥꯏꯅ ꯑꯗ ꯂꯩꯔꯛꯇꯒꯁꯦ ꯃꯕꯥꯅꯤꯁꯦ ꯅꯣꯛꯇꯅ ꯏꯟꯈꯠꯂꯛꯄꯒꯤ ꯋꯥꯔꯤ ꯁꯥꯗꯅ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯅꯨꯡꯗꯥꯡꯒꯁꯦ ꯂꯥꯏꯔꯤꯛꯄꯨ ꯍꯦꯛ ꯄꯥꯃꯤꯟꯅꯩ ꯂꯥꯏꯔꯤꯛꯁꯦ ꯄꯥꯃꯤꯟꯅꯔꯒ ꯂꯩꯔꯛ ꯃꯆꯤꯟꯕꯨ ꯑꯃꯅ ꯑꯃꯨꯛ ꯑꯃ ꯊꯤꯟꯗꯣꯏꯅꯤ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯥꯛ ꯆꯥ ꯂꯥꯛꯑꯦꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯤꯟꯅꯗꯣꯏꯅꯤ ꯇꯧꯗꯅ ꯑꯗꯨꯒ ꯇꯨꯝꯕ ꯈꯛꯇꯪꯅꯤ ꯆꯪꯅꯔꯤꯁꯦ ꯑꯗꯩ ꯇꯨꯝꯕꯁꯤꯐꯥꯎꯁꯨ ꯑꯌꯥꯝꯕ ꯇꯨꯃꯤꯟꯅꯩꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯅ ꯂꯨꯅ ꯇꯤꯟꯅꯖꯕꯁꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯈꯨꯡꯒꯪꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯃꯥꯏ ꯏꯃꯨꯡ ꯑꯅꯤꯃꯛ ꯂꯣꯏꯅ ꯋꯥꯅꯩ ꯑꯗꯨꯝ ꯁꯨꯔ ꯅꯣꯝꯃꯒ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯍꯤꯡꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯅꯦ ꯅꯣꯡꯃꯀꯣ ꯌꯥꯝ ꯊꯥꯖꯗꯅ ꯃꯣꯏꯒꯤ 이베마 아니시기 만ung다 아마고 이문 만ung제 로이나 lau ꯆꯠꯈꯤꯕ ꯍꯣꯏ loina lau ꯆꯠꯈꯤꯕ ꯃꯇꯝ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯗꯤ ꯂꯧ ꯃꯇꯝꯁꯤ ꯌꯨꯝꯗ ꯑꯉꯥꯡ ꯑꯍꯜ ꯁꯨꯝꯕ ꯈꯛ ꯂꯩꯍꯧꯕ ꯅꯠꯇꯅ ꯃꯤ ꯑꯃꯇ ꯂꯩꯅꯗꯦꯗꯅ ꯄꯨꯂꯞ ꯁꯨꯕ ꯆꯠꯄ ꯃꯣꯏꯒꯤꯅꯦ ꯂꯩꯀꯥꯏꯁꯤꯗꯒꯤ ꯃꯣꯏꯒꯗꯤ ꯊꯪꯅꯔꯦꯀꯣ ꯑꯗꯨꯝ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯅꯤꯁꯥꯁꯨ ꯆꯥꯏ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯨ ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯈꯟꯅꯕꯗꯒꯤ ꯃꯥ ꯅꯨꯄꯤꯁꯦ ꯌꯥꯝ ꯇꯣꯏꯅꯁꯨ ꯃꯄꯥꯝ ꯆꯠꯂꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯄꯨꯃꯟꯗꯅ ꯆꯥ ꯆꯥꯔꯒ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯒꯤ 이베마ꯗꯨꯅ ꯅꯨꯃꯤꯠꯁꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯖꯥꯠꯅꯤ ꯅꯣꯡꯁꯨ ꯆꯨꯕ ꯑꯗꯨ ꯃꯕꯥꯅꯤꯁꯦ ꯀꯗꯥꯏꯗꯅꯣ ꯆꯠꯁꯦ ꯍꯥꯏꯅꯕ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯅ ꯆꯪꯉꯛꯑꯒ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯥꯅ ꯏꯖꯠ ꯂꯧꯅꯕ ꯍꯣꯠꯅꯔꯦꯕ ꯑꯉꯥꯡꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯃꯗꯩ ꯂꯥꯛꯅ ꯐꯥꯅꯕ ꯂꯥꯎꯅꯕ ꯅꯪ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯛꯀꯅꯤ ꯑꯗꯨ ꯇꯧꯅꯤ ꯃꯥ ꯏꯖꯠꯃꯛꯇꯤ ꯂꯧ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒꯗꯤ ꯂꯥꯎꯅꯗꯅ ꯂꯩꯀꯥꯏ ꯇꯥꯛꯅꯤ ꯅꯪ ꯑꯩꯅ ꯑꯗꯨ ꯇꯧꯅꯤꯅ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯃꯥꯅ ꯇꯧꯕꯁꯤꯗ ꯃꯁꯤꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯅꯨꯄꯥꯁꯤꯅꯅꯦ ꯊꯥꯡꯅ ꯊꯤꯟꯕꯅꯦꯕ ꯃꯕꯨꯛꯁꯤꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯅ ꯊꯤꯜꯂꯝꯗꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯔꯛꯇꯣ ꯑꯗꯨꯗꯩꯗ ꯑꯃ ꯃꯃꯥꯟꯅꯕꯤꯁꯤꯅ ꯀꯧꯔꯒ ꯃꯥꯁꯦ ꯆꯪꯉꯛꯄꯅꯦꯕ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯖꯗꯕ ꯃꯥ ꯍꯦꯛ ꯆꯪꯉꯛꯄꯒ ꯎꯔꯦꯕ ꯃꯥꯁꯦ ꯍꯦꯛꯇ ꯄꯨꯡꯉꯪꯉꯛꯑꯦꯕ ꯀꯩꯅꯣꯅ ꯃꯥꯁꯦ ꯍꯦꯛꯇ ꯂꯥꯎꯔꯦ ꯑꯗꯨꯀꯥꯟꯁꯤꯗ ꯑꯃꯗꯨꯅ ꯇꯧꯐꯝ ꯈꯪꯅ ꯊꯥꯡꯁꯤꯅ ꯆꯣꯛ ꯂꯥꯎ ꯊꯤꯜꯂꯦꯗꯅ ꯑꯗꯨꯒ ꯊꯝꯃꯝꯃꯒ ꯃꯥꯁꯤꯅ ꯍꯣꯠꯇꯅ ꯊꯥꯡ ꯊꯤꯟꯈꯤꯕꯗꯨ ꯃꯥꯁꯦ ꯆꯦꯜꯂꯛꯄ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯇꯥꯟꯅꯔꯛꯄꯅꯦꯕ ꯅꯨꯄꯥꯁꯤꯅ ꯇꯥꯟꯅꯔꯒ ꯍꯦꯛꯇ ꯃꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏ ꯃꯈꯨꯠꯁꯦ ꯄꯥꯏꯔ ꯆꯤꯡꯉꯦꯗꯅ ꯇꯥꯞ ꯂꯥꯎ ꯆꯤꯡꯁꯤꯜꯂ ꯑꯩꯈꯣꯏꯒꯤ ꯃꯉꯛꯁꯤꯗ ꯂꯦꯟꯕꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯁꯨ ꯃꯥꯁꯨ ꯑꯃꯅ ꯏꯃꯨꯡꯗ ꯇꯥꯔ ꯂꯩꯔꯦ ꯑꯃꯗꯨꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯌꯦꯕ ꯁꯨꯃꯥꯡꯁꯤꯒꯤꯁꯤꯗ ꯑꯗꯨꯗ ꯃꯥꯁꯦ ꯈꯣꯡꯕꯥꯟꯁꯤꯗ ꯇꯥꯔ ꯃꯥꯁꯨ ꯂꯩꯔꯕ ꯏꯅ ꯑꯣꯔꯣ ꯆꯦꯟꯊꯗꯅꯀꯣ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯂꯨꯅꯗꯤ ꯂꯦꯜꯍꯧꯗꯕꯀꯣ ꯃꯥꯅ ꯌꯥꯝ ꯋꯥꯅꯅꯦ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯃꯌꯨꯝ ꯌꯧꯅꯕꯁꯦ ꯂꯥꯛꯑꯕ ꯃꯉꯛꯁꯦ ꯏꯁꯦ ꯄꯤꯠ ꯊꯣꯛꯑꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯑꯒ ꯃꯥꯁꯤꯅ ꯃꯣꯏ ꯃꯤ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯃꯥ ꯍꯥꯟꯅ ꯀꯟꯅꯕꯅ ꯃꯥꯁꯦ ꯋꯥꯒ ꯉꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯃꯣꯏꯁꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯪꯕꯒ ꯉꯝꯅꯗ꯭ꯔꯦꯕ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯗꯩ ꯃꯊ꯭ꯋꯥꯏ ꯍꯥꯟꯅ ꯍꯤꯡꯉꯗꯤꯅ ꯃꯥꯗꯤ ꯌꯧꯔꯛꯄ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦ ꯃꯌꯨꯝꯕꯨ ꯌꯧꯔꯛꯑꯗꯤꯅ ꯆꯦꯜꯂꯛꯑꯒ ꯄꯨꯈꯠꯅꯔꯦꯕ ꯑꯉꯥꯡꯁꯦ ꯊꯧꯗꯣꯛꯁꯦ ꯀꯃꯥꯏꯅꯣ ꯀꯩꯅꯣ ꯃꯣꯏꯁꯨ ꯍꯪꯕ ꯑꯝꯇ ꯉꯝꯗ꯭ꯔꯦꯗꯅ ꯄꯨꯈꯠꯂꯦ ICUꯗ ꯂꯥꯏꯀꯠꯅꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡ ꯑꯃꯁꯤꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯃꯅ ꯍꯪꯕ ꯆꯪꯉꯛꯄꯗ ꯀꯩꯅꯣꯝ ꯍꯪ ꯆꯪꯕꯗ ꯊꯦꯡꯅꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟ ꯊꯦꯡꯅꯦ ꯃꯥꯅ ꯊꯦꯡꯅꯩꯁꯤꯅ ꯅꯨꯡꯊꯤꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯨ ꯑꯃꯨꯛ ꯄꯨꯈꯠꯅꯔꯦ ꯃꯥꯁꯨ ꯍꯦꯛꯇ ꯏꯁꯦ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯨ ꯐꯅ ꯀꯨꯏꯅꯁꯨ ꯃꯥꯁꯨ ꯋꯥꯟꯊꯔꯨꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯁꯦ ꯑꯗꯨꯝ ꯊꯣꯛꯑꯒ ꯏꯁꯤꯅ ꯄꯨꯡꯉꯥꯡ ꯑꯩꯈꯣꯏ ꯍꯧꯒꯠꯄꯁꯨ ꯉꯝꯗꯕꯤ ꯃꯥꯁꯤꯅ ꯀꯟꯅ ꯃꯕꯨꯛꯁꯦ ꯐꯤꯅ ꯅꯝꯁꯤꯜꯂꯒꯅꯤ ꯏꯁꯦ ꯊꯣꯛꯇꯅꯕꯅ ꯏꯁꯦ ꯑꯗꯨꯝ ꯊꯣꯛꯂꯩꯔꯗꯤ ꯁꯤꯗꯣꯏꯃꯤꯗꯅ ꯑꯗꯨ ꯍꯣꯠꯅꯔ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯎꯕꯁꯨ ꯉꯝꯗꯕꯤ ꯍꯧꯒꯠꯄꯁꯨ ꯉꯝꯗꯕꯤ ꯄꯨꯡꯉꯥꯡ ꯏꯁꯤꯅ ꯉꯥꯡꯉ ꯍꯦꯛꯇ ꯐꯃꯨꯡꯁꯦ ꯃꯥꯁꯦ ꯇꯥ ꯂꯩꯔꯝꯕꯅꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯁꯨ ꯑꯃꯨꯛ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯔꯦꯗꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯉꯥꯡ ꯑꯅꯤꯃꯛꯁꯦ ꯑꯝꯇ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ICUꯗ ꯂꯣꯏ ꯂꯩꯔꯤ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯂꯨꯅ ꯂꯩꯍꯧꯋꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗꯤ ꯐꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯟꯗꯨ ꯌꯣꯟꯊꯣꯛꯑꯒ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯥꯏꯌꯦꯡꯕꯩ ꯄꯩꯁꯥ ꯄꯨꯊꯣꯛꯅꯦꯅ ꯈꯨꯜ ꯃꯌꯥꯝꯅ ꯋꯥꯔꯦꯞꯀ ꯂꯧꯈꯤꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯃꯕꯨꯛꯇ ꯊꯥꯡ ꯊꯤꯜꯂꯝꯕꯒꯤꯁꯦ
ꯁꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯃꯥꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯍꯧꯔꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯉꯛꯇ ꯂꯦꯜꯂꯝꯕ ꯑꯉꯥꯡꯗꯨꯗꯤ ꯈꯤꯇꯪꯕꯨ ꯃꯥꯗꯤ ꯐꯔꯛꯑꯅꯤ ꯍꯥꯏꯍꯧꯋꯦꯕ ꯃꯕꯨꯛꯀꯤꯗꯨꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯍꯧꯔꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯆꯪꯉꯤ ꯑꯗꯨ ꯃꯕꯥꯅꯤ ꯋꯥ ꯉꯥꯡꯕ ꯑꯝꯇ ꯉꯝꯗ꯭ꯔꯤ ꯑꯃ ICUꯗ ꯂꯩꯕ ꯃꯕꯨꯛꯇ ꯊꯤꯜꯂꯝꯕꯗꯨꯗꯤ ꯀꯩꯅꯣ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯌꯦꯕ ꯃꯥꯗꯣ ꯍꯥꯔꯠ ꯀꯤꯗꯅꯤ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥ ꯑꯃꯗꯤ ꯄꯨꯔꯥ ꯑꯟꯀꯟꯁꯤꯌꯁꯇ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯤ ꯑꯗꯣ ꯃꯉꯛꯇ ꯂꯦꯜꯂꯝꯕ ꯏꯕꯦꯝꯃꯗꯨꯗꯤ ꯈꯤꯇꯪ ꯒ꯭ꯌꯥꯟꯗꯤ ꯇꯥꯍꯧꯔꯦ ꯃꯃꯤꯠ ꯄꯥꯡꯍꯧꯔꯦ ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯉꯝꯗꯦꯕ ꯑꯁ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯎꯕꯗꯅꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯌꯥꯝ ꯁꯣꯛꯑꯦ ꯑꯗ ꯏꯃꯨꯡ ꯃꯅꯨꯡꯅꯒ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯃꯣꯏꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯏꯪꯒꯤꯠ ꯑꯝꯇꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯂꯩꯍꯧꯕꯅꯦꯅ ꯍꯥꯏꯕꯤꯔꯝꯃꯗꯤ ꯈꯤꯇꯪ ꯉꯟꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯆꯔꯝꯃꯗꯤ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯁꯨꯝ ꯋꯥꯔꯧꯖꯩꯕ ꯈꯟꯖꯔꯤꯕ ꯋꯥꯈꯟꯗꯨꯗꯀꯣ ꯃꯕꯨꯛꯇ ꯊꯥꯡ ꯊꯤꯜꯂꯝꯕꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯗꯥꯏꯗꯩꯅꯣꯅꯦꯍꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯂꯧꯔꯨꯔꯦ ꯏꯃꯨꯡ ꯑꯅꯤꯒꯁꯨ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯑꯝꯇ ꯃꯣꯏ ꯁꯪꯅꯕ ꯅꯠꯇꯦꯕ ꯃꯣꯏꯁꯨ ꯃꯥꯏ ꯆꯦꯟꯅꯔꯦꯕ ꯑꯗꯣ ꯃꯣꯏꯗꯣ ꯑꯃꯅ ꯔꯤꯝꯁꯇ ꯑꯣꯏꯌꯦꯕꯀꯣ ꯑꯃ ꯃꯉꯛꯇ ꯂꯦꯜꯂꯝꯕꯗꯨꯒꯤꯗꯤ ꯔꯤꯝꯁꯇꯅꯦ ꯃꯥꯅ ꯂꯩꯍꯧꯔꯤꯗꯣ ꯑꯗꯨꯒ ꯑꯃꯗꯨꯒꯤꯁꯦ ꯑꯩꯁꯦ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ ꯔꯤꯝꯁꯔ ꯁꯤꯖꯔ ꯑꯃꯗꯤ ꯑꯣꯏꯔꯦꯕ ꯍꯣꯁꯄꯤꯇꯥꯜꯒꯁꯦ ꯑꯅꯤꯃꯛꯇꯣ ꯀꯥꯎꯔꯦ ꯑꯩꯁꯨ ꯑꯗꯨꯃꯗꯤ ꯇꯁꯦꯡꯅ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯁꯦ ꯑꯝꯇ ꯎꯅꯕ ꯅꯪꯍꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯉꯛꯇ ꯂꯦꯜꯂꯝꯕ ꯏꯕꯦꯝꯃꯗꯣ ꯍꯥꯟꯅ ꯎꯅꯔꯒ ꯑꯃ ꯃꯕꯨꯛꯇ ꯊꯤꯜꯂꯝꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛ ꯆꯠꯄꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯃꯣꯏꯁꯨ ꯑꯉꯥꯡꯗꯣ ꯋꯥꯟꯊꯗꯅ ꯑꯗꯨꯝ ꯀꯔꯤꯝꯐꯥꯎ ꯉꯥꯡꯉꯝꯗꯦ ꯄꯨꯔꯥ ꯀꯩꯅꯣꯗꯅꯤ ꯑꯗꯨꯅ ꯋꯥꯟꯊꯔꯒꯅꯤ ꯗꯥꯛꯇꯔ ꯄꯨꯈꯠꯂꯛꯏꯁꯦ ꯑꯗꯨꯒꯤ ꯃꯉꯣꯟꯗꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯅꯦꯒꯦ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯏꯃꯨꯡ ꯑꯅꯤꯗꯣ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯋꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯆꯥꯎꯅ ꯁꯤꯒꯤ ꯏꯔꯥꯡꯁꯤꯁꯨ ꯊꯣꯛꯅꯈꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯃꯅ ꯃꯕꯨꯛꯇ ꯊꯤꯜꯂꯝꯃꯦ ꯑꯃꯅ ꯃꯉꯛꯇ ꯂꯦꯜꯂꯝꯃꯦꯅ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯑꯅꯤꯃꯛꯁꯦ ꯍꯤꯡꯗꯤ ꯂꯣꯏ ꯍꯤꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯄ ꯈꯣꯠꯄꯃꯛꯇꯤ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗꯅꯤ ꯌꯦꯡꯉꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯗꯨꯅ ꯂꯧꯁꯤꯡꯗ ꯆꯠꯂꯦꯒ ꯍꯥꯏꯕꯁꯦ ꯈꯨꯡꯒꯪꯒꯤꯗꯤ ꯍꯤꯡꯒꯣꯜꯁꯦ ꯆꯥꯎ ꯆꯥꯎꯅ ꯌꯨꯝꯁꯦ ꯂꯠꯂꯅ ꯂꯩꯅꯕꯅꯤꯅ ꯑꯃꯅ ꯂꯥꯎꯕ ꯑꯃꯅ ꯇꯥꯟꯅꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎ ꯆꯥꯎꯅ ꯋꯥꯄꯟꯁꯦ ꯁꯥꯒꯩ ꯑꯃꯒꯁꯦ ꯋꯥꯄꯟꯁꯦ ꯆꯥꯎ ꯆꯥꯎꯅ ꯂꯩꯅꯔꯤꯅꯦꯕ ꯑꯗꯨꯅ ꯆꯥꯎꯅꯕꯅꯤꯅ ꯑꯗꯨꯅ ꯃꯊꯟꯗꯒ ꯊꯝꯃꯝꯕꯁꯦ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯁꯦ ꯑꯔꯨꯕ ꯐꯤꯕꯝ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯊꯟꯇ ꯂꯩꯍꯧꯕꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯣ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯣ ꯃꯊꯟꯇ ꯂꯩꯍꯧꯕꯗꯤ ꯅꯨꯄꯤ ꯃꯧ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯑ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯆꯪꯉꯛꯑꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯪꯉꯛꯑꯒ ꯍꯦꯛꯇ ꯅꯨꯄꯥ ꯃꯆꯥꯗꯨ ꯏꯖꯠ ꯃꯥꯡꯍꯜꯂ ꯍꯥꯠꯇꯣꯛꯄ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯁꯤ ꯇꯧꯗꯦ ꯍꯥꯏꯕ ꯑꯗꯣ ꯅꯨꯄꯤꯗꯗꯤ ꯑꯗꯨꯝꯕ ꯊꯧꯗꯣꯛꯁꯦ ꯂꯩꯕꯅꯤ나 ꯌꯥꯝꯅ ꯁꯤꯗꯤ ꯃꯊꯟꯗꯒ ꯂꯩꯍꯧꯕꯁꯦ ꯌꯥꯝꯅ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯂꯧ ꯃꯇꯝꯁꯨ ꯌꯥꯝ ꯀꯜꯂꯤꯗꯅꯀꯣ ꯌꯥꯝ ꯆꯦꯛꯁꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯀꯣ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯑꯩ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯂꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 80 ꯁꯨꯕ エꯄꯤꯁꯣꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯍꯨꯝꯗꯣ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠꯁ ꯑꯃꯃꯝ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯜꯍꯟꯁꯤꯒꯦ ꯍꯥꯏꯕ ꯑꯋꯦꯌꯔꯅꯦꯁ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗ ꯀꯔꯝꯕ ꯄꯥꯎꯇꯥꯛ ꯊꯝꯁꯤꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩꯈꯣꯏ ꯃꯤꯔꯣꯜ ꯂꯩꯖꯗꯕꯁꯤꯡꯒꯤꯗꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯂꯣꯡ ꯀꯃꯥꯏꯅ ꯁꯦꯝꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 80 ꯁꯨꯕ エꯄꯤꯁꯣꯗꯁꯤꯡ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ エꯄꯤꯁꯣꯗꯁꯤ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯍꯦꯟꯕ ꯚ꯭ꯌꯨꯋꯔꯁꯤ ꯊꯤꯃꯤꯟꯅꯁꯤ ꯑꯍꯦꯟꯕ ꯚ꯭ꯌꯨꯋꯔꯁ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯑꯃꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯃꯦꯁꯦꯖ ꯍꯥꯏꯕꯗꯤ ꯑꯋꯦꯌꯔꯅꯦꯁ ꯄꯤꯖꯔꯤꯕ एजुकेट तौजरीबसी हेन मतिंग लेना मयामगिदमक्ता सेवा तौबा ngamnabigidamta ahenba viewers amadi subscriber ahenba kaya ama thaminasi haibasima thamjaraga mayamdagi break macha amatang lojage
Nang này chỉ cái gì na khăn ghê. Anh nó cái đâu rồi kìa Nang ấy thật sự car nghe là cái gì vậy? Nang ấy cố cái tuồng cái hay bữa mà. Anh cái soi bây giờ rồi kìa Ơi, Kumo. Ê, Kumo ai bên này? Ê, Kumo đi. Kumo. Nang này cái dùng tầm như này vậy lấy ra cả. Nang lang tha cả. Ai xin nang nó phá cái bên đó. Ai cái bún gì nang nó càng không chạy là bên đó. Nang này kia xuôi bên không thang gì cả. Nang là cái miếng ta cả. Ơi, nang này cái dùng bữa đi cái khăn vào đây nè. Nang giật tôi này bị cái này khăn bro. Khăn bro. Cái nó đã thông luôn ra đi. Lấy xin à, quỳ đi anh nó một khăn sạc basi. Nang nè, anh quỳ đi hay lạc cái makeup tu đây này. Anh cái thảm môi chỉ để nang cái một cần nang lấy cái bani. Cái nó đã nó ngang như vậy. Thích nhưng mà anh na đã bốc cái máy nó làm được cái. Đã nó mà pu nè, anh na mình này nè. Đó máy này gan. Anh quỳ này lồng ngadi. Nang chỉ mà pu vậy đó. Đã, anh ya bằng mồi. Sẽ, anh sẽ cái. Anh muốn thà đồ. Nang anh này bây giờ to. Anh nang ngủ mang nó một cái. Anh muốn thà đồ. Tiêu mà. Anh muốn chơi. cái Anh này bây giờ nang ông tiêu mà. Anh nang ngủ tao mà chỉ tao chỉ lấy xin. Anh muốn thà đồ phiêu. Anh này bây giờ nang ông tiêu mà. Nang anh này chỉ có thằng. Nang giả rồi. Nang gì biết mấy nã đâu đủ thầm mà số. Nang giờ mới được sang anh nè. Ồ, nang chi, yam na mấy tên nó bịa xiên mà nè ha. Oi, hun tua thầm mà đã muốn hà lờ bani nè. Nang di hạt mà nè, cái gì pambil lấy tên nè. Nang, giờ cái con này. Thà đồ. Nang là sao cái không được cái gì? Nang là sao cái không được cái gì đâu? Hi. Ai cái sao thế? Sì. Break ki matungda mayam go amuk ka hanna taram nok cheri ngasi ipo media na mayam gi damakta seba tawjarakpa Crime Diaries yankhai suba episode yengbiri ba singbu taram nok cheri amuk ka hanna loinana aikhoi gi Crime Diaries na aikhoi gi Manipur da platform ama kanjana ba honna jabada mayam gi aikhoi gi ihul mayam gi thauna mayam gi aikhoi gi comments mayam gi pangal singduna aikhoi gi Crime Diaries yankhai suba episode yobang ambasi aduki matik mayam bu hana thagachari break ki matung si ozada ki amuk akhoi gi makhata ba wari sing lobinasi mathang gi wari jina khoi gi bemaji maji lai lai su hai ado moi ji imung ji mapa ji thabak tawi maji central gi ni mapan da lai ado imung ji masum naw moi humari su baji mana hanni aduna mana loi ba ayamba mapa ga baw phongnaraga hisab ka kai je loina sui mana imung gi mapa ga paisa nung sa ji tham gi mapa gi tolo phang phaga mapa na tharak paji mana loina lauthoga dum manaw jingi like tambai tuition gi school free gi loina imung nung gi leiba khotpa asuk sat crab je hisab se mapa da ong pi ma je hisab yang ko pi mapa na jam harau je ma phone da dum hai asi da gi thawdo sahi tara gi mang da thokhraba thawdong ni mana phone da baba si chakre na minus ka kai je loina taroga mapa je hai doine ba do mapa je na harau je ba ai ja je na do like ta ju pa leiba ma je kyan yam ta ba do na lai kai na su ma je thagat nei ba ko aduga ma je mapa lam da ma training ama tawroi mapa lam da adu training je loi re adu ju ma ja am section na lection na ma pa je wa gi ni ka loi gi ne gi honai mana mapa da training lai ra su manaw jing ji da esa thokanu thaktokhanu adu taw asi taw na nukte gi phone tawraga to homework tawbra tuition chatlabra ngasi kai kai subject kai bidhara I
adu pharabra adu una manausingsi am kya laweba mana da mama mapasina harauzeiba magi matawsida ichaji gyan taine he haidana adai maji bemaji masagi class 10 loirakpa 11 kaba howdingai maraksida nupa makhak maga khangneiba nupajina moi function lamada nupajina maje ugibadagi nungsi phongdore mana ju nupajina nungsire ado ahan behek adum koina ba howbada mathang mamana bisingna kaina yam wabani noi mungadi yam sanade moigidi mamagi mapamda moisin leibani aduga natai chadabani ngausanabani ji am haibako adai di mana nungsijabani na adum nungsireba nupaje adum nupaje dum saugan ba phing ba adum phone da thina ngang pa khana ba hoba phole kwai da baiju wajaw heta thokpa man thaba message ma khutak ta halo da baiju maina sum taweba ada mana dum themdai nang adamai tawgano ko kano idi khana ba launa ba marai tawna si pamde phajana dum nusina jena ma yam themda jaiba adai di maji adum nusina re mana nusina jabanina mana mapanda training tawringai kholingai wari otai sadana bani ji phawna dana adum nusine ado mama pana ju chawro khange eba moini mari se do kayadi moije pampate mama na ju hai ngausan nai hai adai laita laira de marom dai bema honaraga phai do ngausan nai hai nupam cha jam ju phing hai nang ana ma na ju sum hai bako adai moi mari mata mane jing mandom jam pi sagai ki mama na biching amata yade ma je du ki pressure yam leiba adai somdana nupasna dom khana je haujalakwa phone paiga pai dega phone je wai saga thamge haju yadaba adum bai marai sim pan ja tongneiba onda dum nungsina pura tension ji lehenba adai magi training ji loiraga thokle nupajina ju maji nungsidabra di yam nuksijai nupajina ju yam nuksijai topa nupa koi gini khot kini na dum bagi yam na maji khamban jaiba adune am sena jaiba ada maji thokle ada moiji dum ibemaji sida kaigumba thabak ama private ki ma training loira thokla abani pureba aduda moi nupas ki mayumda adum jangthok jangsin tawi mabani sak saminna dana nupas ki mayumda sarawan minna dana megi hora saminna dana magi kaino sigadi nakna re mana thabak tawri mafam sigadi nupas mayum sigadi adu nupis ki mayum sigana katang lamnaiba adu dum changi de nupas na ju ngairammi magi office loirakpada aduga satminnai moida adai nupasna magi ngasidi khoi gi yen thongi nga thongi na adum injang thilai office ta aduga nang kai chaningi na nupisna chaningi haiba adum thonga thilai adamaina mayam ji nupaji le kai gi sagai gi mi loina khange ban je nusinai habaje aduda mabani je som marai je marami cha cha dana som tawreba ada nupiji di atopa nupajing na dum haiba changa gi kholage na adum hairakpa training ga loiraga thola se thabak purabanina adai moigi thabak pufamdagi puminna bajingna ju hairakpa adai thabak puminna ba mamana bijingi mabung jingkai jing mamana bajingna ju hairakpa dumba nupi msaji maji dum masaji qualified oramina masong to phajai masa mau tanan tanali mirak tiluraba mapanda leidana magi phajana masaji qualified oiraba angang ni na setok sa tokpa paksai lemjai aduna nupa ji haiba adai mama pa da zum hai piyu kholu haiba sang agena sugumba mayam jida mama oina ju kanna nupam cha ji gyan ta de nanga sana de lai su watli na mama oina ju kanna hai dum bai mata ja am sai ba ma adai nupa jigi moije pause phang na ba ma je haiba sang age haire adai ma je nupa haire adu tawre habji pause dum phang na bani na mama na bigai china mu nupa da haiga nupa jina ju mu hek hairakpa adum bai ba ja khanai ba adu moina haijarak pai wani aina yade dana na haiba manasu adu me khana bada dum mana noina mana pa na ilaire na pam da bado ai je nu sida bado thugai na bhona ba ina khum da pina bhona ba aina nangbu nang training chat pokhot pa adu kuiba mata mai na ngai jara ga sahi homu ka kai nang ge akna kano dagi ngai jara ga na ma class 10 loi ba LBN dagi nu sina paduna graduation loi ga ne ba ma gi chatli ba kaino je du de LBN tuam graduation adu training gi sahi hom sai sang nu sinarabane ba ada mas na dom khana bje hoba adai ma noina mana pa na pan basum bje am nungai ta ba na adamai di pan gano imai pa na nang je adum bagini sauri je nang pam je adum banang gi gyan ta ta du gini atai gi na te na adu imai pa na pam dra su
ꯑꯩꯅ ꯄꯥꯝꯗꯅ ꯌꯥꯗꯅꯁꯨ ꯂꯦꯞꯄꯤ ꯑꯩꯅ ꯂꯦꯞꯄꯕꯅꯤꯅ ꯏꯃꯥ ꯏꯄꯥꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯗꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯅꯪ ꯏꯃꯥ ꯏꯄꯥꯗ ꯁꯥꯎꯒꯅꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯅ ꯃꯕꯥꯅꯤꯁꯨ ꯌꯥꯝ ꯁꯥꯎꯅꯩꯌꯦꯕ ꯑꯗꯩ ꯑꯣꯐꯤꯁ ꯑꯋꯥꯔ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯐꯣꯟ ꯇꯧꯁꯜꯂꯛꯄꯤ ꯐꯣꯟꯁꯦ ꯄꯥꯏꯗ꯭ꯔꯦꯗꯅ ꯃꯥꯗꯤ ꯑꯣꯐꯤꯁ ꯑꯋꯥꯔꯅꯤꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤꯅ ꯑꯣꯐꯤꯁꯀꯤ ꯄꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯥꯎꯕ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯗꯨꯅ ꯑꯗꯩ ꯃꯥꯅ ꯑꯣꯐꯤꯁ ꯂꯣꯏꯔꯛꯄꯁꯦ ꯉꯥꯏꯔꯝꯕ ꯍꯦꯛ ꯈꯟꯅꯕ ꯍꯧꯕ ꯑꯗꯩꯗꯤ ꯑꯗꯨꯝꯕꯁꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯉꯨꯈꯤꯁꯤ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯆꯪꯉꯔꯣꯏꯒꯦ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯑꯩ ꯆꯪꯉꯛꯄꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯣꯏ ꯂꯩꯔꯛꯀꯤ ꯃꯤꯈꯩꯗꯨꯅ ꯍꯥꯏꯔꯁꯨ ꯑꯩ ꯄꯥꯝꯃꯛꯇ꯭ꯔꯕꯅꯤꯅ ꯂꯩꯊꯣꯔꯛꯑꯃꯤꯅꯦ ꯍꯦꯛ ꯍꯥꯏꯕ ꯃꯕꯥꯅꯤꯁꯨ ꯑꯗꯨꯝ ꯃꯔꯩꯁꯦ ꯌꯥꯝ ꯇꯧꯅꯔꯦꯕ ꯐꯣꯟꯗ ꯌꯥꯝ ꯈꯠꯅꯔꯦꯕꯀꯣ ꯑꯗꯩ ꯈꯠꯅꯕꯁꯤꯗꯒꯤꯗꯤ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯁ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯨ ꯍꯌꯦꯡ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯣ ꯑꯗꯨ ꯇꯧꯗꯣꯏꯅꯣꯅ ꯃꯃꯥꯁꯤꯅꯒꯁꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯊꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯁꯣꯝꯗꯅ ꯃꯔꯣꯟ ꯃꯥ ꯈꯤꯇꯪ ꯃꯥꯒꯤ ꯈꯣꯡꯒꯨꯟ ꯇꯥꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯋꯥꯠꯄꯅꯤꯅ ꯄꯥꯝꯐꯥꯠꯇꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯤꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯇꯦꯟꯁꯟ ꯄꯤꯕ ꯈꯠꯅꯕ ꯍꯧꯕ ꯅꯣꯡꯉꯥꯟꯕꯒ ꯅꯪꯅꯦ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯈꯤꯁꯅꯨ ꯑꯗꯨꯒꯅ ꯃꯥꯁꯤꯅ ꯂꯥꯞꯊꯣꯛꯑꯦꯕ ꯅꯨꯄꯤꯁꯤꯅ ꯐꯣꯟꯒꯁꯦ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯩ ꯇꯧꯔꯛꯑꯁꯨ ꯑꯟꯅꯣꯟ ꯅꯝꯕꯔ ꯆꯠꯍꯟꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯣꯠꯅꯔꯦꯕ ꯁꯥꯎꯅꯤꯡꯗꯅ ꯃꯥꯁꯦ ꯇꯦꯟꯁꯟ ꯂꯩꯃꯟꯗꯅ ꯅꯨꯡꯁꯤꯅꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯩꯗꯤ ꯁꯥꯁꯤ ꯑꯗꯨ ꯅꯠꯇꯕ ꯈꯟꯅꯕꯗ ꯁꯨꯝ ꯍꯧꯕꯁꯤꯗꯤ ꯑꯩ ꯍꯥꯟꯅ ꯃꯥꯅ ꯃꯇꯝ ꯈꯔꯗ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ ꯃꯥꯅ ꯄꯥꯝꯗ꯭ꯔꯤꯁꯤꯡꯁꯦ ꯍꯣꯡꯗꯣꯛꯀꯦ ꯑꯗꯨꯅ ꯈꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯣꯡꯗꯣꯛꯑꯀꯥꯟꯗ ꯐꯖꯅ ꯑꯩ ꯅꯨꯡꯁꯤꯅꯒꯦ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯈꯔꯅꯤ ꯐꯣꯟ ꯐꯥꯎꯅꯗꯕꯁꯦ ꯑꯁ ꯅꯨꯄꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯣꯐꯤꯁꯇ ꯂꯥꯛꯁꯜꯂꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯣꯐꯤꯁ ꯂꯥꯛꯄꯗ ꯃꯥꯅ ꯀ꯭ꯔꯣꯡ ꯍꯦꯛꯇ ꯆꯦꯡꯁꯤꯜꯂꯤ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯎꯕ ꯍꯥꯟꯈ꯭ꯔꯒꯅ ꯉꯥꯏꯈꯣ ꯋꯥꯔꯤ ꯁꯥꯎꯈꯤꯁꯤꯅ ꯍꯦꯛꯇ ꯇꯧꯏ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯒꯩ ꯂꯝꯕꯤꯅꯤ ꯁꯣꯔꯣꯛꯅꯤ ꯃꯤꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯅꯤ ꯃꯤ ꯃꯌꯥꯝ ꯂꯩ ꯈꯪꯗꯒꯩ ꯑꯗꯩ ꯃꯥꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯤ ꯀꯣꯟꯅ ꯁꯥꯁꯦ ꯑꯩ ꯊꯦꯡꯉꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯊꯦꯡꯉꯦ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯑꯣꯐꯤꯁ ꯁꯨꯇꯤ ꯂꯩꯕꯗꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯑꯣꯐꯤꯁꯁꯦ ꯅꯨꯡꯊꯤꯟꯗꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯑꯌꯨꯛꯇꯩ ꯐꯝꯍꯧꯕꯁꯤꯅ ꯑꯗꯨꯝ ꯐꯝ ꯂꯩꯕꯤ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯐꯧ ꯊꯣꯛꯂꯛꯇ꯭ꯔꯤꯐꯧ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗꯁꯨ ꯌꯥꯝ ꯌꯦꯠꯂꯦꯕ ꯑꯗꯩ ꯐꯣꯟꯁꯤ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯀꯩꯅꯣ ꯅꯝꯕꯔꯁꯤꯗ ꯂꯦꯟꯂꯥꯏꯟ ꯅꯝꯕꯔꯁꯤꯗ ꯍꯦꯛꯇ ꯇꯧꯁꯜꯂꯛꯄꯤ ꯃꯕꯨꯡꯅꯤ ꯄꯥꯏꯍꯜꯂꯛꯑꯣ ꯍꯦꯛ ꯍꯥꯏꯕꯤ ꯑꯗꯩ ꯄꯥꯏꯔꯨꯔꯒꯅ ꯃꯥ ꯍꯦꯛ ꯑꯣꯏꯔꯝꯕ ꯑꯗꯩ ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤ ꯑꯃꯇ ꯐꯣꯟ ꯇꯧꯔꯛꯑꯣꯏ ꯄꯥꯏꯔꯨꯅꯨ ꯇꯧꯔꯛꯑꯁꯨ ꯃꯣꯏ ꯑꯩꯈꯣꯏ ꯃꯤꯅꯦ ꯍꯥꯏꯔꯕ ꯀꯛꯊꯠꯂꯣ ꯑꯗꯨꯝꯕꯅ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯣꯐꯤꯁꯀꯤ ꯔꯤꯁꯦꯞꯁꯟꯁꯤꯅꯁꯨ ꯀꯛꯊꯠꯂꯦ ꯐꯅꯌꯥꯝꯁꯨ ꯑꯗꯩꯗꯤ ꯅꯣꯏ ꯅꯕꯨꯡꯅꯦ ꯍꯥꯏ ꯅꯪ ꯂꯥꯛꯈ꯭ꯔꯕ ꯍꯪꯉꯤ ꯅꯪ ꯍꯟꯈ꯭ꯔꯕ ꯍꯪꯉꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯃꯉꯣꯟda ꯑꯗꯩꯗꯤ ꯃꯥꯅ ꯔꯤꯁꯦꯞꯁꯟꯁꯤꯅꯁꯨ ꯁꯨꯝ ꯇꯣꯏꯅ ꯍꯪꯉꯛꯇꯅ ꯍꯥꯏꯗꯕꯁꯨ ꯌꯥꯎꯔꯦꯕ ꯑꯥꯎꯅ ꯈꯨꯝꯈ꯭ꯔꯒ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗꯗꯤ ꯄꯥꯎ ꯇꯝꯗꯕ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯈꯣꯠꯂꯝꯃꯤ ꯑꯗ ꯃꯥꯅ ꯇꯦꯟꯁꯟ ꯂꯩꯕꯗꯣ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯃꯥꯁꯦ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯕ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯍꯟꯕꯅꯦꯕ ꯃꯥꯅ ꯄꯥꯝꯃꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯃꯕꯨꯡꯅꯤ ꯐꯣꯟ ꯑꯊꯨꯕꯩꯅꯦ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯑꯦꯕ ꯑꯗꯗꯤ ꯔꯤꯁꯦꯞꯁꯟꯗꯨꯁꯨ ꯃꯥꯟꯗꯅ ꯄꯤꯔꯦ ꯑꯗꯩ ꯄꯥꯏꯔꯀꯥꯟꯗꯗꯤ ꯃꯥ ꯑꯣꯏꯔꯝꯃꯦꯕ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯣꯛꯂꯛꯇꯗꯤ ꯑꯩꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯅ ꯍꯥꯏꯕ ꯑꯗ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯅꯨꯄꯤꯁꯤꯅ ꯍꯣꯏ ꯑꯩ ꯑꯣꯐꯤꯁ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯂꯥꯏꯟꯗ ꯂꯥꯛꯑꯦ ꯑꯗꯨ ꯍꯟꯃꯤꯟꯅꯔꯁꯤ ꯕꯖꯥꯔꯐꯧ ꯊꯤꯜꯂꯣ ꯑꯩ ꯄꯥꯔꯀꯤꯡꯐꯧ ꯑꯗꯨꯒ ꯑꯗ ꯋꯥꯔꯤꯁꯦ ꯁꯥꯔꯁꯤ ꯍꯥꯏ ꯑꯗꯣ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯊꯤꯟꯗꯩ ꯑꯗꯨꯝ ꯉꯥꯏ ꯂꯩꯈ꯭ꯔꯦꯕ ꯄꯣꯠ ꯍꯦꯛ ꯊꯝꯅꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩ ꯅꯨꯄꯥꯁꯨ ꯌꯧꯔꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯑꯣꯐꯤꯁ ꯃꯊꯛꯇꯩ ꯎꯔꯤꯅꯦꯕ ꯃꯣꯏꯒꯤ ꯒꯦꯠ ꯃꯄꯥꯟꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯎ ꯋꯥꯒ ꯈꯔ ꯍꯧꯔ ꯁꯨꯝ ꯃꯤ ꯐꯝꯐꯝ ꯈꯣꯠꯐꯝ ꯁꯨꯝ ꯂꯩꯕꯗꯣ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯒꯤ ꯑꯗꯨꯗ ꯑꯗꯩ ꯃꯥꯁꯤꯅ ꯊꯣꯛꯂꯛꯑꯒ ꯃꯥꯏ ꯗ꯭ꯌꯨꯇꯤꯁꯤ ꯂꯣꯏꯔꯦ ꯃꯥꯁꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯁꯤꯁꯤꯗꯤ ꯑꯩꯁꯦꯅ ꯃꯥꯁꯤ ꯈꯟꯖꯥꯟꯅꯩꯕ ꯃꯁꯤ ꯑꯝꯇꯪ ꯎꯅꯔꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯐꯖꯅ ꯍꯥꯏꯔꯒꯦ ꯁꯤꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯃꯨꯛꯅ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ ꯏꯃꯥ ꯏꯄꯥ ꯄꯜꯂꯛꯀꯅꯨ ꯑꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯁꯥꯎꯈꯤꯕ ꯕ꯭ꯂꯣꯛ ꯊꯝꯈꯤꯕꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯌꯥꯝ ꯌꯣꯜꯂꯦꯕ ꯅꯨꯄꯤꯁꯦ ꯑꯍꯦꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯅꯤ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯑꯩ ꯍꯨꯟꯗꯣꯛꯑꯝꯕꯅꯤ ꯑꯗꯨꯅꯤ ꯃꯥ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏ ꯃꯃꯥ ꯃꯄꯥꯅ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯃꯣꯏ ꯃꯃꯥ ꯃꯄꯥꯗꯨꯅ ꯌꯥꯝ ꯌꯣꯜꯂꯦꯕ ꯑꯗꯩ ꯅꯨꯄꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅ ꯇꯝꯃꯛꯄꯗ ꯃꯥꯁꯦ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁ ꯇꯝꯃꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗꯁꯨ ꯌꯣꯜꯂꯛꯑꯦꯕ ꯃꯥꯅ ꯃꯣꯏ ꯂꯩꯀꯥꯏꯔꯣꯝꯒꯤ ꯃꯤꯗꯐꯥꯎ ꯌꯣꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯃꯥꯅ ꯑꯝꯇ ꯇꯧꯔꯅꯨ ꯐꯖꯅ ꯅꯨꯡꯁꯤꯅꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯅꯪ ꯑꯩꯅ ꯂꯥꯞꯊꯣꯛꯏꯕꯁꯦ ꯅꯪꯒꯤ ꯂꯥꯏꯔꯕꯒꯤ ꯑꯃꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯦꯜꯂꯦ ꯑꯩ ꯃꯇꯤꯛ ꯆꯥꯔꯦꯅ ꯅꯪ ꯄꯥꯝꯃꯛꯇꯕ ꯑꯝꯇ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯅ ꯊꯨꯒꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯩ ꯁꯤ ꯅꯨꯄꯥꯁꯦ ꯂꯩꯖꯔꯒꯦ ꯑꯩ ꯃꯥꯁꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯗ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯀꯔꯤꯝ ꯍꯥꯏꯒꯗꯕꯁꯨ ꯅꯠꯇꯦ
ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯂꯥꯞꯊꯣꯛꯏꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦꯅ ꯃꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯦꯅ ꯃꯥꯁꯦ ꯐꯖꯅ ꯈꯜꯂꯦꯕ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯊꯣꯛꯂꯛꯄꯗꯩꯗꯤ ꯃꯥꯁꯦ ꯉꯥꯏꯔꯝꯃꯦ ꯑꯗꯩꯗꯤ ꯃꯥꯅ ꯒꯥꯔꯤꯁꯦ ꯊꯧꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯕꯖꯥꯔꯐꯧ ꯄꯥꯔꯀꯤꯡꯐꯧ ꯊꯤꯜꯂꯣꯅ ꯊꯧꯕꯁꯦ ꯒꯥꯔꯤꯁꯦ ꯋꯦꯡ 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 ꯊꯧꯗꯅ ꯀꯟꯅ ꯊꯧꯖꯟꯗꯅ ꯃꯥꯁꯤꯅ ꯃꯁꯤ ꯁꯨꯃꯥꯏꯅ ꯊꯧꯔꯒ ꯈꯥꯝꯃꯨ ꯌꯥꯗꯗꯅ ꯑꯩ ꯍꯣꯔꯦꯟ ꯕꯦꯔꯥ ꯀꯥꯔꯅꯤꯅ ꯈꯜꯂꯦ ꯑꯗ ꯕꯖꯥꯔꯁꯤꯗ ꯃꯥꯅ ꯀꯨꯝꯍꯧꯔꯒꯦ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤ나 ꯑꯦ ꯅꯣꯏꯒꯤ ꯂꯝꯈꯥꯏꯐꯧ ꯊꯤꯜꯂꯒꯦ ꯉꯁꯤꯗꯤ ꯉꯁꯥꯏꯗꯩ ꯒꯥꯔꯤ ꯃꯌꯥꯝ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯆꯤꯟꯅꯕꯅꯤꯅ ꯋꯥꯔꯤꯁꯨ ꯐꯖꯅ ꯁꯥ ꯐꯪꯗꯦꯅ ꯍꯥꯏꯔꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯍꯣꯏ ꯑꯗꯣ ꯑꯩ ꯑꯣꯏꯅ ꯊꯧꯒꯦ ꯅꯪꯅ ꯊꯧꯕꯗꯣ ꯑꯩ ꯇꯣꯡꯕ ꯌꯥꯝ ꯀꯤꯖꯩ ꯄꯨꯊꯧ ꯊꯧꯖꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯣꯏꯅ ꯊꯧꯔꯦ ꯅꯨꯄꯥꯁꯤꯅ ꯀꯩꯒꯨꯝꯕ ꯈꯥꯝꯗꯕꯤꯗ ꯀꯟꯅꯒ ꯊꯧꯈ꯭ꯔꯗꯤ ꯅꯝꯗꯅꯒ ꯆꯦꯜꯂꯗꯤꯅ ꯃꯥꯅ ꯊꯧꯔꯒꯦꯅ ꯊꯧꯔꯤꯅꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯏꯌꯦꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯈꯟꯅꯕ ꯈꯣꯠꯄꯁꯦ ꯍꯧꯔꯛꯑꯅꯨ ꯐꯣꯟ ꯉꯥꯏꯍꯥꯛ ꯄꯥꯏꯍꯧꯗꯕꯩꯁꯨ ꯃꯦꯁꯦꯖ ꯑꯃ ꯉꯥꯏꯍꯥꯛ ꯈꯨꯗꯛꯇ ꯍꯜꯍꯧꯗꯕꯩꯁꯨ ꯑꯗꯩ ꯐꯣꯟ ꯊꯝꯃꯒꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯃꯒ ꯊꯕꯛ ꯆꯤꯜꯂꯦ ꯐꯣꯟꯁꯦ ꯊꯝꯃꯒꯦ ꯍꯥꯏꯕꯩꯁꯨ ꯂꯩꯊꯣꯛꯏꯒ ꯂꯥꯞꯊꯣꯛꯏꯒ ꯑꯩꯁꯦ ꯁꯨ ꯀꯨꯏꯅ ꯉꯥꯏꯔꯛꯑꯒ ꯑꯩ ꯀꯩꯅꯣ ꯇꯧꯗꯦꯅ ꯂꯥꯏꯔꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯗꯦꯅ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯗ꯭ꯔꯒ ꯂꯥꯞꯊꯣꯛꯏꯒ ꯑꯗꯨꯅ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯑꯍꯦꯟꯕ ꯁꯤꯜꯂꯦꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯅꯨ ꯏꯃꯥꯟꯅꯕꯤꯈꯩꯗ ꯑꯩ ꯍꯨꯟꯕꯁꯨ ꯂꯦꯞꯄꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯗ ꯑꯩ ꯍꯨꯟꯕ ꯂꯦꯞꯄꯣ ꯑꯝꯇ ꯐꯖꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯅꯁꯤ ꯇꯥꯗ꯭ꯔꯒꯗꯤ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯤ ꯑꯗꯨꯝ ꯑꯅ ꯑꯗꯨꯒ ꯅꯪꯅ ꯂꯥꯟꯅ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔꯛꯑꯒꯅ ꯁꯟꯗꯣꯛꯄꯁꯦ ꯁꯟꯗꯣꯔꯛꯀꯅꯣꯅ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒꯤꯅꯦ ꯑꯩꯅ ꯂꯥꯞꯊꯣꯛꯏꯁꯤꯗꯤꯅ ꯒꯥꯔꯤꯁꯦ ꯊꯧ ꯉꯥꯡꯅꯩꯌꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯃꯅꯥꯎꯄꯥꯗꯣ ꯃꯣꯏ ꯂꯝꯈꯥꯏꯗꯒꯤ ꯃꯣꯏꯗꯤ ꯑꯃꯨꯛ ꯂꯝꯈꯥꯏꯁꯤꯗꯒꯤ ꯃꯌꯨꯝꯁꯦ ꯐꯅ ꯁꯥꯡꯅ ꯆꯪꯉꯦꯕ ꯅꯨꯃꯤꯠꯇꯣ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯑꯣꯏꯔꯦꯕ ꯑꯗ ꯃꯥꯅ ꯃꯅꯥꯎꯄꯥꯁꯨ ꯐꯣꯟ ꯇꯧꯔ ꯀꯧꯊꯣꯛꯈ꯭ꯔꯦꯕ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯩ ꯊꯧꯔꯛꯑꯦ ꯌꯧꯔꯛꯇꯣꯔꯦꯅ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥ ꯉꯥꯡꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯃ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯑꯗꯨꯋꯥꯏ ꯃꯌꯥꯁꯤꯗ ꯆꯪꯈꯤꯁꯤ ꯍꯥꯏꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯥꯏꯁꯤ ꯆꯪꯉꯒ ꯑꯃꯨꯛ ꯍꯟ ꯌꯥꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯊꯣꯡꯒ ꯂꯣꯟꯖꯜꯂ ꯊꯝꯃꯒ ꯆꯦꯜꯂꯁꯤꯒ ꯍꯥꯏꯔꯛꯑꯗꯤꯅ ꯃꯥꯅ ꯆꯪꯉꯔꯣꯏꯁꯤ ꯉꯁꯤꯗꯤ ꯑꯩ ꯊꯦꯡꯉꯦ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯧꯔꯛꯑꯦꯕ ꯃꯥꯅ ꯒꯥꯔꯤꯁꯦ ꯀꯟꯅꯀꯣ ꯈꯪꯍꯧꯗꯅ ꯃꯣꯏꯒꯤ ꯂꯝꯈꯥꯏꯁꯤ ꯌꯧꯒꯗꯕ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩꯗ ꯃꯉꯛꯁꯤꯗ ꯃꯥꯅ ꯒꯥꯔꯤꯁꯦ ꯊꯧꯔꯤꯉꯩꯁꯤꯗ ꯃꯈꯧꯔꯤꯗ ꯁꯨꯃꯥꯏꯅ ꯂꯦꯜꯂꯛꯄꯅꯦꯕ ꯊꯥꯡꯁꯤꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯤ ꯍꯥꯠꯂꯦꯅ ꯍꯥꯏꯐꯦꯠ ꯂꯥꯎꯔꯝꯃꯒ ꯑꯗꯨꯝ ꯃꯥꯁꯦ ꯒꯥꯔꯤꯁꯦ ꯇꯨꯁꯜꯂꯦ ꯃꯥ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯁꯤꯔꯦꯅ ꯃꯥꯗꯤ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯊꯧꯔ ꯆꯠꯈ꯭ꯔꯦꯕ ꯑꯗꯩ ꯃꯤꯁꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯠꯄ ꯁꯟꯙ꯭ꯌꯥꯋꯥꯏ ꯑꯣꯏꯕꯒꯤꯀꯣ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯥ ꯇꯥꯔ ꯂꯩꯕꯗꯨꯗꯗꯤ ꯏꯒꯁꯦ ꯇꯥꯔ ꯕꯤꯠ ꯃꯈꯧꯔꯤꯁꯦ ꯆꯦꯟꯊꯔꯒ ꯑꯗꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯆꯪꯁꯟꯅꯔꯛꯑꯦꯕ ꯆꯪꯁꯟꯅꯔꯛꯑꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯗꯩ ꯃꯅꯥꯎꯄꯥꯁꯤꯗꯤ ꯑꯁꯣꯝꯗ ꯋꯥꯏꯇꯤꯡ ꯁꯦꯠꯇ ꯉꯥꯏꯔꯤꯕ ꯑꯗꯩ ꯃꯤꯅ ꯃꯊꯪ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃ ꯇꯥꯍꯧꯔꯦꯅ ꯃꯆꯦꯁꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯈꯠꯂꯛꯇꯕ ꯍꯩꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣꯅ ꯊꯥꯡꯅ ꯂꯦꯜꯂꯝꯃꯦꯅ ꯂꯩꯁꯥꯕꯤ ꯑꯃ ꯇꯥꯍꯧꯔꯦ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯄꯨꯂꯞ ꯆꯠꯂꯨꯕꯗꯗꯤ ꯃꯅꯥꯎꯄꯥꯅ ꯆꯠꯂꯨꯕꯗꯗꯤ ꯅꯨꯄꯤꯁꯦ ꯄꯨꯈꯠꯈ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯤꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯪꯅꯔꯛꯄꯗ ꯃꯆꯦ ꯃꯥꯜꯂꯦꯕ ꯑꯩꯁ ꯃꯁꯤ ꯏꯆꯦ ꯁꯣꯏ ꯑꯣꯏꯔꯅꯤ ꯐꯣꯟꯁꯨ ꯄꯥꯏꯈꯠꯇ꯭ꯔꯦ ꯃꯥꯅ ꯃꯌꯨꯝꯁꯦ ꯄꯨꯔꯥ ꯒꯥꯔꯤꯁꯦ ꯊꯧꯖꯤꯜꯂꯛꯑꯒ ꯏꯃꯥ ꯂꯝꯕꯤꯗ ꯒꯥꯔꯤ ꯅꯨꯄꯤ ꯑꯃ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏ ꯏꯃꯥ ꯑꯅ ꯗꯥꯛꯇꯔ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯌꯦꯅ ꯑꯩꯈꯣꯏ ꯏꯆꯦ ꯃꯥꯜꯂꯤ ꯃꯗꯨꯅ ꯍꯥꯏꯕꯗ ꯏꯆꯦꯗꯣ ꯐꯣꯟꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯩ ꯑꯣꯛ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯒꯅ ꯃꯃꯥꯁꯤꯅ ꯀꯔꯤ ꯍꯥꯏꯕꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂ ꯃꯥꯁꯦ ꯍꯦꯛꯇ ꯋꯥꯟꯊꯈꯤꯕꯅꯦꯌꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯆꯠꯅꯔꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯎꯅꯕ ꯌꯥꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯉꯥꯏꯔꯦ ꯑꯗꯣ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯐꯤꯕꯝꯁꯦ ꯈꯔ ꯂꯨꯏ ꯏꯁꯣꯔ ꯈꯨꯔꯝꯁꯤ ꯃꯥꯒꯤ ꯁꯤꯡꯂꯤꯁꯦ 5 ꯂꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯆꯥꯎꯅ ꯌꯥꯎꯕ ꯈꯧꯔꯤꯒꯤ ꯁꯤꯡꯂꯤ ꯑꯅꯤꯁꯤꯗ ꯑꯃꯁꯦ ꯇꯨꯞꯇꯣꯔꯦ ꯈꯖꯤꯛ ꯌꯥꯜꯂꯦ ꯁꯤ ꯀꯩꯒꯨꯝꯕ ꯑꯁꯤ ꯇꯨꯞꯄꯝꯃꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ ꯑꯗꯨ ꯇꯨꯞꯍꯧꯗꯕꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯀꯤꯗꯅꯤꯗ ꯏꯁꯦ ꯐꯪꯗ꯭ꯔꯦ ꯏ ꯀꯪꯉꯦ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯑꯔꯨꯕ ꯐꯤꯕꯝꯅꯤ ꯏꯁꯣꯔ ꯈꯨꯔꯝꯁꯦ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗꯗꯤ ꯃꯃꯥꯗꯤ ꯑꯗꯨꯝ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯈꯧꯔꯤꯗ ꯊꯥꯡꯅ ꯂꯦꯜꯂꯒꯕꯨ ꯀꯅꯥꯅ ꯍꯤꯡꯅꯤ ꯊꯥꯖꯩ ꯑꯗꯨꯝ ꯑꯩ ꯏꯆꯥꯁꯦ ꯌꯥꯔꯔꯣꯏꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯨ ꯈꯜꯂꯀꯥꯟꯗ ꯃꯥꯗꯤ ꯀꯞꯇꯅ ꯗꯥꯛꯇꯔꯁꯤꯗ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯣꯄꯔꯦꯁꯟꯁꯤ ꯂꯣꯏꯔꯒꯁꯨ ꯄꯨꯊꯣꯔꯛꯄ ꯌꯥꯈꯤꯔꯣꯏ ꯃꯥ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯅ ꯑꯗꯨꯝ ꯅꯨꯃꯤꯠꯁꯤꯃ
ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒꯁꯨ ICUꯗ ꯑꯗꯨꯝ ꯂꯩꯔꯦ ꯂꯥꯞꯅ ꯑꯝꯇꯪꯗꯤ ꯌꯦꯡꯖꯒꯦꯅ ꯌꯦꯡꯉꯦ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯦꯛꯇ ꯉꯥꯎꯔꯦ ꯃꯣꯏꯗꯤ ꯋꯥꯈꯜꯅ ꯃꯆꯥꯁꯤꯒꯤ ꯑꯗꯩ ꯃꯄꯥꯁꯤꯁꯨ ꯄꯥꯎ ꯐꯪꯗꯅ ꯊꯣꯛꯂꯛꯑꯦ ꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯗꯤ ꯅꯨꯄꯥꯁꯤ ꯃꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯔꯦꯕ ꯄꯨꯂꯤꯁꯇ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯖꯦꯜ ꯆꯪꯈ꯭ꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄꯁꯤ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯥꯁꯦ ICUꯗꯩꯗꯤ ꯕꯦꯠꯇ ꯏꯟꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯃꯥꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯃꯝꯗ꯭ꯔꯤꯕ ꯑꯗ ꯃꯥꯅ ꯑꯩꯈꯣꯏꯅ ꯎꯅꯕꯁꯤꯗ ꯃꯥꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏꯅ ꯑꯩ ꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯩ ꯑꯩꯈꯣꯏꯒꯩꯅ ꯋꯥꯁꯦ ꯍꯪꯕꯗ ꯃꯥꯗꯤ ꯈꯨꯝꯕꯗꯣ ꯉꯝꯗ꯭ꯔꯕꯅꯤ나 ꯃꯃꯥꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯀꯞꯄꯒ ꯍꯥꯏ ꯑꯩ ꯏꯆꯥꯁꯤꯕꯨ ꯌꯦꯡꯉꯨ ꯁꯨꯛ ꯊꯤꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥ ꯑꯗꯨꯛ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯃꯥꯅ ꯆꯦꯟꯒꯦꯒ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯆꯦꯟꯒꯣ ꯑꯗꯨꯁꯨ ꯅꯠꯇꯅꯕꯨ ꯁꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯕ ꯃꯥ ꯊꯥꯡ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯈꯨꯗꯛꯇ ꯁꯥꯎꯅꯕꯗꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯝꯃꯦ ꯐꯤꯅ ꯂꯥꯛꯁꯜꯂ ꯍꯥꯠꯇꯣꯛꯑꯝꯃꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯥ ꯃꯌꯨꯝꯗꯒꯤ ꯄꯨꯔ ꯂꯥꯛꯄ ꯊꯥꯡꯅꯤ ꯈꯨꯗꯛꯇꯨꯗ ꯂꯩꯕꯒꯤ ꯃꯐꯝ ꯃꯇꯝ ꯂꯩꯇꯦ ꯃꯥꯅ ꯏꯆꯥ ꯅꯨꯡꯁꯤꯁꯤꯗꯤ ꯏꯆꯥ ꯍꯥꯠꯅꯕ꯭ꯔꯥ ꯑꯗꯨ ꯏꯆꯥꯅ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯒꯥꯔꯤ ꯊꯧꯔ ꯆꯠꯈꯤꯕ ꯃꯥ ꯑꯗꯨꯗꯤ ꯍꯥꯠꯂꯒꯦꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯏꯆꯥꯁꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯃꯥꯒ ꯇꯣꯛꯅꯔꯕ꯭ꯔꯥ ꯃꯥ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯄꯥꯝꯗꯦ ꯁꯦꯝꯗꯣꯛꯎ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯏꯆꯥꯗ ꯁꯥꯎꯔꯤꯁꯦꯅ ꯑꯩꯈꯣꯏꯅꯁꯨ ꯃꯥ ꯀꯌꯥ ꯄꯥꯝꯐꯥꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯊꯨꯒꯥꯏꯕ ꯉꯝꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯣꯏꯅꯩ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯊꯨꯒꯥꯏꯕ ꯉꯝꯗꯦ ꯏꯆꯥꯁꯤꯅ ꯄꯥꯝꯖꯕꯅꯤꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯍꯥꯏꯗꯦ ꯑꯗꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯏꯆꯥꯅ ꯄꯥꯝꯗꯕꯩ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯅꯕꯅ ꯇꯧꯕꯗꯕꯨ खितंग लापथोएना माने हेक्ता फोन चलहंदे अदु तौदेना इचादा सुमाय तौबजिदि माना इचादा येटपा याबजु येटपा फोन तौदना खनादना हिंगदा आई दम ताई अदगिदि माना ऑफिस ता फंगी ngai lerambi halakpada phangi ngai lerambi office ki phone thong tawchalakpi mama na bi gaida yonba yabu yonba koi lekai mi da yonba yabu yonba aduga roibadana hat laga hundomba laibak phawbadagi si hawdawne tasengna made hat kena hat pane adu ju gari thawri ngai dabu tungdagi na asmama dana matha jam sa hoy aduga nupi masaduna ingit tawre ebako akoina somaje bema thawna layu fare sona kandana nang hinge landabnina do wakhan sondagano thawna layu kolona khoina phaba thabak tawji aduga phajana laiji khosi tungge punsi dana haibajida maji mapise rodom ta heduga mana kolom piu I gen maji ingit tawreba aina report lai we I baduda I gen to mai makhut mangna ire ebako ya pendana mai makhut mangna mapije sunglep lep tana taraga ni mana I mana I just mai ire ma yam phattaba mini sukmatam sangna ma ga nungsinarapa aina magi asoiba kaya mana ngausanaba sauganba aingonda khanaba hoba je semdo ga lakpani semdo ga yagadra dum yum paminabadana semdokpani ai nupa to pathamdana koidana siendana ma pura toknara jena tawna te ma gyan danabana aina lapthokpani ai maung taw mana pamde karino na masana khandhanaba adu mana ai bu sumaina mak gari thawne da tungdagi thangna lelakpa ngamba ma di yam phataba sani ma ai nungsiba natte na ai bo hat na bo honarama ba hat le siren hundo ma ba mi du da aina kamaina laigani na punsi yoina ma ga iga mari loina rabani na mana makotuna pendana ire eba yam nungaite ado koina zo ya nang yam khanjal rono pothaw ko lona themjalame ado no pa do di jen jangre aduga moiji kenoji moigi mayumji da ju koina thigat pa chatleba saigi moina nga halaitana pa ju gi mayumda adum jangna khotra moi chamin thangmina dana loinai haibanina khoije thijalle moi nu pa gi mayumji loi sido thugaire pi mayum lomda hupchallaga ko chawrabanina adaiti nu pa gi mi gaiduna haire syam nungsinabani angang oingaidagi nupi wakhana ngawi kanam hana yengba nate nupi gi wari dani sari je mabani mana office halena lawruni chak chaminani chara wani megi hawminani megi mahi yami ga yamde ga mana kangna sa jaimini aman mai khara yawan jaini tawdana banje chara wan minani ma ga chak chamina doine na chak len je kha ga thamama ga office ngai raga leiru doine ma yam nungsi je hado handak se lap thokre na ma je masida phammi ongni chak chaw yade matha yam sai kaptana kaptana koida wari li admai tawbani ma je adubu hoi mana koisu pen tabse am lay adu mana makhori mi gi makhori ta thang le lu bajiti lale
ꯃꯥ ꯃꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯗꯟꯗꯤ ꯐꯪꯖꯈꯤꯕ ꯇꯥꯕꯅꯤꯅ ꯃꯣꯏꯁꯨ ꯍꯥꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯎꯅꯕ ꯑꯗꯩ ꯁꯤꯒꯨꯝꯕ ꯈꯠꯅꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤ ꯃꯊꯟꯇ ꯈꯠꯅꯔꯝꯃꯒ ꯁꯨꯏꯁꯥꯏꯠ ꯇꯧꯔ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯣꯏꯅ ꯁꯤꯈꯤꯕ ꯀꯌꯥ ꯃꯃꯥꯡ ꯊꯛꯇꯒꯤ ꯂꯥꯛꯑꯕꯅꯦ ꯑꯗꯩꯗꯤ ꯑꯗꯣ ꯃꯥꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯩꯒꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟ ꯏꯖꯠ ꯂꯧꯔꯒ ꯂꯧꯅꯁꯤ ꯂꯩꯅꯁꯦꯅ ꯆꯦꯜꯂꯁꯦꯅ ꯏꯖꯠ ꯂꯧꯔꯒ ꯍꯥꯠꯇꯣꯛꯑ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯦꯕ ꯃꯥꯒꯤꯁꯤꯅ ꯑꯃꯨꯛ ꯆꯦꯟꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯒꯤ ꯉꯪꯅꯕ ꯏꯖꯠ ꯂꯧꯅꯕ ꯑꯗꯨ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯃꯥꯒꯤꯁꯤꯅ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯅ ꯈꯣꯡꯒꯨꯟ ꯇꯥꯗꯕ ꯃꯇꯧꯗꯨꯗ ꯑꯩꯅ ꯁꯥꯎꯔꯤꯁꯤ ꯀꯗꯥꯏꯗꯅꯣꯅ ꯂꯣꯏꯅꯕꯁꯦ ꯉꯝꯃꯛꯇꯗꯅ ꯑꯩꯅ ꯁꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯀꯔꯝꯕ ꯃꯑꯣꯡ ꯃꯇꯧꯅꯣꯅ ꯁꯦꯝꯗꯣꯛꯁꯅꯨꯅ ꯂꯥꯞꯊꯣꯛꯄ ꯃꯇꯝ ꯈꯔ ꯅꯨꯄꯥꯁꯤꯅ ꯃꯔꯝ ꯑꯍꯦꯟꯕ ꯄꯥꯝꯗꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯃꯥꯅ ꯍꯥꯠꯇꯣꯛꯑꯒꯦꯅ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯤꯕ ꯁꯔꯨꯛꯄꯨꯗꯤꯅ ꯁꯤꯅꯤꯗꯅ ꯑꯗꯣ ꯍꯥꯠꯄ ꯍꯥꯏꯕꯁꯤꯅꯗꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦꯕ ꯃꯤ ꯑꯃ ꯍꯥꯠꯀꯦ ꯍꯥꯏꯔꯗꯤ ꯏꯁꯥꯁꯨ ꯗꯟꯗꯤ ꯐꯪꯉꯦ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯁꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯕ ꯐꯪꯉꯔꯣꯏ ꯍꯤꯡꯍꯧꯔꯦ ꯂꯥꯏꯕꯛ ꯐꯗꯅꯀꯣ ꯍꯤꯡꯍꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯦ ꯑꯗꯣ ꯃꯥꯅꯒ ꯉꯁꯥꯏꯒꯤ ꯌꯦꯡꯉꯣ ꯃꯈꯧꯔꯤꯗꯨꯗ ꯊꯥꯡ ꯒꯥꯔꯤ ꯁꯨꯃꯥꯏꯅ ꯊꯧꯖꯔꯤꯉꯩꯗ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦ ꯊꯥꯡꯅ ꯂꯩꯂꯛꯄ ꯍꯥꯏꯁꯦ ꯀꯌꯥꯗ ꯇꯝꯊꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯁꯥꯎꯔꯒ ꯈꯣꯠꯂꯒ ꯈꯨꯗꯛꯇ ꯀꯥꯔꯛꯄ ꯏꯗꯨꯅ ꯇꯦꯟꯁꯟꯗꯨꯅ ꯑꯗꯩ ꯅꯤꯁꯥ ꯀꯩ ꯑꯃ ꯆꯥꯁꯜꯂꯨꯔꯒ ꯑꯗꯨ ꯅꯠꯇꯦꯕ ꯃꯥꯗꯤ ꯄꯨꯔꯥ ꯁꯦꯝ ꯁꯥ ꯊꯥꯡꯁꯦ ꯄꯨꯔꯛꯑꯒꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯍꯣꯏ ꯌꯥꯝ ꯇꯥꯡꯅ ꯅꯨꯄꯤꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯍꯥꯠꯂꯦ ꯊꯥꯡ ꯊꯤꯜꯂꯒ ꯍꯥꯏꯕꯁꯦ ꯍꯟꯗꯛ ꯊꯥ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯑꯃ ꯊꯣꯛꯈꯤꯀꯣ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯇꯅꯤ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯌꯥꯎꯔꯤꯕꯅꯤ ꯃꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗꯅꯤ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝꯕ ꯌꯥꯝ ꯇꯥꯡꯅ ꯑꯃꯅꯤꯒꯗꯤ ꯊꯣꯛꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯤꯁꯤꯡ ꯍꯥꯠꯂꯀꯥꯟꯗ ꯅꯨꯄꯤꯅ ꯅꯨꯄꯥ ꯍꯥꯠꯄꯁꯦ ꯑꯃꯅꯤꯒꯗꯤ ꯅꯨꯄꯤꯗꯁꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯌꯥꯎꯗꯅ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯅꯨꯄꯤꯅ ꯍꯥꯠꯂꯁꯨ ꯅꯨꯄꯥꯅ ꯍꯥꯠꯂꯁꯨ ꯑꯃꯠꯇ ꯄꯥꯝꯗꯦ ꯁꯤ ꯑꯐꯕ ꯊꯕꯛ ꯁꯨꯡꯅ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯇꯧꯕꯗ ꯅꯨꯄꯥꯈꯩꯁꯨ ꯃꯌꯨꯝ ꯃꯀꯩ ꯁꯤꯗꯣꯛꯀꯅꯤ ꯖꯦꯟ ꯆꯪꯅꯤ ꯑꯋꯥꯕ ꯇꯥꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯅꯨꯄꯤꯁꯤꯡꯅꯁꯨ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯥꯎꯒꯟꯕ ꯈꯣꯠꯀꯟꯕꯁꯦ ꯌꯥꯝ ꯆꯦꯛꯁꯟꯅ ꯂꯣꯏꯅꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯥꯅꯁꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯅꯨꯄꯤꯁꯤꯡꯗ ꯁꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯀꯦ ꯑꯗꯨꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯅ ꯈꯟꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯁꯨꯛꯈꯟ ꯈꯟꯕꯤꯔꯨꯅꯨ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯏꯁꯨ ꯇꯧꯔꯛꯇꯣꯏꯅꯤ ꯅꯧꯅ ꯃꯀꯣꯛꯇꯩ ꯍꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯗꯣ ꯁꯣꯂꯨꯁꯟ ꯅꯠꯇꯦ ꯋꯥꯔꯣꯏꯁꯤꯟ ꯅꯠꯇꯦ ꯋꯥꯍꯧꯗꯣꯛꯅꯦꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯟꯅ ꯋꯥꯔꯝꯕ ꯆꯥꯡꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯇꯥꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯌꯥꯝ ꯄꯦꯜꯍꯧꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯆꯥꯔꯨꯕ ꯊꯛꯎꯕ ꯆꯠꯂꯨꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯒꯗꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯔꯤ ꯃꯇꯥꯕꯨ ꯑꯣꯏꯔꯦ ꯁꯥꯒꯩ ꯅꯥꯇꯩꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯈꯤꯇꯪ ꯆꯠꯍꯧꯕ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯕ ꯀꯌꯥ ꯑꯃꯗꯒꯤ ꯀꯜꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯑꯣꯖꯥ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯤꯕꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯀꯣ ꯑꯗꯣ ꯃꯈꯥꯒꯤ ꯋꯥꯔꯤꯁꯤꯃꯁꯨ ꯑꯣꯖꯥ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯊꯧꯗꯣꯛꯁꯤꯅ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯀ꯭ꯂꯥꯁ 8 ꯈꯛꯇꯅꯤ ꯀꯥꯔꯤꯁꯦꯀꯣ ꯑꯗꯨꯒ ꯃꯣꯏꯁꯤ ꯌꯥꯝ ꯋꯥꯕ ꯏꯃꯨꯡꯅꯦꯕ ꯅꯣꯡꯃꯒꯤ ꯆꯔꯥꯁꯨ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯌꯥꯝ ꯋꯥꯕ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ 3-4 ꯁꯨꯏꯕ ꯑꯗꯨꯒ ꯃꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯗꯅ ꯂꯩꯔꯦꯕ ꯑꯣꯄꯔꯦꯁꯟꯁꯦ ꯃꯥꯁꯦ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯇꯧꯒꯗꯕ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯦꯕ ꯃꯃꯥꯁꯤꯅ ꯌꯥꯝ ꯋꯥꯅ ꯂꯧ ꯅꯨꯡ ꯀꯨꯝꯗꯅ ꯊꯔꯣꯏ ꯈꯨꯟꯗꯅ ꯂꯣꯡ ꯈꯣꯟꯗꯅ ꯃꯇꯝꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛꯁꯦ ꯁꯨꯔꯒ ꯆꯔꯥꯁꯦ ꯈꯛ ꯍꯦꯟꯗꯅꯕ ꯍꯣꯠꯅꯔꯕ ꯏꯃꯨꯡ ꯑꯃꯅꯦꯕ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯅꯪ ꯐꯤ ꯁꯥꯕ ꯍꯧꯔꯣꯅ ꯐꯤ ꯁꯥꯕ ꯍꯧꯗꯅ ꯃꯥꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅ ꯂꯩꯖꯕꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯏꯪꯅ ꯆꯝꯅ ꯂꯩꯕ ꯏꯃꯨꯡꯅꯦ ꯀꯩꯁꯨ ꯈꯪꯖꯕ ꯍꯩꯖꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯌꯥꯝ ꯄꯪꯉꯦꯀꯣ ꯌꯥꯝ ꯆꯝꯖꯩ ꯌꯥꯝ ꯄꯪꯅ ꯎꯏ ꯌꯥꯝꯅ ꯈꯠ ꯂꯥꯡ ꯂꯥꯎꯕ ꯌꯥꯝ ꯁꯤꯡꯕ ꯑꯉꯥꯡ ꯃꯃꯤꯅꯥ ꯁꯤꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦꯕ ꯄꯪꯉꯦꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯩ ꯅꯨꯄꯥ ꯑꯃꯈꯛ ꯃꯉꯣꯟꯗ ꯃꯥꯅ ꯁꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯈꯣꯠꯄ ꯃꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯣꯛꯄꯗ ꯎꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯑꯦ ꯒꯤꯔꯤ ꯇꯛꯑꯦ ꯑꯗꯩ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯐꯣꯟꯗ ꯋꯥꯔꯤꯁꯦ ꯈꯔ ꯈꯛ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯥꯒꯤ ꯐꯣꯟ ꯄꯥꯏꯗꯦ ꯃꯃꯥꯒꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯀꯤꯄꯦꯗ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗ ꯃꯥꯅ ꯈꯔ ꯈꯛ ꯇꯧꯅꯩ ꯐꯣꯟꯁꯦ ꯑꯗꯨꯗ ꯅꯨꯄꯥꯁꯦ ꯐꯣꯟꯁꯦ ꯌꯥꯝ ꯇꯧꯁꯜꯂꯛꯑꯦꯕ
ꯃꯥꯅ ꯇꯧꯔꯛꯀꯅꯨ ꯏꯃꯥꯒꯤ ꯐꯣꯟ ꯑꯁꯤꯗꯤ ꯈꯪꯒꯅꯤꯅ ꯑꯗꯩ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯍꯦꯛ ꯍꯥꯏꯔꯛꯄꯤ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟꯗꯅꯤ ꯃꯣꯏꯅ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯑꯗꯣ ꯅꯨꯡꯊꯤꯟ ꯑꯗꯨꯗꯒ ꯃꯣꯏꯒꯤ ꯆꯤꯡꯌꯥꯁꯤꯗ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯃꯣꯏ ꯂꯦꯞꯄꯒ ꯂꯝꯕꯤ ꯃꯄꯥꯟꯁꯤ ꯑꯗꯨꯝ ꯎꯅꯔꯨꯕ ꯃꯃꯥꯟꯅꯕꯤ ꯌꯥꯎꯔꯒ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯃꯃꯥꯟꯅꯕꯒ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯀꯗꯤ ꯎꯅꯕ ꯀꯨꯏꯅꯒꯗꯤ ꯅꯠꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯝꯃꯦ ꯊꯣꯛꯂꯛꯑꯣꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯁ ꯀꯥꯏꯗꯩ ꯋꯥꯅꯣ ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏ ꯍꯧꯖꯤꯛ ꯌꯥꯔꯣꯏ ꯅꯨꯡꯗꯥꯡ ꯃꯝꯃꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯑꯁ ꯑꯩ ꯏꯃꯥꯟꯅꯕ ꯉꯥꯡꯈꯩ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯅ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏ ꯅꯪ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯅ ꯊꯣꯛꯂꯛꯑꯣ ꯑꯗꯨꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯣꯏꯁꯦ ꯒꯥꯔꯤ ꯃꯆꯥ ꯑꯅꯤꯗ ꯂꯥꯛꯑꯦꯅꯀꯣ ꯃꯣꯏ 5 ꯂꯥꯛꯑꯦ ꯑꯗꯨ ꯑꯩ ꯅꯪ ꯊꯣꯛꯂꯛꯇꯗꯤ ꯆꯪꯁꯤ ꯁꯤꯔꯅꯤꯅ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯗꯩ ꯉꯥꯜꯂꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯦ ꯃꯥꯅ ꯌꯥꯔꯣꯏꯃꯤ ꯍꯜꯂꯣꯃꯤ ꯀꯣꯟꯅ ꯊꯦꯡꯅꯁꯤ ꯉꯥꯜꯂꯀꯥꯟꯗ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯃꯝꯃꯀꯥꯟꯗ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯂꯩꯀꯥꯏ ꯃꯤ ꯎꯔꯒ ꯌꯥꯝ ꯇꯧꯉꯝꯕ ꯇꯥꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏ ꯑꯁ ꯅꯪ ꯊꯣꯛꯂꯛꯇꯗꯤ ꯑꯩ ꯁꯨꯍꯜꯍꯜꯂꯣꯏ ꯍꯥꯏꯕ ꯑꯗꯩ ꯑꯗꯨꯝ ꯊꯦꯡꯖꯜꯂꯛꯄꯐꯥꯎꯁꯦ ꯂꯩꯔꯦꯕꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯉꯪꯅꯁꯜꯂꯛꯄꯁꯤꯅ ꯄꯨꯡ 8 ꯑꯗꯨꯋꯥꯏꯐꯥꯎꯁꯦ ꯉꯪꯅꯔꯦꯕ ꯑꯗꯩ ꯍꯥꯏꯁ ꯃꯁꯤ ꯊꯣꯡꯒꯥꯟ ꯃꯌꯥꯁꯦ ꯁꯨꯝ ꯂꯩꯔꯦ ꯐꯣꯟꯁꯦ ꯁꯨꯝ ꯇꯣꯏꯅ ꯇꯧꯁꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯛꯁꯤꯗꯪ ꯎꯠꯂꯨꯔꯒ ꯆꯠꯂꯣꯅ ꯍꯥꯏꯔꯨꯔꯒꯦꯅ ꯃꯥꯁꯨ ꯊꯣꯛꯂꯛꯄ ꯑꯗꯨ ꯃꯣꯏꯗꯤ ꯆꯤꯡꯌꯥꯅꯦꯕ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯆꯤꯡꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯆꯤꯡ ꯃꯈꯥꯁꯤꯗ ꯌꯨꯝ ꯇꯥꯕꯤꯗꯨꯅꯦꯕ ꯑꯗ ꯉꯥꯏꯍꯥꯛꯇꯪ ꯃꯥ ꯊꯣꯛꯎꯒꯦꯅ ꯊꯣꯛꯄꯁꯦ ꯍꯦꯛ ꯌꯧꯁꯟꯕꯒꯅꯦ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯅꯪ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯈꯣꯏ ꯄꯥꯏꯔ ꯆꯤꯡꯕ ꯃꯥꯅ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯄꯥꯏꯔ ꯆꯤꯡꯉꯒ ꯅꯝꯗꯅ ꯅꯨꯄꯥꯁꯤꯅꯅꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯥꯡꯒꯠꯂꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯒꯥꯔꯤꯁꯤꯗ ꯅꯝꯁꯤꯜꯂꯦ ꯃꯥ ꯐꯅꯦꯛꯁꯨ ꯁꯦꯠꯂꯤꯕ ꯑꯗꯨꯁꯨ ꯌꯨꯡꯅ ꯇꯣꯡꯍꯜꯂꯦꯕ ꯃꯣꯏꯅ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯅꯦ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯗꯤ ꯑꯁ ꯑꯩ ꯃꯣꯏ ꯊꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯧꯔꯝꯃꯒꯦ ꯍꯥꯏꯔ ꯊꯧꯈ꯭ꯔꯦꯕ ꯃꯣꯏ ꯒꯥꯔꯤꯁꯤꯅ ꯃꯃꯥꯟꯅꯕ ꯑꯍꯨꯝꯁꯤꯅ ꯇꯣꯡꯉꯤꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛꯁꯨ ꯇꯣꯡꯉꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯊꯧꯔꯦ ꯅꯨꯄꯥꯁꯤꯒ ꯍꯦꯛ ꯊꯪꯅꯕꯗ ꯅꯨꯄꯤꯁꯦ ꯇꯣꯡꯍꯜꯂꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯇꯣꯡꯉꯦ ꯑꯗꯨꯒ ꯅꯝꯁꯤꯜꯂꯒ ꯊꯧꯔꯦ ꯑꯁ ꯍꯦꯛꯇ ꯂꯝꯕꯤꯁꯦ ꯐꯠꯁꯨ ꯐꯠꯇꯕ ꯆꯤꯡ ꯂꯝꯕꯤꯁꯦ ꯊꯧꯕꯁꯤ ꯃꯩ ꯒꯥꯔꯤꯁꯦ ꯍꯦꯛꯇ ꯃꯥꯗꯤ ꯀꯤꯁꯨ ꯀꯤꯔꯕ ꯇꯨꯔꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯗꯤꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯑꯃ ꯆꯥꯔꯒ ꯃꯪꯕꯩ ꯇꯥꯏꯞꯇ ꯒꯥꯔꯤꯒꯁꯦ ꯄꯨꯡꯊꯧꯗ ꯊꯧꯔꯒ ꯃꯥꯁꯦ ꯀꯤꯔꯦꯕ ꯁꯤꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯗꯩꯗꯤ ꯃꯣꯏꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯤꯡ ꯑꯃꯗ ꯄꯨꯁꯜꯂꯦꯕ ꯑꯁꯤꯗ ꯊꯩꯔꯨꯔꯁꯦꯅ ꯆꯤꯡꯒꯤ ꯌꯨꯝ ꯑꯃ ꯇꯥꯝꯅ ꯎꯏꯌꯦꯕ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥ ꯍꯦꯛ ꯌꯧꯔꯛꯄꯒꯅꯦ ꯒꯥꯔꯤꯁꯦ ꯈꯥꯝꯕꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯃꯇꯨꯡꯗ ꯇꯣꯡꯕ ꯃꯃꯥꯟꯅꯕ ꯑꯃ ꯃꯥꯗꯤ ꯇꯨꯔ ꯑꯗꯨꯝ ꯇꯥꯔ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤꯅ ꯅꯨꯄꯤꯁꯦ ꯆꯤꯡꯉꯦ ꯃꯣꯏꯅꯤ ꯆꯪꯗꯅ ꯑꯗꯩ ꯑꯩ ꯉꯝꯃꯣꯏꯅ ꯅꯨꯄꯤꯁꯤꯅ ꯑꯩ ꯆꯦꯟꯕ ꯉꯝꯃꯣꯏ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯑꯩ ꯆꯦꯟꯕ ꯉꯝꯃꯣꯏ ꯑꯅ ꯍꯥꯏꯔꯦ ꯑꯗ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯄꯨꯁꯜꯂꯦ ꯑꯗꯨꯒꯗꯤ ꯌꯨꯝꯁꯦ ꯃꯅꯨꯡꯁꯦ ꯌꯧꯔꯀꯥꯟꯗ ꯃꯤ ꯑꯃꯇ ꯂꯩꯇꯦꯀꯣ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯂꯧꯇꯥꯡ ꯁꯪꯒꯨꯝꯕ ꯆꯤꯡꯌꯥꯗ ꯑꯗꯨꯝ ꯁꯥꯔ ꯊꯝꯕ ꯂꯧ ꯆꯤꯡ ꯀꯩ ꯁꯨꯔꯀꯥꯟꯗ ꯂꯩꯅꯕ ꯁꯨꯗ꯭ꯔꯒ ꯂꯩꯅꯗꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯦꯁꯁꯨ ꯄꯛꯏ ꯑꯗꯨꯅ ꯃꯥ ꯑꯦꯁ ꯄꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒ ꯃꯥꯒꯗꯤ ꯁꯝꯅꯔꯔꯣꯏ ꯍꯥꯏꯕꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯅ ꯑꯩꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯃꯥꯟꯅꯕꯁꯤꯅ ꯏꯖꯠꯁꯦ ꯂꯧꯔꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯚꯤꯗꯤꯑꯣ ꯐꯣꯟꯗ ꯅꯝꯃ ꯂꯩꯌꯦ ꯚꯤꯗꯤꯑꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯂꯥꯎꯔꯦꯗꯅ ꯅꯨꯄꯥ ꯃꯃꯥꯟꯅꯕ ꯏꯖꯠ ꯂꯧꯔꯤꯕꯁꯤꯅ ꯈꯖꯥꯏꯁꯦ ꯑꯣꯜꯂꯣꯟ ꯊꯥꯖꯤꯜꯂꯛꯄ ꯃꯆꯤꯟꯁꯦ ꯃꯦꯟꯁꯤꯟꯕ ꯃꯈꯧꯁꯦ ꯃꯦꯠꯁꯤꯜꯂꯛꯄ ꯑꯇ ꯀꯤꯟꯅꯒ ꯁꯨꯖꯜꯂꯛꯑꯦ ꯍꯦꯛ ꯂꯥꯎꯔꯕꯒꯅ ꯑꯗꯨ ꯀꯨꯏꯕ ꯃꯇꯝ ꯉꯥꯛꯇꯪꯒ ꯅꯠꯇꯦ ꯑꯗꯨꯏ ꯃꯇꯝꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯩꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯕꯅꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯀꯔꯤꯝꯐꯧ ꯇꯧꯕ ꯉꯝꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯅꯨꯄꯤꯅꯤꯅ ꯄꯥꯡꯒꯜ ꯁꯣꯜꯂꯨꯕꯁꯦ ꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯤꯁꯦ ꯅꯨꯄꯤꯁꯤꯅꯀꯣ ꯄꯥꯡꯒꯜ ꯁꯣꯜꯂꯨꯕꯁꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯏ ꯑꯗꯨ ꯊꯣꯛꯈ꯭ꯔꯒ ꯚꯥꯏ ꯃꯤ ꯈꯔ ꯂꯥꯎꯕ ꯃꯈꯣꯟ ꯇꯥꯍꯧꯋꯤ ꯃꯤ ꯈꯔ ꯂꯥꯎꯕ ꯃꯈꯣꯟ ꯇꯥꯏꯌꯦꯅ ꯂꯥꯞꯅ ꯑꯅ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯃꯁꯤ ꯍꯥꯠꯇꯣꯛꯑꯝꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯁꯤ ꯍꯤꯡꯉꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯛꯑꯅꯤꯅ ꯍꯦꯛꯇ ꯃꯈꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯅ ꯃꯦꯠꯄꯅꯦ ꯃꯉꯣꯟꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯃꯥꯁꯤꯅ ꯍꯦꯛꯇ ꯁꯦꯠꯇꯣꯛꯄꯁꯤ ꯉꯝꯗꯕ ꯍꯦꯛꯇ ꯃꯦꯠꯄꯅꯦ ꯃꯈꯧꯔꯤꯁꯤ
ꯑꯗꯩ ꯃꯥꯁꯦ ꯍꯦꯛꯇ ꯃꯈꯣꯡꯁꯦ ꯄ꯭ꯔꯦꯡ 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 ꯆꯣꯡꯉꯒ ꯃꯥꯁꯤ ꯍꯦꯛꯇ ꯁꯣꯔꯁꯦ ꯐꯨꯡꯒꯠꯂ ꯃꯥꯗꯤ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯕ ꯑꯗꯩ ꯂꯥꯎꯔꯤꯕ ꯃꯤꯈꯩꯗꯨꯁꯨ ꯅꯛꯁꯜꯂꯛꯑꯕ ꯑꯗꯩ ꯅꯨꯄꯥꯈꯩꯁꯤꯗꯤ ꯍꯨꯟꯗꯣꯛꯑꯃ ꯆꯦꯟꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯃꯥꯟꯅꯕ ꯇꯥꯔ ꯂꯩꯍꯧꯕꯗꯨꯒ ꯃꯣꯏꯈꯩ ꯊꯧꯔꯒ ꯑꯗꯩꯗꯤ ꯈꯨꯟꯒꯤ ꯃꯤꯈꯩꯁꯤꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄꯗ ꯂꯥꯞꯇꯛꯅ ꯃꯣꯏꯅ ꯒꯥꯔꯤꯁꯦ ꯊꯧꯈꯤꯕ ꯎꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯌꯨꯝꯁꯤꯗꯩ ꯃꯤ ꯆꯦꯟꯊꯣꯛꯑꯒ ꯌꯨꯝꯁꯦ ꯃꯣꯏꯅ ꯊꯤꯕꯁꯦ ꯆꯦꯜꯂꯛꯄ ꯑꯗꯨ ꯆꯦꯜꯂꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯇꯥꯔ ꯂꯩꯔꯝꯃꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯑꯗꯩ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯁꯤꯡ ꯈꯤꯛꯇꯅ ꯂꯥꯛꯅꯗꯅ ꯀꯧꯕꯗꯩ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕ ꯑꯗꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯒ ꯑꯦꯁ ꯀꯥꯏꯗꯩꯅꯣ ꯀꯔꯤꯅꯣꯅ ꯃꯣꯏ ꯃꯌꯨꯝꯗ ꯄꯨꯁꯜꯂꯦ ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯆꯥꯅꯨꯄꯤꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯃꯥꯏꯅ ꯊꯥꯡꯖꯜꯂꯛꯄ ꯍꯣꯠꯅꯕꯁꯤꯗꯗꯤ ꯃꯃꯥꯁꯤꯗꯤ ꯍꯦꯛꯇ ꯀꯔꯤꯅꯣꯅ ꯃꯃꯥꯁꯦ ꯍꯦꯛꯇ ꯉꯥꯎꯔꯕ ꯑꯗꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯄꯤꯁꯤꯅ ꯇꯞ ꯇꯞꯅ ꯋꯥꯔꯤꯁꯦ ꯂꯤꯕꯗꯩꯗꯤ ꯃꯣꯏꯁꯦ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯅꯨꯄꯥꯁꯦ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯅꯨꯄꯥꯁꯦ ꯐꯥꯒꯠꯂꯨꯔꯦꯕ ꯄꯨꯂꯤꯁꯅ ꯑꯍꯤꯡꯗ ꯑꯗꯨꯝ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏ ꯑꯗ ꯃꯣꯏꯁꯨ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯨ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯀ꯭ꯂꯥꯁ 8 ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯗ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂ ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯃꯥꯟꯅꯕ ꯏꯖꯠ ꯂꯧꯔꯤꯕꯁꯦ ꯑꯗꯣ ꯃꯣꯏ ꯑꯅꯤꯃꯛ ꯀꯦꯁ ꯄꯥꯜꯂꯦꯕ ꯑꯗꯩ ꯑꯃ ꯃꯃꯥꯟꯅꯕ ꯇꯥꯔ ꯂꯩꯍꯧꯔꯤꯕꯗꯨꯁꯨ ꯀꯦꯁ ꯄꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗꯣ ꯖꯨꯚꯦꯅꯥꯏꯜ ꯍꯣꯝꯗ ꯂꯣꯏ ꯌꯧꯈꯤꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯌꯦꯕ ꯑꯩꯕꯨ ꯊꯣꯛꯂꯛꯇ ꯌꯥꯔꯣꯏꯅ ꯀꯧꯊꯣꯛꯄꯤꯕ ꯑꯩꯅ ꯃꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯖꯩ ꯃꯥꯅꯁꯨ ꯑꯩ ꯅꯨꯡꯁꯤꯔꯦꯅ ꯑꯩ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯒꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯊꯣꯛꯂꯛꯇ ꯌꯥꯔꯣꯏꯅ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ ꯍꯜꯂꯣꯏꯅ ꯂꯩꯁꯜꯂꯦ ꯑꯗꯩ ꯑꯅꯝ ꯀꯟꯕꯗꯨꯗ ꯊꯣꯡꯒꯥꯟꯗ ꯃꯣꯏꯅ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯗꯤ ꯐꯣꯟ ꯇꯧꯁꯜꯂꯗꯤ ꯈꯪꯅꯔꯛꯑꯅꯦꯅ ꯉꯥꯛꯇꯪ ꯊꯣꯛꯀꯦꯅ ꯊꯣꯛꯎꯕꯗꯕꯨ ꯍꯦꯛꯇ ꯄꯝꯃꯒ ꯊꯥꯡꯒꯠꯂꯒ ꯐꯅꯦꯛꯁꯨ ꯁꯦꯠꯂꯤꯕ ꯑꯩꯕꯨ ꯃꯣꯏ 3 ꯇꯣꯡꯉꯒ ꯂꯥꯛꯏꯕ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯑꯩꯈꯣꯏ 4 ꯍꯦꯛ ꯇꯣꯡꯉꯒ ꯅꯝꯃꯗꯨ ꯀꯟꯅ ꯊꯧꯕ ꯑꯗꯨꯒ ꯑꯩꯕꯨ ꯃꯥꯅ ꯃꯣꯏꯁꯦ ꯌꯥꯝꯁꯨ ꯅꯩꯅꯕꯖꯥꯠꯅꯦꯕ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯑꯗꯨꯒ ꯀꯩꯅꯣ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯅꯌꯨꯝꯗ ꯍꯥꯏꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯗꯨꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪꯅ ꯆꯦꯟꯅꯦꯅ ꯄꯨꯊꯣꯔꯛꯄ ꯅꯠꯇ꯭ꯔ ꯆꯦꯟꯅꯤ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯗ ꯅꯨꯄꯥꯗꯨꯅ ꯑꯁ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯥꯏꯇꯝ ꯆꯪꯗꯣꯔꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯑꯩ ꯆꯦꯟꯕ ꯉꯝꯃꯣꯏ ꯏꯕꯥꯏ ꯅꯪ ꯆꯦꯜꯂꯣ ꯍꯥꯏꯕꯖꯥꯠ ꯅꯪꯅꯁꯨ ꯏꯖꯠ ꯂꯧꯔꯕꯅꯤꯅ ꯍꯥꯏꯕꯖꯥꯠꯅꯦ ꯃꯕꯥꯏꯗꯨꯅꯁꯨ ꯑꯁ ꯑꯩꯗꯤ ꯀꯥꯏꯗꯩꯅꯣꯍꯦ ꯅꯨꯄꯤ ꯆꯦꯜꯂ ꯂꯨꯍꯣꯡꯗꯧ ꯂꯩꯔꯕꯁꯤꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯆꯦꯟꯗꯣꯏꯅꯣꯅ ꯑꯗꯩꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯅ ꯑꯩꯉꯣꯟꯗ ꯏꯖꯠ ꯂꯧꯍꯟꯕꯅ ꯅꯨꯄꯤꯁꯤꯅꯒ ꯅꯨꯄꯥꯁꯦ ꯈꯨꯕꯥꯡꯅ ꯊꯥꯕꯗ ꯅꯨꯄꯥꯁꯤꯅꯒꯁꯦ ꯐꯨꯗꯠꯂꯛꯄꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯩꯅꯩ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯀꯅꯥꯝ ꯈꯪꯍꯜꯂꯛꯀꯅꯣ ꯑꯩꯈꯣꯏꯅꯁꯨ ꯀꯅꯥꯝ ꯍꯥꯏꯗꯣꯔꯣꯏꯒꯦ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯒꯥꯅ ꯍꯥꯏꯕꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯏꯖꯠ ꯂꯧꯔ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯃ ꯂꯩ ꯉꯝꯕ ꯑꯗꯨ ꯐꯠꯇꯕ ꯃꯥ ꯊꯥꯡ ꯉꯝꯅ ꯊꯤꯟ ꯉꯝꯅꯤ ꯑꯩꯅ ꯌꯥꯝ ꯀꯞꯄꯒ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯅꯁꯨ ꯍꯥꯏ ꯁꯨꯛ ꯋꯥꯔꯤꯕ ꯏꯃꯨꯡ ꯅꯣꯡꯃꯒꯤ ꯉꯁꯤ ꯁꯨꯍꯧꯗꯕꯗ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯜꯂꯦ ꯁꯨꯛ ꯋꯥꯔꯤꯕ ꯏꯃꯨꯡꯁꯤꯗꯕꯨ ꯃꯥꯅ ꯏꯆꯥꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯆꯠꯂꯤ ꯒꯥꯔꯤ ꯃꯄꯣꯠ ꯑꯗꯩ ꯀꯣꯔꯠꯇ ꯑꯃꯨꯛ ꯆꯠꯂꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯀꯅꯦꯅ ꯁꯤꯒꯤ ꯑꯗꯩ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯅꯦꯅ ꯈꯕꯔꯒꯤ ꯑꯃꯨꯛ ꯆꯠꯂꯤ ꯒꯥꯔꯤ ꯃꯄꯣꯠ ꯋꯥꯏꯗꯅ ꯃꯤ ꯑꯃꯅꯤ ꯈꯛ ꯆꯠꯂꯨ ꯌꯥꯕ ꯅꯠꯇꯦ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯆꯠꯂꯤꯃꯤ ꯑꯩꯅ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯏ ꯑꯃꯗꯩ ꯑꯃꯨꯛ ꯂꯥꯛꯏ ꯏꯄꯥꯝꯂꯣꯝꯗꯩ ꯑꯃꯨꯛ ꯍꯪꯉꯤ ꯂꯩꯀꯥꯏ ꯑꯃꯗꯩ ꯑꯃꯨꯛ ꯂꯩꯀꯥꯏꯁꯤꯗꯩ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯏ ꯇꯧꯔꯦ ꯏꯀꯥꯏꯗꯅ ꯑꯗꯣ ꯃꯃꯩꯊꯪꯗꯗꯤ ꯃꯌꯥꯝꯁꯤꯅ ꯆꯤꯕꯣꯟ ꯃꯥꯅ ꯄꯩꯁꯥ ꯄꯨꯔꯤꯗꯣ ꯒꯥꯔꯤ ꯀꯦꯁꯀꯤ ꯒꯥꯔꯤ ꯄꯩꯁꯥ ꯂꯩꯇꯕꯩ ꯄꯨꯕꯅꯤ ꯍꯥꯏꯌꯦꯅ ꯍꯥꯏꯅꯕꯗꯩꯗꯤ ꯃꯌꯥꯝꯁꯤꯅ ꯈꯥꯏꯅꯔꯒ ꯄꯩꯁꯥꯈꯩ ꯒꯥꯔꯤꯒꯤ ꯄꯤꯕꯤꯗꯅ ꯑꯗꯩ ꯆꯦꯡ ꯆꯥꯛ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯗꯤ ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯦ ꯑꯩꯅ ꯄꯨꯂꯤꯁꯇꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯨꯔ ꯍꯜꯂꯛꯄꯗꯗꯤ ꯏꯃꯨꯡꯁꯤꯗ ꯆꯥꯛ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯡ 9-10 ꯇꯥꯔꯦ ꯆꯔꯥ ꯍꯦꯜꯂꯦ ꯏꯃꯥꯏꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯄꯥꯁꯨ ꯃꯁꯥꯁꯦ ꯁꯣꯜꯂ ꯅꯥꯔꯕꯅꯤꯅ ꯃꯄꯥꯗꯤ ꯀꯔꯤꯝ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯁꯦ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯨ ꯈꯪꯕꯗꯒꯤ ꯂꯩꯀꯥꯏꯁꯤꯅ ꯆꯦꯡ ꯑꯂꯨ ꯍꯩꯔꯨ ꯑꯃꯨꯛ ꯈꯥꯏꯅꯔ ꯑꯃꯨꯛ ꯊꯤꯟꯕꯤꯔꯦ ꯑꯗꯣ ꯏꯆꯥꯁꯨ ꯃꯥꯡꯕ ꯑꯗꯨꯒ ꯍꯥꯠꯇꯣꯛꯑꯝꯕꯒꯨꯝꯕꯅꯤ ꯁꯤꯗꯤ ꯇꯁꯦꯡꯅ ꯍꯤꯡꯕꯨꯗꯤ ꯍꯤꯡꯍꯧꯔꯦ ꯏꯆꯥꯁꯦ ꯎꯕ ꯐꯪꯉꯦ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯀꯔꯤ ꯀꯥꯟꯅꯩ ꯍꯤꯡꯉꯦꯅ ꯁꯨꯛ ꯊꯤꯕ ꯕꯗꯅꯥꯝ ꯆꯦꯟꯈ꯭ꯔꯦ ꯆꯣꯡꯈ꯭ꯔꯦ ꯍꯥꯏꯕꯅ ꯐꯩ ꯑꯗꯨꯒ ꯃꯥꯃꯛꯅꯁꯨ ꯑꯃꯨꯛ ꯏꯖꯠ ꯂꯧꯔꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯕꯁꯨ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯅ ꯃꯥꯅ ꯃꯃꯥꯟꯅꯕꯅ ꯏꯖꯠ ꯂꯧꯍꯜꯂꯒ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯑꯁꯨꯛ ꯇꯝꯊꯤꯕ ꯑꯉꯥꯡꯗꯤ ꯑꯉꯥꯡꯁꯨ ꯑꯉꯥꯡ ꯃꯥ ꯆꯍꯤ ꯁꯨꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯛ ꯑꯉꯥꯡ ꯃꯣꯏꯅ ꯒꯨꯂꯤ ꯆꯥꯁꯜꯂꯒ ꯅꯤꯁꯥꯅ ꯃꯪꯉꯒ ꯅꯨꯄꯤꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯅ ꯑꯋꯥꯕꯅ ꯅꯨꯄꯤꯗ ꯇꯥꯍꯧꯕ ꯅꯨꯄꯤ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯇꯥꯕꯅ ꯃꯣꯏꯗꯤ ꯅꯨꯄꯥꯅꯤ ꯈꯜꯂꯒ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯨꯍꯣꯡꯈꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ ꯀꯅꯥꯅ ꯂꯧꯕꯤꯗꯣꯔꯤ ꯆꯦꯜꯂꯨꯔꯦꯅ ꯍꯥꯏꯕ ꯅꯨꯄꯤꯐꯧ ꯆꯨꯝꯅꯒꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯐꯧ ꯂꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯤꯗ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯅ ꯏꯖꯠ ꯃꯥꯡꯍꯜ ꯍꯨꯟꯗꯣꯛꯑꯝꯕꯅꯦꯅ ꯈꯕꯔꯗ ꯀꯩꯗ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯅ ꯁꯟꯈ꯭ꯔꯦ ꯀꯅꯥꯅ ꯏꯆꯥꯁꯦ ꯂꯧꯕꯤꯗꯣꯔꯤ
ꯑꯆꯧ ꯃꯥꯡꯍꯜꯂ ꯊꯝꯕꯤꯔꯝꯕꯗꯨꯒ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯏꯆꯥꯁꯦ ꯍꯥꯠꯇꯣꯛꯑꯒ ꯁꯤꯔꯦꯅ ꯊꯝꯃꯝꯕꯗ ꯍꯤꯡꯍꯧꯕꯅꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯆꯧ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯗꯅ ꯃꯃꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯆꯥꯛꯍꯧꯋꯦꯕ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯂꯩꯇꯦ ꯍꯌꯦꯡꯒꯤ ꯂꯩꯇꯦ ꯍꯌꯦꯡꯒꯤꯅ ꯀꯔꯤꯅꯁꯨ ꯈꯛꯇꯪ ꯈꯜꯂꯒ ꯆꯔꯥ ꯍꯦꯟꯗꯅꯕꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯅꯥꯔꯛꯇꯅꯕꯒꯤ ꯑꯁ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯀꯗꯕꯁꯤ ꯃꯇꯝꯁꯦ ꯌꯥꯝ ꯆꯣꯟꯊꯔꯦ ꯑꯃꯨꯛ ꯅꯥꯁꯜꯂꯛꯑꯗꯤꯅ ꯑꯗꯨꯒꯤꯐꯥꯎ ꯉꯝꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯀꯣꯛꯁꯤꯗ ꯑꯔꯨꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯦ ꯏꯆꯥꯁꯤ ꯃꯁꯛ ꯌꯦꯡꯕꯐꯥꯎ ꯉꯝꯗ꯭ꯔꯦ ꯀꯞꯄꯒ ꯂꯦꯜꯂꯦ ꯏꯆꯥꯁꯤꯅꯁꯨ ꯃꯄꯥ ꯎꯈꯤꯅꯤ ꯑꯩꯈꯣꯏ ꯎꯈꯤꯅꯦꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ ꯏꯀꯥꯏꯗꯅ ꯃꯥꯁꯦ ꯆꯥꯛꯐꯥꯎ ꯀꯥꯗ ꯄꯨꯁꯜꯂ ꯆꯥꯔꯦ ꯁꯤ ꯏꯆꯥꯁꯤꯅ ꯀꯩ ꯂꯥꯟꯕꯩꯅꯣꯅ ꯃꯃꯥꯁꯤꯅ ꯌꯥꯝ ꯊꯃꯣꯏ ꯆꯣꯛꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩ ꯑꯉꯥꯡꯗꯨꯅꯁꯨ ꯑꯩ ꯁꯛꯁꯦ ꯀꯅꯥꯕꯨ ꯎꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩ ꯁ꯭ꯀꯨꯜꯁꯨ ꯀꯥꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤꯈꯩꯗꯤ ꯂꯣꯏ ꯁ꯭ꯀꯨꯜ ꯀꯥꯏ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯣꯡꯅꯥꯎꯁꯤꯗ ꯂꯩꯔꯛꯅꯤ ꯑꯗꯣ ꯂꯩꯔꯛ ꯂꯩꯔꯦ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯉꯥꯡ ꯎꯏ ꯃꯣꯏ ꯃꯌꯥꯝꯅ ꯁ꯭ꯀꯨꯜ ꯂꯣꯏ ꯀꯥꯕꯁꯦ ꯑꯩꯅ ꯀꯞꯄꯒ ꯂꯦꯜꯂꯦ ꯃꯄꯥꯟꯁꯨ ꯊꯣꯛꯇ꯭ꯔꯦ ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯁꯛꯁꯤ ꯎꯠꯅꯤꯡꯗ꯭ꯔꯦ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯁꯛꯁꯤ ꯎꯠꯅꯤꯡꯗ꯭ꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯏꯁꯥꯅ ꯁꯤꯅꯕꯁꯨ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯤꯡꯍꯧꯔꯤꯕ ꯃꯣꯏꯅ ꯍꯥꯠꯄꯗ ꯁꯤꯍꯧꯗꯗꯅ ꯍꯤꯡꯍꯧꯔꯤꯕ ꯃꯈꯥ ꯇꯥꯕ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯃꯥꯡꯍꯜꯂꯅꯨ ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯤꯡꯉꯣ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯄꯦꯟꯗꯅ ꯂꯩꯍꯧꯒꯅꯤ ꯄꯦꯟꯗ꯭ꯔꯁꯨ ꯅꯪꯅ ꯍꯤꯡꯅ ꯂꯩꯕꯁꯦ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯔꯒ ꯈꯤꯇꯪꯗꯤ ꯃꯩꯆꯥꯛꯁꯦ ꯐꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛꯁꯨ ꯁꯤꯖꯈ꯭ꯔꯒꯗꯤ ꯅꯁꯥ ꯊꯟꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯆꯥꯛꯍꯧꯒꯅꯤꯅ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯁꯦ ꯄꯨꯜꯂꯦ ꯁꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯤꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯗꯣꯏꯁꯦ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯋꯥꯈꯜꯁꯤꯅ ꯄꯨꯕ ꯉꯝꯃꯤꯐꯧ ꯍꯤꯡꯉꯅꯤ ꯉꯝꯗꯕ ꯅꯨꯃꯤꯠꯇ ꯑꯩ ꯑꯗꯨꯝ ꯁꯤꯈ꯭ꯔꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡꯁꯦ ꯑꯩ ꯇꯨꯀꯠꯆꯔꯦ ꯆꯠꯄ ꯃꯥꯅ ꯁꯥꯔꯝꯆꯠ ꯆꯠꯈ꯭ꯔꯕ ꯑꯩ ꯍꯛꯆꯥꯡꯁꯦ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯍꯪꯒꯣꯏꯖꯔꯦ ꯊꯥꯡꯅ ꯃꯇꯠ ꯏꯁꯥꯁꯦ ꯑꯩ ꯂꯦꯟꯊꯠꯅꯤꯡꯉꯤꯅ ꯑꯩꯅ ꯅꯨꯄꯤꯅꯤꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯕ ꯑꯩꯅ ꯂꯥꯎꯖꯕꯐꯥꯎ ꯃꯥꯅ ꯀꯤꯟꯅꯕꯨ ꯁꯨꯖꯜꯂꯛꯄꯣ ꯃꯥꯏ ꯃꯤꯠꯇ ꯊꯥꯖꯤꯜꯂꯛꯄꯕꯣ ꯈꯧꯔꯤꯗ ꯃꯦꯠꯁꯜꯂꯛꯄꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯩꯅ ꯀꯔꯤꯝꯇ ꯉꯝꯍꯧꯗꯕꯅ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯅ ꯀꯔꯤꯝꯇ ꯉꯝꯍꯧꯗꯕꯅ ꯃꯥꯅ ꯆꯦꯜꯂꯒꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯒꯅ ꯑꯩ ꯑꯗꯨꯝ ꯄꯨꯕꯤꯔꯣ ꯃꯌꯨꯝꯗ ꯑꯗꯨꯁꯨ ꯅꯠꯇꯕꯅ ꯌꯥꯝ ꯊꯤꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯍꯧꯋꯤ ꯌꯥꯝ ꯁꯣꯛꯍꯧꯋꯤ ꯑꯩꯈꯣꯏꯅꯕꯨ ꯂꯤꯕꯗ ꯁꯤꯗ ꯃꯤꯅꯤꯠ 10 ꯀꯨꯟ ꯄꯨꯡꯈꯥꯏ ꯑꯃ ꯂꯤꯔꯕꯅꯤ ꯃꯤꯗꯨꯒꯤ ꯄꯨꯟꯁꯤꯅꯗꯤ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯇꯣ ꯃꯁꯥꯅ ꯊꯦꯡꯅꯔꯛꯑꯕ ꯃꯤꯗꯨꯅꯗꯤ ꯀꯌꯥꯝ ꯃꯊ꯭ꯋꯥꯏꯗꯣ ꯆꯥꯛꯍꯧꯋꯤ ꯃꯥꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯇꯨꯝꯕ ꯆꯥꯕ ꯑꯍꯤꯡ ꯇꯥꯏꯕꯝ ꯈꯪꯗꯒꯩ ꯑꯗꯨꯃꯛ ꯃꯀꯣꯛꯇ ꯋꯥꯈꯟꯗꯣ ꯈꯜꯂ ꯂꯩꯔꯤꯕꯅꯤ ꯃꯃꯤꯠꯇ ꯎꯔꯤꯕꯅꯤ ꯇꯦꯟꯁꯟ ꯀꯥꯔꯤꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯇꯨꯝꯕ ꯆꯥꯕ ꯌꯥꯗ꯭ꯔꯤꯕꯅꯦ ꯄꯨꯔꯥ ꯑꯅꯥ ꯂꯣꯏꯔꯒꯅꯤ ꯂꯩꯍꯧꯔꯤꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯎꯕꯒꯤ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯥꯁꯨ ꯑꯋꯥꯕ ꯐꯪꯗꯕ꯭ꯔꯥ ꯃꯣꯏꯁꯨ ꯑꯋꯥꯕ ꯐꯪꯉꯤ ꯀꯦꯁ ꯃꯥꯌꯣꯛꯅꯩ ꯖꯨꯚꯦꯅꯥꯏꯜ ꯍꯣꯝ ꯆꯪꯉꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯃꯤꯡ ꯃꯊꯥ ꯈꯕꯔꯗ ꯍꯥꯞꯄꯤ ꯐꯣꯇꯣ ꯅꯨꯡꯗꯣ ꯃꯃꯤꯡ ꯃꯊꯥ ꯑꯗꯒꯤ ꯃꯣꯏ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯅꯤꯅ ꯐꯣꯇꯣꯃꯛꯇꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯌꯨꯝ ꯃꯀꯩ ꯂꯣꯏ ꯁꯤꯗꯣꯛꯑꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝ ꯍꯨꯞꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯄ ꯂꯣꯠꯂꯤ ꯂꯩꯐꯝ ꯂꯩꯇꯦ ꯑꯗꯨ ꯀꯩ ꯀꯥꯟꯅꯩ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯥ ꯈꯛ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯑꯋꯥꯕ ꯇꯥꯏ ꯀꯦꯁꯇꯨꯃꯒꯤ ꯀꯌꯥꯝ ꯄꯩꯁా ꯆꯪꯉꯝꯒꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯗꯨ ꯇꯧꯔꯨꯁꯨ ꯅꯤꯡꯁꯜꯂꯨꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯤꯁꯥꯗꯨ ꯆꯥꯁꯜꯂꯒ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯌꯦꯡꯉꯣ ꯍꯦꯛꯇ ꯑꯗꯨꯛ ꯊꯤꯅ ꯇꯝꯊꯤꯕꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯁꯤꯗꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗꯕꯨ ꯂꯩꯔꯝꯒꯅꯤ ꯊꯥꯖꯕ꯭ꯔꯅꯦ ꯑꯗꯣ ꯀꯌꯥꯗ ꯇꯝꯊꯤꯔꯤꯕ ꯃꯣꯏꯒꯤ ꯋꯥꯈꯟꯗꯣ ꯀꯌꯥꯗ ꯉꯝꯃꯤꯅꯣꯕ ꯌꯦꯡꯉꯣꯕ ꯃꯥꯅ ꯀꯣꯏꯕꯁꯨ ꯅꯠꯇꯕ ꯃꯥꯅ ꯌꯦꯡꯉꯣ ꯃꯃꯥꯟꯅꯕ ꯀꯣꯏꯖꯔꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯏꯖꯠꯀ ꯂꯧꯗꯅ ꯑꯃꯗꯨꯅꯁꯨ ꯌꯥꯗꯅ ꯌꯦꯡꯗꯅ ꯚꯤꯗꯤꯑꯣ ꯅꯝꯗꯅ ꯇꯁꯦꯡꯅ ꯃꯣꯏꯗꯨꯗꯤꯅꯦ ꯍꯥꯠꯄ ꯌꯥꯔꯕ ꯃꯤꯅꯤ ꯍꯥꯠꯄ ꯃꯇꯨꯝ ꯀꯛꯑꯒ ꯍꯥꯠꯄ ꯌꯥꯔꯦ ꯑꯗꯨꯛ ꯐꯠꯇꯕ ꯑꯉꯥꯡꯁꯤꯡ ꯌꯦꯡꯉꯣ ꯑꯗꯣ ꯀꯌꯥꯗ ꯌꯦꯡꯉꯣ ꯅꯨꯄꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯁꯤꯗꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯆꯩꯊꯦꯡ ꯄꯤꯕꯤꯔꯦ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯗꯤ ꯌꯦꯡꯉꯣ ꯁꯤꯗ꯭ꯔꯤꯐꯥꯎ ꯀꯣꯛꯑꯔꯣꯏꯗꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯑꯋꯥꯕ ꯋꯥꯈꯜꯅꯦꯕ ꯃꯣꯏꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯃꯆꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯇꯥꯍꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯁꯨꯃꯥꯏꯅꯒ ꯍꯦꯛ ꯇꯧꯔꯗꯤ ꯌꯦꯡꯉꯣ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯇꯨꯝꯗꯣꯏꯅꯤ ꯃꯤꯅ ꯂꯥꯛꯑ ꯃꯩ ꯊꯥꯗꯣꯏꯅꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯤ ꯁꯤꯗꯣꯛꯇꯣꯏꯅꯤ ꯅꯪ ꯖꯦꯜ ꯆꯪꯗꯣꯏꯅꯤ ꯁꯤ ꯐꯕ ꯅꯠꯇꯦꯀꯣ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯌꯥꯝꯅ ꯋꯥꯔꯛꯍꯧꯒꯗꯕꯅꯤ ꯉꯥꯡꯍꯧꯒꯗꯕꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯂꯤꯔꯒ ꯑꯩꯈꯣꯏꯅꯁꯨ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯦ ꯊꯣꯛꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯀꯥꯎꯈ꯭ꯔꯦꯕ ꯃꯤꯗꯨꯈꯛ ꯃꯥꯏ ꯏꯃꯨꯡꯈꯛ ꯅꯤꯡꯁꯤꯡꯉꯒ ꯆꯩꯅꯥꯗꯣ ꯀꯣꯛꯄ ꯉꯝꯗꯅ ꯂꯩꯍꯧꯔꯦ ꯑꯇꯩꯗꯤ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ
nga khabar hapamaga aduna de amuk kong thok se thok chalakane ba aduna tholak tanabane ba kuirabagi matung danga si amuk leira ije ko adai nu pim sa jing na ju ya matam sa adana ngan na nu pa thamba je thamda ba yar ngai de tel loira matung da thamba tu ye phok thamda ba yai ko adai mu phone nung jam ngan na pai da ba mama ma ne am sena ba adai numidang hek haiba ja si madi una ba sung tok thok ta ba asana thanda sung thok hek thok ta ba ayung de lo ju ngak tang thoga na ma na bi anium ga duga gari da moina porko gai da sung tong tong ta ba sumba thawdok se nupa bu thammadi hekta maram cha da ne ta thoe ba phabi ba pun bi boiro ai sela jem pura nam da jat lawra hundom ba hoiro ha to gon dom boiro makhan thoe ba aduna di nupa bu thammadi kai thor kan hai ba ngam ba te aduna isa gi matam chara kanda yam haina singna nupa je thamgadamni phone da wai sari men cha saroi da bani dai nupa gi anam kalakani phone parak ta ju saurakani message sarak ta ju saurakani tholak o haibda yada bai ju saurakani moigi adai nakna ba mari thamji haibda yada bai ju saurakani ado adumaina hek ningai chakri haura ba jidi tok thok na hoba adugi nupa do hayeng laibda ju kaisu nungai roidam tok thok na hoba aduna phaiba sumba thawdok se makhan je yam thoi aduna aina ngasigi episode 50 jidadi sigi tamthiraba thawdok mayam je ai thamjarakpani hatok ambada adum sigi baju yaure adai hato ga de thamama ba sidi si haudra ba ju yaure aduna yam thina aki to junglaba adugumba thawdok sing je aina ngasi thamjarakpani mayam ge mina ko ngoina ba yam nungai je ojang asigi wari singsibudi haduki matik yamna mit nakong oiba wakhalon kayama putuna lakpa wari mayam amani adubu akitu jungba kayama su yaudaba natte ngasigi wari singsidagi ojana machang oiba kayama aikoi khankat minaraga aikoina mayam si aikoi gyan taminaba amade cheksil hoba haibasi yamna mathau tabra haina thamjaningi adu ngasigi wari singsida ojana liba wari singsida ibema ani amadi leigidre laibak thiba thawdok tudagi aduga ibema mari amadi aikoigi hinghoba haibadi mokhoigi punsi leibaduna hinghoba ni haina thamjaningi adubu akoina cheksil hogdaba akoina gyan ta hogdaba akoina akoigi kaino mayamsi akoina wakhalon mayamsi lak hogdragadi akoida punsi mangbagi kano sima lakpanina aikoi mayam se gyan tamina ba amading asi ojana thambire wari singsi yamna aki tujungba oiragasu yamna machang oiba akoigi punsida yamna maru oiba akoigi knowledge piba yaba adugma wari mayam ama oibana maram oiraga aikoi isa da su thokoi haiba leitabani aikoi hekta thokni haina ki henjabagi wakhalon su nachade haibadi thokriba thodok wathok singsina aikoi da mit nakong oiraga aikoi da karam haina cheksil hogani karam haina akoina akoigi safety measures lokhat hoba si yamna mathok tabra haina thamjaningi haibadi aikoi miyoiba haibasi anytime hekenom hekta oiba yabanina aikoina thajaruba masu khangon onkiba aikoina thajaramdaba masu adumak afaba oiramba kaya ama leibanina aikoina life se risk sunglaw lobi ganu haibasi ma thamjaningi aikoina chatpa maphamda aikoina leiba maphamda aikoina chatliba khudingmak tawriba thabak thoram singsida akoi safety aspect sima akoi loina raga adum sagona na chatpasi yamna maru oibra yamna mathau tabra haina thamjaningi aduga ojana thambikhiba akoi wari singdoda ngasigi akoi viewers singna akoi Yangkai suba episode Europasida ekoisu yamna harau nungaiba phongdok chaningi loinana mayamgi comments mayam amusu thambira u loinana mayamgi damakta su ekoina ngasi se ekogi studio su ekogi mayamdagi khitang attractive oiba ma ekoina decorate tawzarga mayamgi damakta present tawbibani mayamna pambi de mayamgi comments mayam amusu thambira u aduga ngasi gi wari singsigi machang oiba kaya amusu sungsoi soidana thambira u haina thamjage makha chathajarpa mayam amada su ekoina mayamgi damakta yamna attractive oiba yamna excitement leiba ekogi draw kaya ama akoigi competitions kaya amasu marak makta adumak hapsarake mayam adumak akoigi crime diaries ki families adumuk oiminaraga crime diaries si pakthok chawthoaga manipur gi akoigi every nook and corner da akoigi message mayam amase thaminasi amadi akoi mayam si healthy society ama nungai yai phaba lamdam ama ohin minasi haibasi ma thamjaraga akoi ngasigi yangkhai suba episode si wari di ozagi loikhre adu oza makha chatha jarak pasi ozana kari wakhalon amadi ozagi comments khara su lokhatpadi ngasidi yamna phabra yamna maru oibra haina thamjaningi haibadi 50 suba episode haise akoi adumak ngasi ngarang toroge hekta yorpa natte mayamgi support sina aikoisu mayamgi safuduna aikoisi 50 suba episode se yobang amjabani haina thamjage ozagi wakhalona madi ozagi akogi comments sing su khitang lokhapi oza koigi mayam ngamuki aina red ngakta ngakta hoi aza like tawbiyo na haibadu dadi like to yam adu episode tuma ado hijiksu
ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯇꯥꯕꯤꯔꯛꯏꯁꯦ ꯂꯥꯏꯛ ꯇꯧꯕꯤꯕꯈꯩꯗꯤ ꯐꯔꯦ ꯃꯥꯅꯦ. ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯗꯣ ꯋꯥꯔꯤꯅ ꯁꯨꯝꯗꯅ ꯀꯃꯦꯟꯗ ꯍꯥꯏꯕ ꯂꯥꯏꯛꯁꯦ ꯍꯦꯛꯇ ꯀꯥꯎꯍꯧꯕꯅꯦꯅ ꯑꯗꯣ ꯉꯥꯛꯇꯪ ꯑꯩꯈꯣꯏꯁꯨ ꯂꯦꯞꯆꯒꯦ ꯑꯗꯣ ꯈꯨꯕꯤꯗꯣ ꯑꯝꯇꯪ ꯇꯛ ꯂꯥꯎ ꯇꯧꯕꯤꯌꯨ ꯃꯥꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ 50 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤꯒꯤ ꯂꯥꯏꯛꯁꯤꯡꯁꯨ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯍꯦꯟꯕ ꯊꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯥꯛ 2ꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯕꯅꯦ ꯍꯧꯖꯤꯛꯁꯦ ꯂꯥꯛ 2 ꯌꯧꯕꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛ 2ꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯆꯠꯁꯤꯗ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯂꯥꯏꯛꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯂꯥꯛ 2ꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯄꯤꯁꯣꯗ ꯈꯨꯗꯤꯡꯒꯤ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯁꯨ ꯑꯗꯨꯝ ꯂꯦꯞꯄꯤꯒꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯃꯦꯟꯁꯤꯅ ꯄꯣꯊꯥꯖꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯃꯦꯟꯁꯤ ꯄꯥꯔꯒ ꯌꯦꯡꯖꯔꯤꯅꯦꯕ ꯑꯗꯨꯒ ꯀꯃꯦꯟꯁꯤꯅ ꯊꯋꯥꯏ ꯍꯥꯞꯄꯛꯑꯦ ꯑꯩꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯒꯤꯅꯦ ꯅꯩꯅꯔꯛꯄ ꯃꯌꯥꯝꯁꯦ ꯁꯤ ꯍꯦꯛ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯡ ꯁꯨꯛꯐꯥ ꯐꯥꯗꯦ ꯃꯥꯅꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕꯗꯣ ꯑꯣꯏꯗꯦꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯅꯗꯤ ꯈꯔ ꯈꯛ ꯑꯗꯨꯝ ꯂꯧꯈꯠꯆꯕꯅꯤ ꯑꯗꯨꯗꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯄꯥꯕꯤꯌꯨ ꯋꯥꯔꯤ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯥꯏꯕꯗꯣ ꯋꯥꯏ ꯍꯥꯏꯕꯁꯦ ꯀꯃꯦꯟ ꯂꯣꯏꯅ ꯄꯥꯕꯤꯌꯨ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯗꯕꯅꯤ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯄꯥꯔꯒ ꯅꯩꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯀꯣꯟꯒꯤꯁꯦ ꯍꯧꯖꯤꯛ ꯌꯣꯡꯈꯝ ꯃꯊꯪ ꯆꯟꯕ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯕꯤꯔꯛꯑꯝꯕꯁꯤꯡ ꯑꯩꯅ ꯂꯥꯛꯄ ꯍꯧꯔꯣꯅ ꯄꯥꯎ ꯄꯤꯈ꯭ರೆ ꯃꯣꯏ ꯂꯥꯛꯄ ꯍꯧꯔꯣꯅ ꯑꯗꯨ ꯈꯔ ꯑꯃꯁꯨ ꯑꯩꯅ ꯄꯥꯏꯍꯧꯗꯕ ꯐꯣꯟ ꯍꯦꯛ ꯑꯩꯒ ꯐꯥꯎꯅꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯥꯏꯕ ꯃꯇꯝꯗ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯎꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯩ ꯑꯅꯧꯕ ꯌꯥꯎꯅꯤꯡꯕꯁꯤꯡ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯂꯥꯛꯄꯤꯔꯣ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯨꯝꯗ ꯑꯣꯏꯔꯣ ꯑꯣꯐꯤꯁꯇ ꯑꯣꯏꯔꯣ ꯂꯥꯛꯄꯤꯔꯣ ꯑꯗꯨ ꯄꯥꯎ ꯍꯥꯟꯅ ꯐꯥꯎꯅꯔꯁꯤ ꯑꯗꯨꯒ ꯁꯤ ꯍꯧꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯁꯤ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯆꯦꯔꯤꯇꯤ ꯁꯣꯁꯦ ꯈꯔ ꯈꯛꯇꯤ ꯑꯗꯨꯝ ꯀꯥꯞꯄꯤ ꯑꯗꯣ ꯂꯧꯁꯤꯁꯨ ꯂꯣꯏꯁꯟꯅꯔꯛꯑꯅꯤ ꯁꯣꯁꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯈꯔ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯃꯁꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯅꯁꯨ ꯁꯣꯁꯦ ꯑꯗꯨꯝ ꯂꯥꯛꯏ ꯂꯧꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯁꯤꯟꯒꯦ ꯈꯣꯠꯀꯦꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯊꯪ ꯈꯔꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯦꯝꯃ ꯁꯤꯂꯥꯕꯇꯤ ꯎꯆꯦꯛꯀꯣꯟ ꯇꯥꯈꯣꯛ ꯃꯄꯥꯟꯗꯒꯤ ꯏꯆꯦꯝꯃꯁꯤꯅꯁꯨ ꯂꯨꯄꯥ 2,000 ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯣ ꯑꯁ ꯏꯆꯦꯝꯃꯁꯤꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯏꯕꯨꯡꯗꯨ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯐꯥꯎꯟꯗꯔꯅꯦ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯦꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯖꯄꯥꯟꯗ ꯀꯩꯗ ꯐꯣꯔꯦꯟꯗ ꯂꯣꯏꯅꯃꯛ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯩ ꯇꯧꯔꯤꯕꯀꯣ ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯆꯥ ꯁꯦꯝꯕ ꯀꯟꯕ ꯏꯃꯨꯡꯅꯦꯕ ꯑꯗꯣ ꯏꯆꯦꯝꯃꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯍꯦꯛ ꯇꯥꯕꯗ ꯃꯥꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯇꯥꯕ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯁ ꯏꯅꯥꯎ ꯑꯩꯗꯤꯅꯦ ꯑꯗꯨꯒꯤ ꯃꯤꯗꯣ ꯍꯥꯠꯅꯤꯡꯉꯤꯍꯦ ꯑꯗꯩ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯑꯦꯁ ꯋꯥꯔꯛꯀꯗꯕ ꯅꯨꯄꯤ ꯌꯥꯝ ꯂꯩꯀꯣ ꯅꯆꯦ ꯂꯥꯛꯀꯦ ꯊꯕꯛ ꯁꯪꯗ ꯇꯧꯏꯅꯤ ꯁꯤꯃꯛꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦꯀꯣ ꯑꯗꯩ ꯑꯁ ꯃꯥꯅ ꯉꯥꯡꯕ ꯃꯌꯥꯝꯁꯤꯅꯦ ꯑꯗꯣ ꯈꯪꯗꯦ ꯌꯥꯝꯅ ꯃꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯆꯩꯕ ꯃꯤꯅ ꯐꯠꯇꯕ ꯇꯧꯕꯁꯦ ꯑꯗꯨꯒ ꯑꯐꯕ ꯒꯩꯗꯣ ꯑꯁ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯑꯗꯨꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯀꯥꯟꯅ ꯃꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯣ ꯏꯆꯦꯝꯃꯕꯨ ꯅꯅꯥꯎꯅ ꯑꯩꯈꯣꯏ ꯂꯩꯇꯅ ꯏꯆꯦꯝꯃ ꯁꯤꯂꯥꯄꯇꯤ ꯅꯅꯥꯎꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯗꯦꯕꯦꯁꯣꯔꯤ ꯀꯣ ꯏꯆꯦꯁꯤꯅꯁꯨ 1,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯃꯝꯇꯥ ꯂꯥꯏꯔꯦꯟ ꯀꯥꯕꯤꯗꯒꯤ ꯀꯩꯅꯣ ꯏꯅꯥꯎꯁꯤꯅꯁꯨ ꯆꯦꯡ ꯄꯥꯡꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯣꯝꯗ ꯑꯌꯥꯝꯕ ꯂꯩꯌꯦꯕ ꯑꯗꯣ ꯍꯣꯝꯗꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯦꯁ ꯅꯨꯡ ꯇꯧꯕ ꯑꯗꯩ ꯀꯩꯀꯩꯁꯨ ꯇꯧꯋꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯀꯩꯅꯣ ꯃꯤ ꯎꯅꯕ ꯁꯖꯦꯁꯟ ꯂꯧꯕ ꯇꯥꯟꯅꯕ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯐꯣꯟꯗ ꯑꯣꯏꯅ ꯇꯧꯋꯦ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯆꯤꯟꯗꯅ ꯃꯇꯝ ꯄꯤꯕꯁꯤ ꯉꯝꯗꯕ ꯑꯗꯩꯗ ꯍꯦꯄꯤ ꯑꯦꯟꯗꯤꯡꯁꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯃꯈꯜ ꯑꯃ ꯈꯨꯡꯒꯪꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯃꯈꯜ ꯑꯃ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯑꯃ ꯆꯠꯀꯦ ꯑꯗꯨꯝꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯁꯠ ꯅꯪꯕꯀꯣ ꯑꯗꯨꯒ ꯐꯪꯁꯟ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯃ ꯍꯥꯏꯔꯁꯨ ꯅꯪꯕ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯡꯒꯪꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯑꯇꯦꯛ ꯑꯅꯧꯁꯦ ꯍꯦꯛꯑ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯐ꯭ꯔꯦꯁ ꯑꯦꯌꯔ ꯃꯌꯥꯝꯁꯨ ꯐꯪꯉꯅꯤ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯃꯌꯥꯝ ꯑꯃꯒ ꯍꯣꯝꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯒꯠꯂꯤꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯕꯣꯔꯗꯤꯡꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯣ ꯍꯣꯝꯒꯤ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯁꯨ ꯍꯤꯡꯒꯣꯜꯁꯦ ꯀꯣꯏꯗꯅ ꯑꯁ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯉꯥꯟꯕꯒ ꯍꯤꯡꯒꯣꯜ ꯂꯥꯟ ꯆꯪꯉꯦ ꯃꯌꯥꯝꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯂꯧ ꯅꯨꯡ ꯂꯣꯏꯔꯒꯅꯤ ꯑꯂꯨ ꯀꯩꯀꯩ ꯊꯥꯅꯗꯣꯏꯁꯦ ꯀꯣꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅꯃꯛ ꯐꯥꯔꯦ ꯑꯗꯒꯤ ꯍꯋꯥꯏꯇꯣꯟ ꯊꯠꯂ ꯆꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯥꯗꯤ ꯑꯁꯪ ꯑꯃꯥꯟ ꯑꯗꯨꯃꯥꯏꯅ ꯀꯣꯠꯂ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯗꯩ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯈꯨꯗꯛꯇ ꯃꯈꯨꯠꯅꯒ ꯍꯦꯛꯑꯒ ꯃꯥꯗꯤꯀꯣ ꯄꯨꯈ꯭ꯔꯤꯗꯨꯗꯒ ꯃꯥꯅ ꯍꯦꯛꯂꯛꯏꯁꯦ ꯆꯥꯟꯇ꯭ꯔꯨꯛ ꯑꯗꯩ ꯍꯋꯥꯏꯕꯤ ꯃꯅꯥ ꯍꯋꯥꯏꯇꯣꯟ ꯁꯤꯈꯩꯁꯦ ꯃꯥ ꯍꯦꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯒ
admai hekla mana mukthrubi ade pakhang ton mayang ton ade phakpai loi hawe ba suna adu mayam je loi khaga hekla ma je ko laga yam sa jai ba ade ma hana de hongna nga je koi ahing ba sor hon ba natar di nga su cha de ma asiba su cha de aina lek ko je ma sa roi aina lambi da sibna hai bong thaja de mamang da sigada ba adu mai na adu na ayam na ga tla pulau bi de dum phangmang chong hingi dana ayam ba koi mung da adu na porong nga kra sai je hing ba gi ne ba adu jikti ma je mu jikandi nga je ahing ba oirasu masana koi pukhi dei phada di zadre ba yam organic oi ba do adu pukhi ji dang sai gi napi narang phan da ngang mayam ju tang thadara mina so koi gi tung han bi ga do kuba mu pa ade napi sabi kg mu tare ade idi adu mai na nga makhan je ukabi leire nga sang leire dagi muka nga leire si mayam makhan ro mergan adai na kariba glass kanom hai dai ne silver cup adumba makhan je loi suna tha dai ba ado ma jina ne saksaram dai ji da ne phat law na khoi je sup khra ne ba adu ga sup khra ga khoi je thurak pa je ngau ga sa doi ba yam bit leng na ga du so aw ai horen ti nga thong je hab je nung din nung dharam je ma khoi cho khra ni phara ni nga du ti myam lai ra bani na dung khoi cho pe phare in jing e phara mai tawe ba adu ga yam nungai ba punsi aduga labuk tu da singya du da koi slicing ga myam le ga ne koi boarding mathak se ga yeng ba da singya tam ya andro gi hui kap ki ngarian gi singya myam koi na uri ne ba adu yam phajai ba ko nature gi phajaba do khungang gi law ga lo yai khanara ko je yam puning ga yam nungsi e yam na aduga kaino je ai sa je mayam da kaino khoi gi nupa na yam ba gari je loi chamdra ai gi di akhoi gi di ne ipuroi bana chamba je ai na sam da katang yaw pi rak pa gumba mana sam je katang tange ba ai di gari jam sam me ba gari je ne thok do ba je hayeng nongan ba gari cham da je ai thabam sap je gari cham da pu je ai di phanam isa je na la ju gari na mot la ba sam hodra ba mot khad nungai ta ba do aduna gari je ai yam sam me ai na yam ba sam me gari je adu mayam ju dum gari sam bi yu inaw mayam se mayam ju koi nu pa na da sam me ba gari je tong bu de koi ju tong ni da na ana koi ju dum khag sam na je nu pa na cham de ya de ha ba leite ha ba da hoi mane angam ba cham na raga toina cham ba si gari gi su masak su phajai aduga lu na na so dumang leiba ngami da na adagi kaino je ai gi ju inem box se lai da na ko aduna inem box se lai bani na ma gi ju mathau tawre I ba ko hijik se hadi ngang ga di akoi na si kong da lai bani na moina ada lai bani na koi na chatpa thengak pa kholak pa je khangdre da na aduduna handak te aina ada yam ba lai ba ji da ma je ma akoi gi muk aseng ba akoi gi puroi ba gi yum hana gi kui nem gi sidana moi lai ne ba koi gi kon saru sida aduga akoi jina mu boarding jina mu kitang top lam lai na khulam mam ne ba ada ine box se boarding da koi re adana ada handak ti khaga ina theng na smai kes lo raga sidagi han ba da de ada de ta pung tare ni pan tai ba indam das e crime da is ka je smai re ko lo raga ada yau da di phajare ba pung do ko mane ma khai ka ta re da so ine bong ni na ma thau da thau jare ba ada ina mau ise gi ma sa ga pura la e ba ada mau ise ma sa thilam ba da ai ujik ta lai habji ma khange dana thawai na ga la e ko ngarang je ngon da ko snoi bu khaga ngan na silu ne mam dingai da tawna ba sidi yaroi da noi jidi hai ko ai nei tan da khan niom da ina ma joi ne bok ni na ma thau ko ai mi mong na aning ma tam da halak pa khot pa di ya ba na ta ba ni na ada gi di akoi na ga mai wa re en halak pa da ne asnoi je kitang ngan na hala di phadau ni da ga har pa je yam songning e ba ko koi na ga koi phamdo mayam gi thabak tawru bani na koi pangai da ga lai thora ga haning matam da halak pai type ta ga ga ina ko aina khale o ine box size ni ko ma thok tawre ni ne ko bok pu di ka cho ai de ba ad mai tawe mani khangja da bani na haidi tawri ba thabak thorom lawri ojana pari ba role sing se khangja da bani na haidi mafam matam nai ba oi de dana adai ma je moina ma di ayam ju nagal le ine box se aduna amu phaba amu na ba admai tawre ba ma se adai da aina amu su ma je pur ga sat le ba sai nga moi aina ba hawi ai ngam de nang thabak se nam ja ponte da sat laga di ma jum khang ba thabak se oina phamdok tang ko dana aw pangai lai thok bu di na te ha di khang ba ya da dana bu di tawre ong ga ni do ju ne ngali sai ngai da sillu chanu pa ga ngang na ra ka ni ga ju hai je ba mai do ba mai tawe ado mathok na pai khal ai adagi akoi gi amana ne ai sa je ko koi gi aina
ꯑꯩ ꯍꯧꯖꯤꯛꯁꯦ ꯋꯥꯔꯤꯁꯦ ꯃꯊꯪ ꯃꯊꯪ ꯂꯤꯒꯗꯕꯁꯦ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯍꯣꯏ ꯍꯣꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯂꯤꯕ ꯂꯥꯛꯑꯦꯕ ꯍꯣꯏ ꯌꯥꯝ ꯍꯣꯏ ꯐꯖꯕ ꯋꯥꯔꯤ ꯂꯤꯔꯤꯕ ꯎꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯄꯩꯁꯥ ꯊꯣꯛꯍꯧꯗꯕꯁꯤꯅ ꯇꯣꯟꯕꯁꯦ ꯑꯩ ꯄꯨꯡꯉꯉꯩ ꯑꯗꯨ ꯌꯧꯅ ꯑꯩꯈꯣꯏꯅ ꯈꯟꯖꯜꯂꯨꯗꯕ ꯍꯣꯏ ꯑꯩꯈꯣꯏ ꯀꯣꯛꯅ ꯂꯥꯝ ꯐꯪꯗꯦ ꯃꯤ ꯃꯁꯥ ꯃꯁꯥꯅ ꯋꯥꯔꯤ ꯂꯤꯔꯛꯇ꯭ꯔꯒꯗꯤꯅꯦ ꯂꯥꯝꯕ ꯐꯪꯗꯦ ꯍꯣꯏ ꯍꯣꯏ ꯁꯝꯄꯨ ꯂꯨꯄꯥ ꯄꯤꯕ ꯑꯃꯁꯦ ꯂꯩꯕꯤꯌꯨꯅꯅꯦ ꯃꯅꯦꯝ ꯃꯀꯨꯗ ꯍꯥꯏꯔꯦꯗꯅ ꯉꯝꯄꯣꯟꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗ ꯍꯥꯏꯔꯦꯗꯅ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯂꯨꯄꯥ ꯄꯤꯕꯁꯤ ꯂꯩꯕ ꯉꯝꯗꯗꯅꯅꯦ ꯃꯧꯁꯤꯅꯅꯦ ꯃꯀꯣꯛꯁꯦ ꯁꯔꯞ ꯁꯥꯄꯣꯟꯅ ꯄꯪꯂꯨꯗ ꯂꯨꯕ ꯑꯗꯨꯕꯨ ꯍꯦꯛ ꯌꯥꯎꯏ ꯋꯥꯔꯤꯁꯤꯡꯁꯤꯗ ꯑꯗꯨꯅ ꯄꯩꯁꯥ ꯅꯤꯔꯨꯕ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯅꯤꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯍꯣꯠꯅꯔꯛꯏꯁꯦ ꯍꯣꯏ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯒ ꯃꯥꯅꯦ ꯑꯩ ꯏꯁꯥꯁꯦ ꯑꯩꯅ ꯄꯤꯛꯏꯉꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯤꯔꯝꯕꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯩꯗꯤ ꯄꯩꯁꯥ ꯅꯤꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯈꯪꯗꯦꯕ ꯑꯩ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯗꯁꯨ ꯑꯩ ꯅꯤꯗꯦ ꯅꯣꯡꯃꯇ ꯅꯤꯗꯦ ꯏꯁꯥꯅ ꯑꯗꯨꯒ ꯏꯁꯥ ꯏꯆꯜꯗ ꯍꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯉꯟꯅ ꯐꯤ ꯅꯨꯡꯁꯦ ꯁꯥꯈ꯭ꯔꯦꯕ ꯀ꯭ꯂꯥꯁ 5, 6 ꯑꯗꯨꯅ ꯏꯔꯟꯅꯥꯏ ꯏꯁꯥꯒꯤ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯗꯨꯝ ꯀꯣꯟꯅꯖꯔꯦ ꯃꯣꯏꯗꯩ ꯁꯨꯡꯅꯤ ꯅꯤꯗꯦꯕ ꯏꯁꯥꯅ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯀꯨꯁꯤ ꯏꯁꯥꯒꯤ ꯇꯥꯟꯖꯔꯝꯃꯤꯅ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯌꯥꯎꯕ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯑꯩ ꯏꯅꯦꯝ ꯏꯀꯨꯗ ꯄꯩꯁꯥ ꯅꯤꯕ ꯏꯅꯦꯝ ꯏꯀꯨꯅ ꯄꯨꯁꯜꯂ ꯊꯣꯡꯕ ꯏꯃꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥ ꯊꯥꯎ ꯋꯥꯠꯂꯤ ꯑꯗꯩ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯅꯤꯕ ꯍꯥꯏꯕ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯈꯪ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯏꯁꯥꯅ ꯏꯁꯥ ꯏꯠꯂ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯩꯅꯕꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯗꯤ ꯃꯤꯉꯣꯟꯗ ꯁꯨꯝ ꯍꯥꯏꯈꯤꯕꯁꯤꯅꯅꯦ ꯃꯤꯉꯣꯟꯗ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯁꯥꯁꯤꯗ ꯃꯤꯅ ꯇꯧꯕꯤꯔꯛꯏ ꯇꯧꯕꯤꯔꯛꯇꯦ ꯄꯥꯡꯕꯤꯔꯛꯇꯦꯅ ꯌꯥꯝ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯃꯗꯨꯁꯨ ꯀꯟ ꯈꯟꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯃꯤꯉꯣꯟꯗꯁꯨ ꯏꯁꯥꯅ ꯅꯤꯕꯁꯨ ꯍꯩꯇ꯭ꯔꯦ ꯃꯤꯅꯁꯨ ꯑꯩꯉꯣꯟda ꯄꯥꯡꯕꯤꯔꯛꯇꯦꯅꯁꯨ ꯑꯩꯗꯤ ꯑꯗꯨꯝꯕꯁꯦ ꯋꯥꯔꯧ ꯌꯥꯝꯅꯗꯤ ꯂꯩꯇ꯭ꯔꯦ ꯐꯕ ꯑꯣꯏꯕ ꯍꯣꯏ ꯇꯧꯕꯤꯔꯤꯈꯣꯏꯗꯤ ꯐꯅꯤ ꯇꯧꯕꯤꯔꯛꯇ꯭ꯔꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯍꯦꯛꯇ ꯍꯣꯏ ꯐꯥꯎꯋꯤꯗꯅ ꯑꯗ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯁꯨ ꯏꯅꯦꯝꯕꯣꯏꯒ ꯑꯩꯈꯣꯏ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯅꯔꯛꯄꯗꯀꯣ ꯑꯁ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤꯀꯣ ꯌꯥꯝ ꯈꯥꯏꯔ ꯈꯨꯝꯖꯥꯅꯤꯗ ꯀꯩꯅꯣ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯩ ꯂꯨꯍꯣꯡꯉꯦꯅ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯇꯤꯡꯍꯟꯕ ꯅꯠꯇꯦ ꯅꯣꯏꯗ ꯑꯩ ꯂꯨꯍꯣꯡꯗꯦ ꯑꯗꯩ ꯑꯩꯒꯤ ꯆꯩꯔꯥꯎꯕ ꯑꯃ ꯆꯠꯄꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯄꯒꯤꯅ ꯅꯣꯏꯗ ꯂꯨꯄꯥ ꯑꯃ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯩ ꯏꯆꯥ ꯑꯃ ꯄꯣꯛꯄꯒꯤ ꯆꯦꯛ ꯑꯃ ꯆꯠꯄꯒꯤ ꯉꯁꯤꯐꯧ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯆꯍꯤ 10 ꯐꯥꯔꯦꯀꯣ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯍꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯑꯩ ꯅꯣꯏꯗꯩ ꯂꯨꯄꯥ ꯑꯃ ꯍꯥꯏꯗꯦ ꯀꯩꯅꯣ ꯀ ꯍꯥꯏꯔꯒ ꯌꯥꯝ ꯀꯣꯝꯅ ꯈꯨꯝꯕ ꯌꯥꯏꯑꯕ ꯍꯣꯏ 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 ꯑꯗꯨ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨꯅ ꯃꯥꯅꯦ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯗꯅꯕ ꯍꯣꯠꯅꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯅ ꯁꯦꯝꯒꯠꯁꯤꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯃꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯕ ꯍꯧꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯂꯤꯕꯗ ꯃꯃꯥꯗꯨ ꯑꯁꯤ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯕꯁꯦ ꯍꯣꯏ ꯑꯗꯣ ꯀꯃꯦꯟꯇ ꯀꯅꯥꯒꯨꯝꯕ ꯏꯅꯥꯎ ꯈꯔꯅ ꯏꯆꯦꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛꯁꯨ ꯇꯧꯕꯤꯔꯤꯅꯤ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯍꯟꯅꯤꯡꯉꯦ ꯃꯃꯥ ꯍꯥꯏꯕꯁꯦ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯅꯅꯦ ꯃꯤ ꯑꯃꯠꯇꯗ ꯁꯨꯞꯅꯒꯤ ꯑꯩꯒꯤ ꯏꯃꯥꯁꯤꯒ ꯏꯅꯦꯝꯕꯣꯛꯁꯤꯒ ꯅꯠꯇꯅꯀꯣ ꯏꯃꯥꯁꯦ ꯑꯩ ꯀꯧꯕ ꯉꯝꯗꯦꯕ ꯑꯩ ꯏꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯕꯅꯤ나 ꯑꯩꯅ ꯏꯃꯥ ꯍꯦꯛ ꯀꯧꯕꯗ ꯃꯥꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯣ ꯏꯅꯦꯝꯕꯣꯛꯁꯤꯗ ꯀꯧꯕꯗꯤ ꯑꯩ ꯀꯌꯥ ꯅꯤꯡꯁꯤꯡꯗꯦꯕ ꯑꯗꯨꯒ ꯑꯩ ꯏꯅꯦꯝꯕꯣꯛꯀ ꯑꯩꯒꯁꯤꯗꯤ ꯀꯌꯥ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯌꯨꯝ ꯍꯣꯏ ꯍꯦꯛ ꯍꯣꯏ ꯄꯥꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯗꯤ ꯗꯨꯀꯥꯟꯗ ꯀꯩꯗ ꯂꯩꯈꯤꯕ ꯑꯗꯩ ꯁꯤꯗ ꯌꯨꯝ ꯍꯣꯡꯒꯠꯂꯛꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯃꯉꯣꯟꯗ ꯂꯣꯏꯅꯗꯕꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯅꯣ ꯂꯣꯏꯅꯕꯗ ꯏꯃꯥ ꯀꯧꯕꯗ ꯍꯦꯟꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯃꯥ ꯑꯃꯗꯤ ꯂꯣꯏꯅꯗ꯭ꯔꯦꯗꯅ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯏꯃꯥ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯗꯕꯗꯣ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯈꯪꯗꯦ ꯃꯤ ꯑꯃꯗ ꯑꯩ ꯏꯃꯥꯁꯦ ꯀꯧꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯀꯧꯗꯣꯏꯁꯦ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯕꯦꯝ ꯁꯨꯃꯥꯏꯅꯗꯤ ꯀꯧꯋꯦꯕꯀꯣ ꯏꯃꯥꯁꯦ ꯑꯩꯅ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯊꯝꯖꯩꯌꯦꯕ ꯑꯩ ꯍꯣꯏ ꯍꯣꯏ ꯀꯧꯊꯣꯛꯄ ꯉꯝꯗꯕ ꯃꯥꯅꯦ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯃꯃꯥ ꯃꯥꯅꯦ ꯏꯃꯥ ꯃꯥꯅꯦ ꯏꯕꯦꯝ ꯃꯌꯥꯝ ꯍꯥꯏꯁꯦ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯣꯏ ꯍꯣꯏ ꯈꯪꯕꯤꯔꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯉꯁꯤꯗꯤ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯄꯥꯖꯒꯦꯀꯣ ꯊꯝꯕꯤꯌꯨ ꯀꯃꯦꯟꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯒꯤ ꯊꯋꯥꯏꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯋꯥꯏ ꯑꯣꯏꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯤ ꯀꯃꯦꯟꯁꯇꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯈꯜ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯐꯪꯕꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯔꯤꯕꯁꯤꯡꯗꯒꯤꯁꯨ ꯀꯃꯦꯟꯁ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯐꯪꯕꯅꯤꯅ ꯀꯃꯦꯟꯁꯁꯨ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯀꯃꯦꯟꯁꯤꯗꯅꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯔꯛꯏꯕ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯅꯤꯡꯕꯅꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗ ꯊꯥꯒꯠꯂꯛꯄ ꯑꯩ ꯏꯁꯥꯗ ꯊꯥꯒꯠꯂꯛꯄ ꯑꯗꯒꯤꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯊꯥꯒꯠꯂꯛꯄꯗꯤ ꯑꯩ ꯇꯁꯦꯡꯅ ꯂꯧꯈꯠꯆꯗ꯭ꯔꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯔ ꯈꯪꯕꯤꯔꯖꯅꯣꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯈꯔ ꯀꯩꯅꯣ ꯈꯟꯅꯕ ꯌꯥꯕꯁꯤꯡꯁꯤꯅꯦꯕ ꯑꯩꯅ ꯂꯧꯈꯠꯂꯛꯏꯁꯤꯗꯤ ꯃꯁꯥꯗ ꯊꯧꯗꯣꯛ ꯊꯣꯛꯄ ꯆꯩꯅꯥ ꯐꯪꯕ ꯃꯣꯏꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯑꯗꯨ ꯍꯣꯏ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯂꯧꯈꯠꯆꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯃꯥ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯈꯪꯗꯦꯕꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯊꯝꯕꯤꯌꯨ ꯃꯥꯏ ꯍꯥꯏꯌꯦ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯐꯦꯁꯕꯨꯛꯁꯤꯗ ꯗꯤꯖꯤꯇꯦꯜ ꯄꯥꯏꯔꯒ ꯅꯨꯄꯤ ꯈꯔ ꯒ꯭ꯔꯨꯞ ꯍꯥꯡꯉꯦ ꯋꯥꯆꯞ ꯌꯥꯎꯕꯒꯤꯅ ꯂꯨꯄꯥ 200 ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯒꯤꯅ ꯂꯨꯄꯥ 100 ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤ나 ꯑꯗꯨ ꯍꯥꯏꯗꯅ ꯇꯦꯂꯦꯒ꯭ꯔꯥꯝꯒꯤꯅ ꯂꯨꯄꯥ 500 ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯅꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯒ꯭ꯔꯨꯞ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯤꯁꯨ ꯌꯥꯝꯃꯦ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯌꯥꯎꯏ ꯏꯃꯨꯡ ꯀꯥꯏꯅꯔꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯗ꯭ꯔꯥ ꯁꯤ ꯑꯩꯈꯣꯏ ꯁꯨꯡꯈꯪ ꯍꯣꯏ ꯍꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯌꯦꯡꯉꯣ ꯉꯁꯤ ꯈꯛ ꯊꯥꯔꯛꯄꯁꯤꯗ ꯈꯪꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯁꯤ ꯐꯠꯇꯕꯔꯣꯝꯗ ꯀꯩꯅꯣꯝꯃ ꯆꯤꯡꯁꯤꯜꯂꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯃꯥꯏ ꯈꯨꯍꯥꯏꯁꯤꯅꯗꯤꯀꯣ ꯌꯥꯝꯁꯤꯗꯤ
ꯒ꯭ꯔꯨꯞꯁꯤ ꯁꯦꯝꯃꯒ ꯅꯨꯄꯥꯁꯤꯡꯁꯤꯅ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯍꯥꯏꯔꯒꯅ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯍꯛꯆꯥꯡꯁꯤꯅꯤ ꯃꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯄꯩꯁꯥ ꯄꯤꯔꯒꯅꯦꯕ ꯑꯗꯨ ꯑꯣꯐꯔ ꯂꯣꯏꯅ ꯍꯥꯡꯒꯠꯂꯛꯑꯕꯅꯦꯕ ꯄꯦꯖ ꯑꯣꯏꯅ ꯑꯗꯩ ꯇꯦꯂꯦꯒ꯭ꯔꯥꯝꯗ ꯌꯦꯡꯕ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯕ ꯃꯥ ꯃꯈꯟ ꯃꯈꯟꯁꯤ ꯍꯥꯏꯔꯤꯁꯤꯅꯦꯕ ꯂꯣꯏꯅ ꯅꯨꯄꯥꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯔꯒ ꯁꯤ ꯌꯦꯡꯒꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯌꯦꯡꯒꯗꯧꯕꯅꯦꯕ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨ ꯍꯣꯇꯦꯜꯗ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯒ ꯍꯥꯏꯕꯁꯦ ꯀꯣꯜꯒꯥꯜꯒꯤ ꯇꯥꯏꯞꯇ ꯂꯣꯏ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤ ꯃꯧ ꯃꯤꯌꯥꯏ ꯆꯟꯕ ꯍꯅꯨꯕꯤꯅꯗꯤ ꯑꯣꯏꯔꯔꯣꯏꯕ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯧ ꯃꯆꯥ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯨꯔ ꯍꯜꯂꯛꯄ ꯑꯗꯩ ꯆꯦꯜꯂꯨꯔꯒ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀ ꯆꯦꯜꯂꯨꯔ ꯑꯗꯨꯝ ꯕꯗꯅꯥ ꯃꯊꯪ ꯂꯩꯔ ꯌꯨꯝꯗꯤ ꯊꯑꯣꯏ ꯄꯥꯟꯗ꯭ꯔꯕ ꯑꯗꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯀꯌꯥꯗ ꯉꯝꯈꯠꯂꯛꯑꯕꯅꯣ ꯌꯦꯡꯉꯣ ꯃꯥꯅꯦ ꯁꯤꯃꯛꯇꯤ ꯐꯠꯇꯦ ꯁꯣꯁꯤꯌꯦꯜꯒꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯀꯩꯅꯣ ꯄꯤꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯀꯦꯔꯦꯛꯇꯔ ꯂꯣꯏ ꯃꯥꯡꯁꯤꯜꯂꯛꯇꯣꯏꯅꯦ ꯑꯗꯨ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡ ꯌꯦꯡꯕ꯭ꯔꯥ ꯏꯃꯨꯡꯗꯣ ꯑꯃꯨꯛ ꯀꯥꯏꯔꯛꯇꯣꯏꯅꯦ ꯌꯨꯝ ꯂꯣꯏ ꯀꯥꯏꯔꯛꯇꯣꯏꯅꯤ ꯑꯗꯩ ꯃꯊꯪꯅ ꯏꯆꯦ ꯅꯨꯄꯥꯅꯤ ꯍꯥꯏꯔꯗꯤ ꯌꯦꯟ ꯂꯥꯕ ꯐꯥꯎ ꯀꯤꯖꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨ ꯍꯥꯛꯅ ꯀꯤꯕꯁꯨ ꯂꯥꯟꯒꯅꯤꯗꯀꯣ ꯑꯐꯕ ꯅꯨꯄꯥ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨ ꯆꯦꯛꯇꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯃꯥꯅꯦ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯊꯧꯗꯥꯡꯅꯤ ꯑꯗꯨꯒ ꯏꯆꯦ ꯑꯩꯁꯨ ꯄꯥ ꯀꯧꯏ ꯑꯗꯨꯕꯨ ꯋꯥꯍꯟꯊꯣꯛꯇꯤ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯄꯥ ꯍꯥꯏꯁꯤꯅ ꯑꯣꯛꯄꯥ ꯍꯥꯏꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤ ꯀꯧꯏ ꯑꯗꯨꯅ ꯑꯣꯛꯄꯤ ꯍꯥꯏꯕꯅꯤ ꯂꯩꯁꯥꯔꯤꯉꯩ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯀꯧꯅꯩꯌꯦ ꯄꯤ ꯄꯥ ꯍꯥꯏꯅ ꯑꯩꯅ ꯉꯥꯃꯨꯛ ꯑꯩ ꯄꯨꯔꯣꯏꯕ ꯄꯄꯥ ꯀꯧꯏ ꯍꯥꯏꯔꯛꯏꯅꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯔꯤ ꯋꯥꯍꯟꯊꯣꯛꯅꯣ ꯈꯪꯃꯤꯟꯅꯁꯤ ꯅꯩꯅꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯅꯣꯡꯇ ꯀꯔꯤ ꯋꯥꯍꯟꯊꯣꯛꯅꯣ ꯍꯥꯏꯕꯁꯦ ꯅꯩꯅꯗꯦ ꯍꯥꯏꯕꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦ ꯑꯗꯣ ꯑꯣꯖꯥ ꯃꯊꯪꯗ ꯑꯣꯖꯥꯅ ꯑꯗꯨꯝ ꯁꯣꯏꯗꯅ ꯀꯃꯦꯟ ꯑꯃꯨꯛꯀ ꯄꯤꯕꯤꯔꯛꯑꯣ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟ ꯇꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯊꯝꯃꯤꯕꯅꯤꯗꯅꯀꯣ ꯑꯗꯨꯅ ꯄꯨꯀꯩꯒꯤ ꯑꯩꯈꯣꯏ ꯂꯟ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯗ ꯑꯣꯖꯥꯅ ꯍꯦꯟꯅ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯒ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯅꯣꯠꯇ ꯍꯥꯞꯄꯤꯅꯕ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁ ꯑꯃꯨꯛꯀ ꯅꯤꯖꯔꯤ ꯑꯗꯣ ꯃꯊꯪꯁꯤꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯏꯆꯦꯅ ꯃꯤꯊꯥꯏ ꯆꯨꯞꯅ ꯋꯥꯔꯤ ꯂꯤꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯨꯝꯁꯨ ꯌꯥꯝꯅ ꯊꯨꯝꯃꯝꯒꯗꯧꯕ ꯃꯥꯜꯂꯦ ꯏꯆꯦ ꯀꯔꯤ ꯃꯤꯊꯥꯏꯅꯣ ꯑꯩꯅ ꯇꯤꯟꯁꯦ ꯑꯗꯨꯝ ꯆꯤꯡꯒꯜꯂ ꯂꯤꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯉꯛꯏꯅꯦ ꯀꯔꯝ ꯀꯥꯟꯗ ꯃꯤꯊꯥꯏ ꯎꯝꯃꯒ ꯋꯥꯔꯤ ꯂꯤꯈ꯭ꯔꯖꯥꯠꯅꯣꯅꯦ ꯉꯛꯑꯝꯃꯤꯅꯦ ꯑꯗꯩ ꯃꯊꯪꯅ ꯏꯆꯦ ꯑꯩꯁꯦ ꯍꯥꯔꯠ ꯄꯦꯁꯦꯟꯅꯦꯕ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯔꯦ ꯏꯆꯦ ꯏꯆꯦ ꯐꯕꯨꯗꯤ ꯐꯔꯦ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯆꯦ ꯊꯃꯣꯏꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯅꯥꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯕꯀꯣ ꯃꯥꯅꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯣꯏꯔꯨꯔꯦ ꯍꯥꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗꯤ ꯊꯝꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯆꯦꯛꯁꯤꯜꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯤꯇꯪ ꯌꯥꯡꯅ ꯈꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕꯁꯤ ꯊꯨꯡꯗꯣꯏꯅꯤ ꯌꯥꯝ ꯍꯛꯆꯟꯅ ꯂꯧꯗꯕꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯝꯖꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗ ꯏꯆꯦ ꯑꯩ ꯍꯥꯔꯠ ꯕꯤꯠꯁꯨ ꯋꯥꯡꯈꯠꯂꯛꯑꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ ꯏꯅꯥꯎ ꯄꯣꯊꯥꯔ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯕꯤꯌꯨ ꯃꯥꯅꯤ ꯑꯗꯨ ꯃꯊꯪꯗ ꯑꯩ ꯏꯆꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯍꯦꯛꯇ ꯆꯠꯂꯤ ꯍꯟꯗꯛ ꯃꯨꯛ ꯇꯧꯔꯗꯤ ꯆꯠꯂꯔꯣꯏ ꯏꯆꯥ ꯍꯨꯟꯗꯣꯛꯑꯝꯃꯔꯣꯏ ꯆꯠꯂꯁꯨ ꯏꯆꯥ ꯄꯨꯔꯒ ꯆꯠꯂꯅꯤ ꯑꯗꯣ ꯑꯩꯅ ꯆꯠꯄꯗ ꯄꯥꯈꯠꯇꯅ ꯏꯆꯥꯗꯣ ꯃꯕꯣꯛꯀ ꯇꯨꯝꯍꯜꯂꯝꯃꯤ ꯍꯥꯏꯕ ꯍꯟꯗꯛ ꯐꯨꯕꯒꯤ ꯆꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯆꯠꯂꯤꯁꯦ ꯐꯨꯕꯒꯤꯅꯦ ꯍꯥꯏꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯑꯗꯨ ꯆꯠꯂꯨꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯅ ꯑꯗꯨ ꯑꯃꯨꯛ ꯍꯦꯛꯇ ꯑꯗꯨꯝ ꯍꯧꯔꯛꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯃꯥꯅꯦ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯁꯤꯅꯀꯣ ꯏꯆꯥꯅ ꯄꯤꯛꯏꯉꯩꯗꯗꯤ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯐꯨꯕ ꯑꯣꯠꯄ ꯅꯩꯕ ꯍꯦꯛ ꯇꯧꯔꯛꯄꯗ ꯕꯣꯕꯣꯛ ꯍꯣꯏꯗ ꯂꯩꯔꯨꯔꯁꯤ ꯃꯃꯥꯅ ꯍꯦꯛꯇ ꯍꯥꯏ ꯈꯨꯠ ꯄꯥꯏꯔ ꯆꯤꯡꯉꯤ ꯏꯃꯥ ꯏꯆꯥ ꯍꯦꯛꯇ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯗꯤ ꯆꯥꯎꯔꯕꯅꯤꯅ ꯏꯀꯥꯏꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤನ ꯆꯠꯁꯦꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯏꯀꯥꯏꯗꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯕꯗꯒꯤ ꯑꯩꯅ ꯆꯠꯈ꯭ꯔꯁꯨ ꯏꯆꯥꯁꯦ ꯑꯩ ꯄꯨꯔꯒ ꯆꯠꯂꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯋꯥꯔꯤ ꯐꯥꯔꯁꯀꯤꯁꯦ ꯆꯦꯐꯣꯡꯗ ꯍꯥꯟꯅ ꯄꯥꯔꯦ ꯑꯩ ꯌꯥꯝ ꯅꯧꯅ 14-15 ꯌꯥꯔꯁ ꯁꯨꯔꯛꯄꯗꯒꯤ ꯆꯦꯐꯣꯡ ꯄꯥꯖꯔꯛꯏ ꯏꯆꯦꯒꯤ ꯑꯗꯣ ꯑꯩꯁꯨ ꯏꯄꯥ ꯑꯇꯣꯝꯕꯅ ꯌꯣꯛꯏ ꯋꯥꯔꯤ ꯄꯥꯔꯨꯕꯗ ꯏꯄꯥꯗꯣ ꯎꯕꯗ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯏ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯛꯈꯤꯗꯦ ꯍꯥꯏꯕ ꯅꯋꯥꯏ ꯃꯥꯅ ꯆꯍꯤ 19-25ꯗ ꯋꯥꯔꯤ ꯄꯥꯕꯗ ꯊꯦꯡꯅꯈꯤꯕꯗꯣ ꯀꯤꯒꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯍꯥꯏꯕꯗꯤ ꯀꯤꯕꯒꯤꯁꯨ ꯌꯥꯝ ꯃꯊꯧꯗꯤ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯪꯉꯦ ꯏꯆꯦ ꯃꯨꯁꯂꯤꯝꯒ ꯇꯤꯟꯅꯕꯩ ꯍꯥꯏꯔꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯃꯨꯁꯂꯤꯝ ꯃꯔꯛꯇ ꯉꯥꯛꯇ ꯅꯝꯅ ꯇꯝꯕ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏ
ꯃꯆꯥꯅꯨꯄꯤꯁꯨ ꯇꯝꯕ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯍꯦꯛ ꯁꯣꯏꯕꯗꯅꯦ ꯑꯜꯂꯥ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯩꯅꯈꯤꯕꯗꯣ ꯅꯣꯛꯄꯗ ꯂꯣꯏꯕꯤꯅꯦ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯕꯗꯣꯅ ꯍꯥꯏꯀꯣ ꯁꯤꯁꯦ ꯍꯥꯏꯒꯟꯕꯅꯦ ꯑꯁꯦꯡꯕꯒꯤ ꯃꯥꯅꯦ ꯇꯤꯟꯅꯔꯨꯕ ꯂꯣꯟꯇꯤꯟꯅꯔꯨꯕꯗꯣ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯉꯍꯥꯟꯈꯩ ꯇꯥꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝꯗꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯣꯠꯄꯤꯕ ꯁꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯂꯣꯏꯅ ꯁꯣꯏꯔꯛꯄꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯑꯁ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯤ ꯍꯥꯠꯅꯤꯡꯕ ꯐꯥꯎꯏ ꯑꯩ ꯀꯞꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯒ ꯍꯥꯏꯕ ꯁꯤꯁꯦ ꯑꯩꯅ ꯉꯥꯃꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯃꯛꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯕꯒꯤ ꯏꯁꯣꯔꯇꯨꯒꯤ ꯀꯃꯦꯟꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯔꯥꯡꯒꯤꯗꯤ ꯑꯩꯁꯦ ꯉꯔꯥꯡ ꯍꯟꯗꯛꯀꯤ ꯅꯍꯥꯟꯒꯤꯗꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯂꯧꯈꯠꯂꯛꯄ ꯁꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯊꯪ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯁꯨ ꯄꯨꯟꯁꯤꯗ ꯑꯩꯅ ꯃꯤ ꯍꯥꯠꯀꯦꯒ ꯍꯥꯏꯕꯁꯦ ꯍꯥꯏꯗꯕ ꯃꯤꯅꯦꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯐꯧꯗ ꯍꯥꯏꯈꯤꯕꯗꯣ ꯄꯦꯟꯍꯟꯗꯗꯅ ꯃꯊꯪꯅ ꯏꯆꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯄꯄꯥ ꯀꯧꯏ ꯍꯥꯏꯕ ꯃꯥꯟꯅꯔꯦ ꯏꯅꯥꯎ ꯑꯗꯩ ꯃꯊꯪꯅ ꯅꯦꯅꯦ ꯃꯆꯥꯕꯨꯅ ꯊꯧꯑꯣꯏꯗꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯃꯆꯥꯅ ꯍꯥꯏꯕꯗ ꯇꯥꯕꯤꯗꯕ ꯃꯤꯒꯤ ꯃꯆꯥꯅ ꯊꯥꯖꯕ ꯁꯤꯒꯤ ꯀꯦꯁꯁꯤꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏ ꯍꯣꯏ ꯑꯇꯣꯝꯕꯤ ꯂꯣꯟꯕꯗꯅꯦ ꯑꯇꯣꯝꯕꯤꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯇꯣꯝꯕꯤꯅ ꯆꯦꯜꯂꯛꯄ ꯃꯆꯥꯗꯨꯒꯤ ꯍꯣꯠꯅꯈ꯭ꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯆꯥ ꯍꯥꯟꯅ ꯄꯣꯛꯑꯝꯕꯁꯤ ꯌꯦꯡꯗꯕ ꯃꯌꯥꯝ ꯂꯩꯌꯦ ꯁꯤꯁꯨ ꯑꯗꯩ ꯏꯆꯦ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕꯒꯤ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯃꯦꯔꯤꯀꯥꯗ ꯇꯧꯕꯒꯤ ꯈꯛꯇ ꯍꯥꯏꯕꯤꯒꯅꯨ ꯑꯇꯩ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯌꯣ ꯏꯆꯦ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯂꯦꯖ ꯂꯩꯅꯕ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯦ ꯑꯗ ꯑꯩꯅ ꯃꯣꯏꯅꯗꯤ ꯏꯅꯥꯎꯒꯤ ꯇꯥꯟꯖꯂꯤꯗꯨꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯅꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯗꯨꯝ ꯏꯅꯥꯎ ꯍꯣꯏꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯇꯩ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯇꯧꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯕꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤ ꯊꯕꯛ ꯂꯩꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯒ ꯑꯩꯒꯤꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯒ ꯅꯆꯥꯅꯥꯎꯁꯤꯡ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯗꯩ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯂꯥꯎꯊꯣꯛꯆꯕ ꯁꯤ ꯊꯕꯛ ꯂꯩ ꯍꯥꯏꯌꯦꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯕꯀꯣ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯖꯦꯕ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯁꯦ 700-5462-300 ꯁꯤꯁꯤꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯣꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯑꯗꯩ ꯏꯟꯗꯤꯌా ꯃꯅꯨꯡꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯀꯣ ꯑꯗꯒꯤ ꯃꯊꯪꯗꯅ ꯑꯣꯖꯥꯒꯤ ꯃꯤꯅꯥꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯗ ꯑꯩ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯁꯥꯎꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏ ꯆꯥꯟꯅꯕ ꯍꯥꯏꯗꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯌꯨ ꯊꯛꯄ ꯅꯤꯁꯥ ꯆꯥꯕ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕ ꯅꯨꯄꯤ ꯑꯣꯏꯔꯨꯕꯁꯦ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕꯅꯦ ꯃꯤꯅ ꯎꯁꯤꯠꯄꯤꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯨꯝ ꯀꯣ ꯍꯥꯏꯗꯤ ꯊꯛꯆꯜꯂꯒ ꯀꯩꯅꯣ ꯌꯨ ꯊꯛꯄ ꯅꯤꯁꯥ ꯆꯥꯕ ꯃꯤꯒꯤ ꯃꯆꯥ ꯑꯗꯩꯗꯤ ꯃꯆꯥ ꯑꯣꯏꯔꯨꯕ ꯑꯗꯩ ꯅꯨꯄꯤ ꯑꯣꯏꯔꯨꯕꯁꯦ ꯇꯣꯟꯕꯗꯒꯤ ꯇꯣꯟꯕꯅꯤ ꯃꯤꯅ ꯎꯁꯤꯠꯄꯤꯗꯕ ꯃꯤꯃꯥꯟꯅꯕ ꯉꯝꯗꯕ ꯑꯗꯩꯗꯤ ꯉꯥꯡꯐꯝ ꯆꯩꯐꯝ ꯑꯣꯏꯕ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯥꯗꯤ ꯆꯦꯠꯅ ꯀꯣꯟꯁꯤꯀꯣ ꯏꯆꯥ ꯂꯩꯔꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯩ ꯊꯥ 10 ꯅꯥꯎꯄꯨꯔꯒ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯗꯣ ꯃꯌꯥꯡ ꯂꯥꯟꯖꯤꯟꯁꯦ ꯁꯥꯡꯉꯦ ꯋꯥꯡ ꯆꯥꯎꯋꯦꯕ ꯑꯗꯨꯒ ꯑꯍꯥꯟꯕ ꯃꯆꯥ ꯃꯤꯔꯣꯟꯕꯁꯦ ꯀꯥ ꯍꯦꯟꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛꯁꯦ ꯀꯪꯊꯣꯛꯑꯣꯏꯕ ꯑꯗꯨꯒ ꯌꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯎꯄꯨꯕ ꯑꯅꯅꯦ ꯑꯃꯁꯨ ꯂꯩꯌꯦꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯗꯨ ꯃꯥꯗꯣ ꯃꯇꯝꯗꯨ ꯁꯥꯐꯤꯅ ꯍꯤꯗꯥꯛ ꯑꯃ ꯊꯛꯏ ꯍꯥꯏꯗꯅ ꯑꯗꯨꯗ ꯅꯣꯏꯊꯣꯔꯛꯄꯅꯦꯅꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯂꯩꯅꯕꯅꯦꯕ ꯑꯗꯩ ꯑꯣꯏꯔꯒꯁꯨ ꯊꯥꯖꯗꯕꯅꯤꯅ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯍꯣꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯣꯏ ꯃꯃꯥ ꯀꯩꯅꯣ ꯍꯣꯏꯗꯨꯒ ꯀꯌꯥ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯗꯦ ꯀꯌꯥꯁꯨ ꯂꯣꯏꯅꯗꯦꯗꯅ ꯑꯗꯩ ꯑꯉꯥꯡ ꯃꯁꯥꯅꯁꯨ ꯀꯩꯝꯇ ꯃꯥ ꯈꯪꯕ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯃꯦꯠꯁ ꯂꯥꯛꯇꯦꯅ ꯑꯗꯨꯝ ꯂꯩꯖꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯁꯦꯡꯅ ꯑꯗꯨꯒ ꯃꯧꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕꯗ ꯃꯤꯔꯣꯟꯕꯒꯤ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯑꯣꯏꯗꯦꯕ ꯑꯍꯥꯟꯕ ꯃꯤꯔꯣꯟꯕꯁꯦ ꯂꯣꯏꯅꯃꯛꯇꯤ ꯁꯤꯁꯦ ꯃꯕꯨꯛ ꯀꯪꯕꯩ ꯆꯥꯡꯁꯦ ꯈꯔ ꯋꯥꯠꯀꯅꯦꯕ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯏꯈꯪ ꯈꯪꯗꯕ ꯌꯥꯝ ꯋꯥꯡ ꯆꯥꯎꯕ ꯃꯤꯗꯗꯤꯀꯣ ꯑꯩꯈꯣꯏ ꯌꯥꯡꯗ ꯀꯪꯈꯤꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯆꯍꯤ 33 ꯑꯗꯨꯅ ꯀꯪꯕꯅꯤꯅ ꯌꯥꯝ ꯀꯩꯁꯨ ꯌꯥꯝ ꯀꯪꯊꯣꯛꯑꯣꯏꯕ ꯑꯗꯨꯗꯤ ꯃꯧ ꯑꯃꯅ ꯍꯦꯛꯇ ꯃꯇꯝ ꯆꯥꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯤꯔꯣꯟꯕꯗ ꯀꯪꯕ ꯑꯗꯨꯃꯥꯏꯅ ꯀꯪꯉꯣꯏꯕꯀꯣ ꯑꯗꯩ ꯑꯃꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯂꯥꯜꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯈꯤꯗꯦ ꯑꯗꯩ ꯗꯟꯗꯤ ꯐꯪꯈ꯭ꯔꯦꯁꯨ ꯍꯥꯏꯈꯤꯗꯦ ꯃꯗꯨ ꯈꯪꯖꯅꯤꯡꯉꯦ ꯍꯥꯏꯕ
ꯃꯄꯥꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯕꯦꯝ ꯃꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯐꯤ ꯑꯃ ꯆꯠꯈꯤꯕꯗꯨꯗꯒꯤ ꯑꯗꯨꯝ ꯊꯤ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯛꯇ ꯃꯥꯒꯤ ꯃꯄꯥ ꯆꯧꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯅꯦꯅ ꯂꯥꯛꯄ ꯑꯗꯨꯗꯤ ꯂꯝ ꯑꯃꯗꯅꯦꯕ ꯃꯣꯏ ꯈꯨꯟꯗꯨꯗ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯃꯤꯈꯩꯗꯨꯅ ꯃꯥꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯅꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯕꯗꯗꯤ ꯌꯥꯎꯖꯈꯤꯕꯅꯦꯕ ꯃꯥꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯁꯤꯔꯤꯕ ꯀꯔꯤꯝ ꯈꯪꯗꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯊꯤ ꯈꯪꯗ꯭ꯔꯦ ꯗꯟꯗꯤꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯩ ꯃꯊꯪꯁꯤꯅ ꯅꯦꯅꯦ ꯑꯩꯁꯨ ꯔꯥꯅꯤ ꯐꯤ ꯁꯥꯖꯩ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯌꯥꯝ ꯋꯥꯅ ꯍꯧꯔꯦ ꯑꯗꯣ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥ ꯀꯣꯟꯒꯤꯗꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡꯗꯤ ꯐꯤ ꯁꯥꯕꯗꯣ ꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯅ ꯇꯝꯖꯒꯦ ꯍꯥꯏꯕ ꯁꯤꯁꯦ ꯏꯅꯥꯎꯀꯣ ꯅꯆꯦꯒꯤ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯅꯝꯕꯔꯗꯨꯗ ꯑꯝꯇ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯇꯝꯕꯤꯌꯨ ꯑꯌꯥꯝꯕꯅ ꯐꯣꯟ ꯇꯧꯔꯛꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯐꯤꯁꯦ ꯔꯥꯅꯤ ꯐꯤ ꯁꯥꯗ꯭ꯔꯤ ꯂꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯅꯧꯅ ꯂꯣꯏ ꯇꯝꯈꯠꯇꯣꯏꯅꯦꯕ ꯑꯗꯩ ꯃꯊꯪꯗ ꯏꯆꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕ ꯉꯝꯗꯦ ꯁꯨꯝ ꯋꯥꯔꯤ ꯇꯥꯅ ꯀꯞꯁꯨ ꯀꯞꯊꯣꯛꯂꯦ ꯋꯥꯔꯤ ꯁꯨꯝ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯊꯥꯔꯛꯄꯗꯨꯗ ꯏꯆꯦ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯃꯃꯥꯁꯤ ꯏꯆꯦ ꯔꯣꯕꯤꯇꯥꯁꯦ ꯃꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯏꯁꯃꯦꯁꯀ ꯊꯥꯅꯕ꯭ꯔꯣ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯀꯩꯗꯧꯕꯩ ꯊꯥꯅꯗꯣꯏꯅꯣ ꯊꯥꯅꯗꯦ ꯍꯥꯏꯕꯗ ꯑꯗꯨꯗ ꯊꯥꯎ ꯃꯃꯥ ꯅꯪꯁꯨ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯥ ꯌꯨ ꯊꯛꯑꯦꯅ ꯑꯗꯨꯒ ꯊꯕꯛꯁꯨ ꯅꯤꯡꯗꯦ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯩꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯑꯗꯨꯏꯗꯤ ꯃꯃꯥ ꯅꯪꯁꯦ ꯃꯤꯅ ꯅꯨꯡꯁꯤꯗꯣꯏꯅꯦ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯈꯜꯂꯣꯟꯗꯣ ꯑꯉꯥꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟꯁꯦ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯏꯆꯦ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ 47 ꯐꯥꯎ ꯇꯥꯔꯛꯄꯁꯦ ꯉꯁꯤꯒꯤ 48 ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯑꯃꯝꯕ ꯂꯝꯕꯤꯗ ꯃꯥꯔꯒ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯍꯣꯏ ꯏꯅꯥꯎ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏ ꯃꯊꯪꯅ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯟꯅ ꯏꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯗꯗꯥ ꯀꯧꯔꯝꯃꯦ ꯍꯧꯖꯤꯛꯅ ꯏꯆꯥꯒꯤ ꯃꯄꯥ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯄꯄꯥ ꯀꯧꯔꯦ ꯍꯥꯏ ꯑꯗꯩ ꯃꯊꯪꯁꯤꯅ ꯏꯆꯦꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯒ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩ ꯂꯩꯔꯤ ꯋꯥꯒꯅꯨ ꯅꯈꯣꯏꯒꯤꯗꯃꯛ ꯂꯥꯛꯑꯣ ꯑꯩꯅ ꯅꯃꯥ ꯁꯛꯂꯒꯦ ꯅꯈꯣꯏꯒꯤ ꯅꯃꯥ ꯂꯩꯇ꯭ꯔꯁꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯊꯥꯒꯠꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯏꯆꯦ ꯍꯥꯏꯕꯀꯣ ꯀꯩꯅꯣꯅꯤꯗ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯃꯄꯥꯒ ꯈꯥꯏꯅꯔꯒ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯑꯗꯩ ꯃꯃꯥ ꯂꯩꯈꯤꯗꯕ ꯆꯨꯝꯕꯗꯣ ꯑꯗꯨꯏ ꯃꯆꯥꯁꯤꯡꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯃꯄꯥꯅꯒ ꯑꯇꯣꯝꯕꯤ ꯂꯣꯜꯂꯛꯄ ꯑꯗꯨꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯒꯥꯏꯗ ꯑꯃꯈꯛ ꯇꯧꯕꯤꯔꯗꯤ ꯊꯧꯅꯥ ꯐꯅ ꯁꯤ ꯇꯧꯁꯦꯅ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒ ꯑꯩꯈꯣꯏꯅꯒ ꯂꯝꯖꯤꯡꯕꯤꯍꯧꯔꯗꯤ ꯑꯩꯁꯨ ꯐꯒꯗ꯭ꯔꯅ ꯈꯟꯕꯩ ꯍꯥꯏꯅꯦꯕꯀꯣ ꯃꯥꯅꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯌꯦ ꯅꯍꯥꯟꯈꯩ ꯏꯆꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯍꯥꯟꯈꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯡꯉꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯊꯥꯖꯗꯦ ꯊꯧꯗꯣꯛꯁꯦ ꯑꯗꯨꯒ ꯄꯨꯡꯉꯛ ꯉꯛꯏ ꯉꯁꯤꯒꯤ ꯁꯥꯁꯤꯡꯗꯣ ꯍꯥꯠꯄ ꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯃꯅ ꯒꯤꯇꯥꯟꯖꯂꯤꯒ ꯏꯆꯦꯒ ꯄꯨꯟꯕ ꯄꯥꯎ ꯐꯥꯎꯅꯕ ꯒꯤꯇꯥꯟꯖꯂꯤꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯌꯦꯡꯖꯩ ꯍꯥꯏꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨ ꯃꯊꯪꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯄꯤꯖꯕ ꯀꯃꯦꯟꯅꯤ ꯏꯆꯦꯒꯤ ꯋꯥꯍꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯦ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯁꯛꯑꯒ ꯂꯩꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯊꯃꯣꯏꯗ ꯄꯦꯟꯕ ꯐꯥꯎꯖꯩ ꯑꯗꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯂꯩꯔꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯁꯦꯕ ꯃꯇꯝ ꯁꯥꯡꯅ ꯇꯧꯕꯤꯌꯨ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯁꯤꯒꯤ ꯋꯥꯍꯩꯁꯤꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯄꯤꯔꯛꯑꯦꯕꯀꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯊꯪꯅ ꯃꯄꯥꯅ ꯃꯃꯥꯗ ꯃꯆꯥꯅꯨꯄꯥꯒ ꯕꯗꯅꯥꯝ ꯄꯤꯕꯒꯤ ꯊꯧꯗꯣꯛꯇꯣ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯞ ꯆꯥꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯣ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯑꯗꯨꯝ ꯁꯨꯏꯁꯥꯏꯠ ꯇꯧꯔꯒ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯁꯤꯅ ꯉꯥꯎꯅ ꯐꯩꯅ ꯑꯗꯨꯝ ꯉꯥꯎꯆꯠꯅꯈ꯭ꯔꯦ ꯅꯥꯔꯦ ꯑꯃꯗ ꯌꯦꯡꯉꯨꯏ ꯐꯠꯇꯦ ꯃꯥꯏꯕꯤ ꯄꯥꯟꯁꯨ ꯌꯦꯡꯉꯤ ꯗꯥꯛꯇꯔ ꯌꯦꯡꯉꯤ ꯐꯠꯇꯦ ꯃꯤꯃꯥꯟꯅꯗꯅ ꯂꯩꯔꯦ ꯋꯥꯈꯜꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯁꯥꯗ ꯄꯨꯟꯁꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯈꯤꯕꯗꯣ ꯑꯃꯨꯛ ꯂꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗꯨꯅ ꯃꯃꯥꯗꯣ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗ ꯕꯗꯅꯥꯝ ꯄꯤꯕꯩꯗꯨꯅꯦ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤ ꯂꯣꯟꯕ ꯃꯆꯥꯁꯤꯡꯁꯦ ꯃꯈꯣꯏꯅ ꯆꯥꯎꯔꯛꯑꯒ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯃꯆꯥꯅꯦ ꯍꯥꯏꯔꯛꯄꯗ ꯌꯥꯝꯅ ꯏꯀꯥꯏ ꯑꯩ ꯏꯁꯥꯗ ꯊꯣꯛꯏ ꯌꯨꯝ ꯄꯥꯟꯕꯗ ꯅꯠꯇꯦ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯅ ꯀꯣꯏꯅꯕꯗ ꯏꯄꯥꯗꯨꯅ ꯅꯨꯄꯤ ꯂꯣꯜꯂꯛꯄꯗ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯏꯄꯥꯗꯣ ꯅꯨꯄꯤ ꯂꯣꯜꯂꯦ ꯍꯥꯏꯕꯒꯤ ꯇꯣꯛꯅꯔꯤꯕꯅꯤ
ꯍꯥꯏꯔꯛꯄꯒꯤ ꯇꯣꯛꯅꯩ ꯍꯥꯏꯕ ꯁꯤꯅꯦꯕ ꯃꯆꯥꯈꯩꯗ ꯃꯣꯏ ꯃꯄꯥꯗꯣ ꯅꯨꯄꯤ ꯂꯣꯟꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯀꯥꯏꯅꯩꯕ ꯑꯗ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯅꯄꯥꯗꯣ ꯂꯣꯟꯕꯗꯣꯅ ꯌꯥꯝ ꯎꯁꯤꯠꯇ ꯉꯥꯡꯕꯤ ꯍꯥꯏꯕ ꯃꯆꯥꯈꯩꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯕ ꯃꯔꯥ ꯂꯩꯖꯗꯕ ꯃꯆꯥꯗꯁꯨ ꯑꯗꯨꯃꯛ ꯏꯃꯦꯖꯇꯨꯗꯤ ꯃꯥꯡꯖꯩꯗꯅꯀꯣ ꯏꯆꯦ ꯐꯥꯒꯤ ꯑꯃꯇ ꯇꯧꯖꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯄꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯔꯛꯏ ꯃꯊꯪꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯄꯣꯝ ꯑꯦꯞꯇ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤꯀꯣ ꯏꯆꯦ ꯍꯥꯏ ꯍꯣꯏ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯍꯣꯜ ꯅꯨꯡ ꯊꯥꯗꯕ ꯁꯣ ꯅꯨꯡ ꯀꯥꯞꯄ ꯂꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯍꯧꯒꯠꯄ ꯌꯥꯔꯅꯤ ꯃꯌꯥꯝ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯥꯟꯅꯔꯦ ꯑꯗꯨꯒ ꯂꯥꯏꯛꯇꯤ ꯑꯃꯠꯇ ꯅꯝꯅꯤꯡꯗꯦ ꯅꯣꯏ ꯈꯨꯕꯤꯗꯣ ꯀꯌꯥꯝ ꯄꯥꯝꯃꯨꯒꯦ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯛ ꯍꯥꯟꯅ ꯅꯝꯃꯦ ꯚ꯭ꯌꯨꯅ ꯃꯌꯥꯝ ꯌꯥꯝꯃꯦ ꯂꯥꯏꯛꯁꯦ ꯑꯝꯇ ꯅꯝꯗꯦ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯁꯧꯒꯠꯁꯦ ꯍꯥꯏꯕ ꯍꯣꯏ ꯑꯝꯇ ꯁꯧꯒꯠꯄꯤꯌꯨ ꯃꯌꯥꯝ ꯀꯣ ꯑꯗꯩ ꯃꯊꯪꯅ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯀꯣꯟꯒꯤ ꯔꯥꯅꯤ ꯋꯥꯡꯈꯩ ꯁꯥꯕꯗ ꯑꯩ ꯏꯁꯥꯅ ꯇꯥꯛꯆꯒꯦ ꯆꯥꯎꯈꯠꯄ ꯑꯣꯏꯃꯤꯟꯅꯁꯦ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯃꯤꯟꯅꯁꯦ ꯑꯩ ꯏꯁꯥ ꯂꯩꯁꯥꯕꯤꯅꯦ ꯃꯧ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯇꯥꯛꯈ꯭ꯔꯦ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯖꯗꯦ ꯂꯧꯁꯤꯡ ꯑꯣꯏꯅ ꯐꯤ ꯁꯥꯕ ꯑꯣꯏꯅ ꯇꯥꯛꯆꯒꯦ ꯍꯥꯏꯕ ꯍꯣꯏ ꯏꯅꯥꯎ ꯁꯣꯏꯗꯅ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯅꯆꯦꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯝꯇ ꯊꯥꯖꯟꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇꯨꯗ ꯃꯦꯁꯦꯟꯖꯔ ꯑꯣꯏꯅꯁꯨ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯐꯣꯟ नंबर ꯄꯤꯖꯔꯛꯀꯦ ꯑꯩ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯔꯁꯦ ꯏꯅꯥꯎ ꯁꯣꯏꯗꯅ ꯄꯥꯡꯕꯤꯌꯨ ꯑꯗꯩꯗꯤ ꯑꯗꯩ ꯃꯊꯪꯅꯁꯦ ꯃꯃꯥꯡ ꯏꯄꯤꯁꯣꯗꯇ ꯄꯤꯁꯥꯀꯣꯟꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯅ ꯁꯦꯜ ꯊꯣꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯏꯆꯥꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯠꯄ ꯃꯇꯦꯡ ꯌꯥꯝ ꯑꯣꯏꯖꯩ ꯏꯁꯥꯅꯁꯨ ꯅꯨꯄꯥꯗ ꯁꯦꯜꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯅꯤꯗ꯭ꯔꯦ ꯏꯆꯦꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯊꯧꯅꯥ ꯑꯣꯏꯖꯩ ꯍꯥꯏꯕ ꯁꯤꯅꯤ ꯇꯨ ꯃꯁꯥꯅ ꯄꯩꯁꯥ ꯊꯣꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝꯁꯨ ꯑꯉꯝ ꯑꯉꯝꯕ ꯁꯨꯃꯥꯏꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯍꯟꯊꯕ ꯉꯝꯗꯣꯏꯅꯤ ꯑꯗꯩ ꯃꯊꯪꯅ ꯏꯆꯦ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯣꯇꯦꯜ ꯇꯧꯖꯔꯤ ꯏꯆꯦꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯏꯆꯦ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯖꯩ ꯏꯆꯥ ꯌꯣꯛꯑꯒ ꯍꯤꯡꯖꯔꯤ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯌꯥꯝ ꯊꯥꯒꯠꯂꯤ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕꯤꯌꯨ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤꯁꯨ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯒ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩ ꯍꯤꯡꯒꯣꯜ ꯁꯔꯨꯛ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯗ ꯄꯤꯌꯨꯁꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯍꯥꯏꯕ ꯇꯨ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯍꯜꯂꯛꯑ ꯂꯩꯕ ꯃꯆꯥꯗꯤ ꯆꯥꯎꯁꯜꯂꯛꯑꯕ ꯄꯤꯕꯥꯒꯤ ꯃꯆꯥꯈꯩꯅ ꯑꯃꯨꯛ ꯍꯤꯡꯒꯣꯜ ꯄꯤꯗꯕ ꯅꯤꯉꯣꯜꯗꯨ ꯈꯛꯅ ꯂꯩ ꯍꯤꯡꯉꯋꯥꯏ ꯍꯜꯂꯛꯈꯤꯕꯗꯗꯤ ꯃꯕꯨꯡ ꯃꯧꯄꯥꯈꯩꯅ ꯅꯨꯡꯁꯤꯕꯩ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯃꯤꯟꯅꯕ ꯃꯆꯥꯗꯨ ꯆꯥꯎꯅꯔꯀꯥꯟꯗꯗꯤ ꯁꯥꯒꯩꯗꯣ ꯇꯣꯉꯥꯟꯅꯔꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯩ ꯃꯊꯪꯗꯗꯤ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯗ ꯄꯨꯡ ꯀꯧꯏ ꯑꯉꯥꯡꯈꯩꯅ ꯄꯥꯕꯨꯡ ꯀꯧꯕꯗ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄꯥꯕꯨꯡ ꯀꯧ ꯍꯩꯇꯗꯅ ꯄꯨꯡ ꯀꯧꯈꯤꯕꯗꯣꯗ ꯀꯧꯕꯅꯤ ꯍꯥꯏꯀꯣ ꯑꯗꯩ ꯃꯊꯪꯅ ꯃꯄꯥ ꯃꯃꯥꯅ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯗꯤ ꯃꯌꯥꯝꯅ ꯎꯁꯤꯠꯄꯤꯗꯦ ꯃꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯁꯥꯗ ꯆꯩꯅꯥ ꯐꯪꯉꯤ ꯃꯥꯅꯦ ꯆꯨꯝꯕꯅꯤ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯅꯥꯇꯩ ꯆꯥꯕꯁꯦ ꯁꯤꯒꯤ ꯃꯆꯥꯗꯗꯤ ꯋꯥꯁꯦ ꯉꯥꯡ ꯉꯝꯅꯗꯕꯅꯦꯕ ꯑꯗꯩ ꯃꯊꯪꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯦ ꯂꯣꯏ ꯁꯣꯟꯊꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯦ ꯏꯆꯥ ꯑꯅꯤꯅꯗꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯁꯤ ꯌꯥꯗꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕ ꯌꯥꯎꯔꯤꯅꯤ ꯃꯥꯜꯂꯤ ꯆꯥꯎꯔꯛꯑꯒꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯩ ꯅꯨꯡꯇꯤꯒꯤ ꯏꯃꯨꯡꯗ ꯂꯥꯟ ꯊꯣꯛꯄ ꯅꯨꯄꯤ ꯑꯣꯠꯄ ꯌꯥꯎꯔꯝꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯇꯥꯏꯜꯁꯀꯤ ꯔꯨꯝꯗ ꯐꯝꯗꯅ ꯀꯩꯅꯣ ꯌꯦꯡꯂꯤꯁꯦ ꯏꯃꯨꯡ ꯈꯔꯗꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯐꯨꯕꯤꯕ ꯂꯩꯔꯝꯅꯤꯀꯣ ꯈꯟꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔꯁꯦ ꯅꯨꯄꯤ ꯌꯥꯝ ꯑꯣꯠꯂꯦ ꯍꯥꯏꯕ ꯃꯌꯥꯝ ꯂꯩ ꯊꯛꯑꯒ ꯆꯥꯔꯒ ꯍꯜꯂꯛꯑꯒ ꯑꯍꯤꯡꯁꯤꯃ ꯑꯗꯨꯝ ꯈꯠꯅꯕ ꯉꯥꯡꯕ ꯆꯩꯕ ꯅꯩꯕ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯁꯤ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕꯀꯣ ꯀꯅꯥꯒꯨꯝꯕꯅ ꯌꯦꯅꯈꯥꯗ ꯁꯪꯒꯣꯏ ꯃꯆꯤꯗ ꯃꯔꯨꯝꯗ ꯃꯌꯥꯝ ꯂꯣꯠꯂꯦ ꯃꯤ ꯃꯌꯨꯝꯗ ꯍꯥꯏꯖꯤꯅꯦꯕ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯝꯃ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯏꯑꯦ ꯀꯔꯤꯒꯨꯝꯕ ꯁꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯍꯤꯡꯕ ꯌꯥꯎꯔꯗꯤ ꯑꯩ ꯍꯥꯠꯆꯒꯦ ꯇꯁꯦꯡꯅ ꯑꯩ ꯍꯥꯠꯄ ꯉꯝꯅꯤꯌꯦ ꯍꯥꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯃꯤꯁꯦ ꯇꯦꯟꯁꯟ ꯃꯁꯥꯗ ꯂꯥꯛꯏꯅꯦꯕ ꯑꯗꯩ ꯃꯊꯪꯗ ꯃꯄꯥ ꯐꯠꯇꯕꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯏꯄꯥꯝꯗ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯣꯏꯔꯁꯨ ꯆꯠꯂꯒ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅ ꯊꯝꯂꯝꯂꯣꯏꯗꯕꯅꯤ ꯏꯆꯥ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝ ꯁꯤꯃꯛꯅꯦꯕ ꯑꯗꯩ ꯃꯊꯪꯗ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯃꯥ ꯄꯨꯝꯅꯃꯛ ꯏꯆꯥ ꯅꯨꯄꯤꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤꯀꯣ ꯅꯨꯄꯤ ꯑꯣꯏꯕꯁꯦ ꯇꯁꯦꯡꯅ ꯀꯤꯔꯦ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ
ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯌꯥꯝꯅ ꯊꯥꯖꯗꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏ ꯇꯨꯀꯠꯆꯩ ꯇꯥꯕ ꯉꯝꯗꯦ ꯑꯔꯩꯕ ꯃꯄꯥꯗꯨꯗꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯐꯝ ꯃꯃꯤꯡ ꯃꯊꯥ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯕ ꯄꯦꯟꯅꯔꯛꯇ꯭ꯔꯤꯅꯦꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯁꯤꯒꯤ ꯀꯃꯦꯟꯁ ꯌꯥꯝ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯂꯧꯈꯠꯂꯛꯏꯁꯤꯗꯤ ꯈꯔ ꯈꯛꯇꯅꯦꯕ ꯑꯗꯩ ꯃꯊꯪꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯚꯤꯛꯇꯤꯝ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕꯤꯌꯨ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯄꯣꯛꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯧꯅꯤ ꯑꯩꯈꯣꯏꯗꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝꯅ ꯇꯤꯟꯅꯔꯛꯏ ꯍꯥꯏꯕ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯅꯍꯥꯟꯈꯩꯗꯤ ꯃꯩꯇꯩꯗꯪ ꯍꯥꯏ ꯈꯜꯂꯒ ꯏꯔꯥꯞ ꯂꯥꯞꯅꯕꯗꯧꯅ ꯈꯟꯖꯔꯝꯕꯅꯦ ꯑꯗꯣ ꯉꯁꯤꯗꯩꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗꯧꯅ ꯈꯜꯂꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯔꯥꯎꯖꯩ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯥꯅꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯃꯩ ꯃꯇꯦꯡ ꯄꯥꯡꯉ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯃꯅ ꯍꯨꯟꯅꯕ ꯌꯣꯟꯅꯕꯁꯤ ꯇꯧꯅꯔꯣꯏꯗꯕꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯔꯒ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥ ꯏꯄꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯊꯝꯕꯤꯕꯁꯦ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯅ ꯈꯟꯖꯩ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯗꯣ ꯃꯄꯥꯅ ꯆꯩꯔꯥꯛ ꯐꯪꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯉꯁꯥꯏ ꯑꯩꯅ ꯈꯨꯝꯖꯈ꯭ꯔꯦꯀꯣ ꯁꯤ ꯄꯥꯎꯈꯨꯝꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯑꯉꯥꯡꯗꯣ ꯕꯦꯛꯇ ꯅꯝꯁꯤꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯐꯨꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯀꯣꯟꯅ ꯑꯉꯥꯡꯗꯣ ꯂꯣꯠꯂꯦ ꯊꯤꯕꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯏꯅꯥꯎ ꯑꯩꯅ ꯄꯣꯛꯏꯕ ꯑꯉꯥꯡꯗꯨꯁꯨ ꯑꯩꯅ ꯑꯉꯥꯡ ꯑꯅ ꯁꯤꯖꯤꯟꯅꯩꯕ ꯄꯣꯛꯏꯕ ꯑꯉꯥꯡꯗꯣ ꯕꯦꯛꯇ ꯅꯝꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯐꯨꯝꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯂꯧꯊꯣꯛꯏ ꯍꯥꯏꯕ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯂꯣꯠꯂꯦ ꯊꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅꯦꯕ ꯑꯉꯥꯡ ꯄꯣꯛꯏꯕ ꯃꯃꯥꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯅ ꯑꯗꯨꯝ ꯍꯥꯏꯗꯅ ꯑꯗꯨꯅꯦꯕ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯅꯅꯥꯎꯗꯤ ꯁꯨꯝ ꯑꯣꯐꯤꯁ ꯆꯠꯂꯁꯨ ꯍꯦꯝꯂꯦꯞꯇ ꯍꯥꯞꯄꯦ ꯁꯨꯝ ꯇꯥꯔꯒ ꯄꯨꯡ ꯑꯃꯒ ꯂꯝꯕꯤꯗ ꯑꯗꯨꯝ ꯍꯟꯖꯟ ꯇꯥꯏ ꯍꯜꯂꯛꯄꯗꯁꯨ ꯑꯗꯨم ꯇꯥꯏ ꯏꯆꯦ ꯋꯥꯔꯤꯁꯤꯅ ꯑꯩꯁꯦ ꯀꯩꯅꯣ ꯉꯥꯎꯋꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯩꯒꯤ ꯋꯥꯏꯐꯁꯨ ꯁꯨꯝ ꯇꯥꯕ ꯍꯦꯟꯃꯝꯗꯩ ꯋꯥꯏꯐꯀꯤ ꯃꯥꯡꯗ ꯏꯆꯦꯅ ꯀ꯭ꯂꯥꯁ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯪꯗ ꯀ꯭ꯂꯥꯁ ꯇꯧꯋꯦ ꯍꯥꯏꯌꯦ ꯏꯆꯦꯒꯤ ꯏꯆꯦ ꯑꯩ ꯀꯩꯅꯣ ꯃꯪꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝ ꯄꯨꯁꯤꯟꯈꯤꯗꯅ ꯍꯣꯏ ꯃꯪꯗꯁꯨ ꯎꯔꯛꯄꯗꯣ ꯑꯩ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯁꯨ ꯌꯥꯝ ꯀꯩꯅꯣ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯔꯦ ꯏꯆꯦ ꯋꯥꯔꯤ ꯇꯥꯕꯗꯩ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯁꯦꯡꯕꯩ ꯈꯟꯅꯕꯤꯒꯅꯨ ꯑꯗꯨ ꯃꯊꯪꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯍꯦꯟꯕ ꯂꯩꯇꯦ ꯏꯆꯦ ꯔꯨꯕꯤꯇꯥ ꯑꯦꯄꯤꯁꯣꯗ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯅꯣꯂꯦꯖ ꯑꯣꯏꯌꯦ ꯏꯆꯦꯒꯤ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏ 2021ꯒꯤ ꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯅꯤꯔꯛ ꯆꯦꯜꯂꯨꯔꯕꯤ ꯍꯧꯖꯤꯛꯐꯥꯎ ꯀꯣꯏꯅꯔꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯨꯔꯦ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯀꯣꯏꯅꯔꯤ 15 years ꯒꯦꯞ ꯂꯩ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯁꯤꯒꯤ ꯋꯥ ꯄꯟꯕ ꯌꯥꯗꯦ ꯁꯝ ꯐꯣꯏꯗꯅ ꯆꯩꯅ ꯀꯟꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯐꯨꯏ ꯏꯅꯦꯝꯕꯣꯛꯅ ꯇꯧꯅꯨ ꯈꯟꯅꯒꯅꯨ ꯗꯤ ꯍꯥꯏꯔꯒ ꯅꯨꯄꯥꯒꯤ ꯐꯦꯚꯔꯗ ꯑꯣꯏꯅ ꯂꯩ ꯑꯩ ꯏꯆꯥ ꯅꯨꯄꯤ 2 ꯅꯨꯄꯥ 1 ꯂꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯃꯁꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯅꯨꯄꯤꯅ ꯅꯨꯄꯤ ꯆꯩꯊꯦꯡ ꯄꯤꯒꯨꯝꯁꯤ ꯍꯥꯏꯕꯀꯣ ꯍꯥꯏꯅ ꯊꯝꯖꯔꯤ ꯏꯆꯦꯅ ꯏꯄꯤꯁꯣꯗ ꯈꯨꯗꯤꯡꯒꯤ ꯂꯥꯎꯕꯤꯔꯤ ꯌꯥꯝ ꯊꯤꯅ ꯆꯩꯕꯤꯔꯛꯑꯣ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯍꯥꯏꯕ ꯌꯥꯝ ꯄꯦꯟꯗꯕꯁꯦ ꯌꯥꯝ ꯂꯩꯅꯩꯌꯦꯕ ꯏꯆꯦꯅ ꯏꯄꯤꯁꯣꯗ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯅꯣꯂꯦꯖ ꯏꯆꯦ ꯏꯄꯤꯁꯣꯗ ꯈꯨꯗꯤꯡ ꯌꯥꯝꯅ ꯅꯣꯂꯦꯖ ꯑꯣꯏ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏ 2021ꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯅꯤꯔꯛ ꯆꯦꯜꯂꯨꯔꯕꯤ ꯍꯧꯖꯤꯛꯐꯥꯎ ꯀꯣꯏꯅꯔꯤ ꯅꯨꯄꯤꯗꯨ ꯑꯩꯅ ꯃꯈꯣꯡ ꯀꯣꯜꯂꯒꯐꯥꯎ ꯍꯥꯏꯖꯔꯨꯔꯦ ꯑꯗꯨꯕꯨ ꯇꯣꯛꯅꯔꯒꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯇꯣꯛꯅꯗꯦ ꯑꯗꯣ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯍꯦꯛ ꯋꯥ ꯉꯥꯡꯉꯨꯕꯗꯅ ꯐꯨꯏ ꯑꯩꯉꯣꯟꯗ ꯆꯩꯅꯒ ꯀꯜꯂꯤ ꯁꯝꯒ ꯐꯣꯏ ꯄꯟꯕ ꯌꯥꯗꯦ ꯑꯗꯣ ꯏꯆꯦ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯦ ꯑꯗꯩ ꯏꯅꯦꯝꯕꯣꯛꯇ ꯍꯥꯏꯔꯨꯔꯁꯨ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯆꯩ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯐꯦꯚꯔꯗ ꯍꯦꯛꯇ ꯂꯩ ꯑꯗꯣ ꯏꯆꯦ ꯈꯔ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯒ ꯀꯣꯏꯅꯕꯁꯤꯡꯁꯦ ꯈꯔ ꯊꯤꯅ ꯉꯥꯡꯕꯤꯔꯛꯑꯣ ꯏꯆꯦ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯡ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯍꯥꯏꯕꯀꯣ ꯑꯁꯦꯡꯕꯃꯛꯅꯦ ꯏꯆꯦ ꯃꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯕ ꯑꯃꯃꯝꯒꯤ ꯆꯩꯅꯥꯁꯤꯗꯤ ꯌꯥꯝꯅꯅꯦ
ꯈ꯭ꯋꯥꯏꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯃꯁꯤꯡ ꯌꯥꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯀꯣ ꯃꯥꯏ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯁꯤꯒ ꯑꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯆꯥꯛꯏ ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯦ 5 ꯐꯣꯟ ꯇꯧꯁꯜꯂꯛꯑꯃꯤꯅ ꯑꯩ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯩꯅ ꯏꯕꯦꯝꯃ ꯍꯥꯏꯔꯛꯑꯅꯨ ꯅꯁꯥꯅꯅꯦ ꯐꯤꯔꯦꯞ ꯂꯦꯞꯄꯣ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯩ ꯅꯨꯄꯥ ꯅꯤꯁꯥ ꯆꯥꯏ ꯒꯨꯂꯤ ꯆꯥꯏ ꯌꯨ ꯊꯛꯏ ꯑꯗꯩ 4 ꯀꯥꯞꯄꯤ ꯍꯥꯏꯕ ꯅꯤꯁꯥꯗ ꯂꯥꯏ ꯆꯨꯔꯦ ꯍꯥꯏꯕꯒꯤꯁꯤꯒ ꯑꯅꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦꯕ ꯇꯧꯔꯛꯏꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯔꯤꯁꯦ ꯁꯤ ꯌꯥꯝ ꯈꯥꯡꯉꯤꯕ ꯃꯥꯏ ꯅꯨꯄꯤꯈꯩꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯃꯣꯠ ꯑꯃꯇ ꯈꯪꯖꯒꯦ ꯃꯆꯥ 3 ꯂꯩꯕꯤ ꯃꯧ ꯑꯃꯅ ꯏꯃꯨꯡꯒꯤ एवरीथिंग ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000ꯅ ꯂꯣꯏꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯆꯥꯕꯒꯤ ꯑꯉꯥꯡ 3ꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯅꯥ ꯌꯦꯛ ꯁꯦꯜꯅ ꯍꯦꯛ ꯃꯊꯧ ꯇꯥꯕꯈꯩ ꯊꯥ ꯑꯃꯗ ꯁꯤꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯃꯧꯁꯤꯅ ꯑꯃꯨꯛ ꯏꯃꯨꯡꯒꯤ एवरीथिंग ꯂꯣꯏꯅ ꯍꯦꯛꯇ ꯍꯣꯠꯅꯕ ꯅꯨꯄꯥꯁꯤꯅ ꯐꯤꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯐꯪꯗꯕ ꯂꯣꯏꯅ ꯍꯣꯠꯅꯕ ꯀꯗꯥꯏꯗꯒꯤ 10,000ꯅ ꯉꯝꯗꯣꯏꯅꯣ ꯑꯗꯣ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯀꯩꯗ ꯇꯝꯕ ꯆꯥꯕꯩ ꯊꯛꯄꯩ ꯄꯣꯌꯦꯡꯒꯤ ꯅꯥꯔꯛꯄꯩ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯗꯗꯤ ꯑꯃꯨꯛ 10,000 ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯁꯨ ꯑꯃꯨꯛ ꯂꯩꯔꯤꯃꯦꯕ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯊꯣꯛꯏꯕ ꯁꯦꯟꯊꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯣꯁ ꯇꯧꯕ ꯇꯥꯏꯌꯦꯕ ꯑꯗꯩ ꯃꯊꯪꯗꯅ ꯆꯦ ꯅꯨꯄꯤ ꯂꯣꯟꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅ ꯂꯣꯟꯅꯤꯡꯗꯅ ꯂꯣꯟꯕ ꯅꯠꯇꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯃꯑꯣꯡ ꯇꯥꯗꯕꯗꯒꯤ ꯊꯣꯛꯄ ꯅꯨꯄꯤ ꯀꯣꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯃꯄꯥꯝꯒꯤ ꯃꯤꯅꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯀꯧꯏ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯍꯔꯥꯎ ꯆꯠꯂꯝꯃꯤ ꯇꯣꯏꯁꯤꯜꯂꯛꯑꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯆꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤꯅ ꯅꯤꯌꯣꯝ ꯂꯥꯜꯂꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯒ ꯂꯩꯔꯦ ꯏꯃꯥ ꯏꯄꯥꯅ ꯉꯥꯡꯉꯦ ꯏꯃꯥꯅꯁꯨ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯦ ꯅꯨꯄꯤꯗ ꯀꯩꯝꯇ ꯍꯥꯏꯗꯦꯅ ꯑꯗꯣ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤꯅ ꯆꯠꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯃꯄꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯁꯨ ꯃꯔꯛ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯖꯤꯜꯂꯁꯤꯔꯥ ꯅꯨꯄꯤ ꯀꯣꯏꯔꯁꯤꯔꯥ ꯍꯦꯛꯇ ꯈꯜꯂꯛꯏ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯏꯄ꯭ꯋꯥꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯤꯁꯤꯒ ꯃꯣꯠ ꯆꯥꯟꯅꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯨꯄꯤꯁꯦ ꯐꯠꯇ꯭ꯔꯦꯕꯨ ꯍꯥꯏꯔꯁꯨ ꯋꯥ ꯆꯥꯏ ꯇꯂꯞ ꯆꯥꯏ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯀꯜꯂꯤꯕꯨ ꯍꯥꯏꯔꯁꯨꯅꯦ ꯑꯗꯨ ꯁꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯀꯣꯏꯒꯦ ꯑꯩ ꯅꯨꯄꯤ ꯂꯣꯜꯂꯒꯦꯅ ꯈꯟꯒꯗꯧꯕ ꯅꯠꯇꯦꯕ ꯅꯨꯄꯤꯗꯣ ꯁꯤ ꯇꯧꯕ ꯌꯥꯔꯣꯏꯅ ꯉꯥꯡꯕ ꯆꯩꯕ ꯑꯗꯒꯤꯗꯤ ꯃꯄꯥꯝꯗ ꯍꯥꯏꯕ ꯃꯣꯏ ꯐꯝꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯅꯥꯈꯩ ꯁꯦꯡꯅ ꯈꯥꯏꯅꯈ꯭ꯔꯒ ꯅꯨꯄꯤ ꯊꯤꯕ ꯌꯥꯏ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯇꯧꯕꯗꯣ ꯀꯣꯏꯁꯟꯕ ꯑꯗꯨꯁꯨ ꯂꯥꯜꯂꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩ ꯅꯨꯄꯤ ꯀꯣꯏꯒꯦ ꯅꯨꯄꯤ ꯂꯣꯟꯒꯦꯅꯗꯤ ꯈꯜꯂꯣꯏꯗꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯧꯅꯁꯨ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯗꯣ ꯐꯠꯇ꯭ꯔꯦ ꯅꯤꯁꯥ ꯆꯥꯔꯦ ꯅꯨꯄꯤ ꯀꯣꯏꯔꯦ ꯑꯣꯠꯂꯦ ꯅꯩꯔꯦꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯩ ꯃꯌꯨꯝꯗꯒꯤ ꯑꯁ ꯑꯩ ꯅꯨꯄꯥ ꯀꯣꯏꯔꯒꯦ ꯑꯗꯩ ꯑꯩ ꯆꯦꯟꯊꯣꯛꯈ꯭ꯔꯒꯦꯅ ꯆꯦꯟꯕ ꯀꯣꯏꯕ ꯅꯨꯄꯥ ꯀꯣꯏꯕ ꯁꯤꯁꯨ ꯂꯥꯜꯂꯤꯗꯅ ꯑꯗꯨꯅ ꯑꯩ ꯅꯨꯄꯥꯗꯣ ꯐꯠꯇ꯭ꯔꯦ ꯑꯩ ꯅꯨꯄꯤꯗꯣ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕ ꯍꯥꯏꯅꯕ ꯌꯥꯕ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯍꯥꯟꯕꯗ ꯇꯧꯕꯤꯗꯣꯏꯁꯦ ꯈꯥꯏꯅꯔꯒꯦ ꯍꯥꯏꯒꯗꯕꯅꯦꯕ ꯈꯥꯏꯅꯕꯁꯤꯅ ꯈꯥꯏꯅ ꯊꯣꯛꯑꯀꯥꯟꯗ ꯃꯊꯪꯗꯤ ꯑꯇꯩ ꯊꯕꯛ ꯇꯧꯕꯤꯒꯗꯧꯅꯦꯕ ꯑꯗꯣ ꯈꯥꯏꯅꯗ꯭ꯔꯤꯉꯩꯗ ꯑꯩ ꯅꯨꯄꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯀꯣꯏꯒꯦ ꯅꯨꯄꯤ ꯂꯣꯟꯒꯦ ꯍꯥꯏꯕꯁꯤꯗꯤ ꯂꯥꯜꯂꯦ ꯐꯅꯌꯥꯝ ꯆꯨꯝꯃꯁꯨꯅꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯥ ꯑꯗꯨꯝ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯀꯣꯏꯔꯀꯥꯟꯗ ꯑꯔꯥꯟꯕ ꯇꯥꯔꯛꯀꯅꯦꯕ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯒꯤꯁꯦ ꯃꯥꯅ ꯀꯣꯏꯍꯟꯕꯅꯤ ꯅꯨꯄꯤ ꯂꯣꯟꯒꯤꯁꯦ ꯃꯥꯅ ꯂꯣꯜꯍꯟꯕꯅꯤ ꯑꯗꯩ ꯅꯨꯄꯤꯅꯁꯨ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯒꯤꯁꯦ ꯑꯗꯩ ꯑꯩꯅ ꯅꯨꯄꯥ ꯑꯝꯗ ꯆꯦꯜꯂꯤꯁꯦ ꯃꯥꯅ ꯑꯣꯠꯅꯩꯕ ꯍꯦꯟꯃꯟꯕꯗꯩꯅꯤ ꯁꯤ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯁꯤꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯅꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯌꯨꯝ ꯄꯥꯜꯂꯕ ꯅꯤꯉꯣꯟꯅ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯧꯁꯤꯡꯗ ꯃꯣꯏ ꯂꯥꯛꯑꯦꯅ ꯍꯔꯥꯎ ꯊꯣꯛꯅꯤꯡꯗꯕꯒꯤ ꯋꯥꯔꯤ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯏꯃꯨꯡꯒꯤ ꯀꯦꯁꯇ ꯑꯗꯨꯝꯗꯤ ꯂꯤꯅꯔꯛꯏ ꯁꯤꯒꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯃꯧꯒꯩꯗꯨꯅ ꯍꯔꯥꯎ ꯇꯧꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯑꯗꯨꯕꯨ ꯁꯤꯁꯦ ꯃꯅꯦꯝꯒ ꯃꯧꯒꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯃꯅꯦꯝꯒ ꯃꯧꯁꯨ ꯅꯨꯡꯁꯤꯅꯔꯕ ꯌꯥꯝꯅ ꯃꯅꯦꯝꯅꯁꯨ ꯃꯧꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯔꯕ ꯃꯆꯥ ꯅꯤꯉꯣꯜ ꯂꯥꯛꯄꯗ ꯃꯧꯁꯤꯅ ꯍꯔꯥꯎ ꯀꯝꯄꯜꯁꯔꯤ ꯇꯧꯒꯅꯦꯕ ꯑꯗꯩ ꯃꯅꯦꯝꯁꯤꯅ ꯃꯆꯥ ꯅꯤꯉꯣꯜ ꯈꯛꯀꯤ ꯈꯜꯂꯕ ꯀꯌꯥ haraw ꯇꯧꯗ꯭ꯔꯕ ꯑꯗꯨꯏꯗꯤ ꯃꯅꯦꯝꯁꯤꯒ ꯃꯧꯁꯤꯒ ꯅꯨꯡꯁꯤꯅꯗ꯭ꯔꯕ ꯑꯗꯨꯏꯗꯤ ꯃꯧꯁꯤꯅ ꯑꯃꯨꯛ haraw ꯇꯧꯅꯤꯡꯉꯣꯏꯕ ꯁꯨꯝꯕ ꯀꯌꯥ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯀꯅꯥꯝꯗꯤ ꯃꯧꯗꯨꯅ ꯃꯅꯦꯝꯕꯣꯛꯅ ꯃꯉꯣꯟꯗ ꯐꯖꯅ ꯐꯠꯇ꯭ꯔꯁꯨ ꯐꯖꯅ ꯇꯧꯗ꯭ꯔꯁꯨ ꯂꯣꯏꯅꯃꯛ ꯄꯦꯟꯊꯣꯛꯑꯒ ꯀꯨꯞꯁꯜꯂꯒ ꯅꯤꯉꯣꯟꯁꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯗꯤꯅ ꯇꯧꯕꯤꯕꯁꯨ ꯂꯩ ꯑꯗꯨꯒ ꯇꯧꯐꯝꯁꯨ ꯊꯣꯛꯑꯦꯕꯀꯣ ꯅꯤꯉꯣꯟꯗꯨꯗꯤ ꯃꯔꯤ ꯂꯩꯅꯗꯦꯗꯅ ꯑꯗꯨꯒ ꯑꯃꯅ ꯏꯆꯦ ꯃꯆꯥ ꯅꯨꯄꯥꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯃꯆꯥꯗꯣ ꯂꯥꯏꯗꯧꯅ ꯈꯜꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯍꯦꯛ ꯊꯤꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯐꯕ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯦ ꯃꯣꯏꯗ ꯐꯅ ꯈꯟꯕ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯦ ꯁꯤꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯔꯥ ꯍꯥꯏꯕ ꯍꯣꯏ ꯈꯔꯗꯤ ꯍꯦꯛꯇ ꯃꯤꯠꯌꯦꯡꯁꯦ ꯈꯦꯠꯅꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ
macha ba don saura ju khana ra ju mathandai makok na hairak paneng khan ba nupi thira kan da di nupi jin jal lai mi nupi jin ne ek ta hai ba macha nu pa du na chumna kaino ma koi wari ni ma pa jin paisa hang ba da ba khang ngai da di ai ma paisa lai te ne ha ju dum tha ja ba nupi thira ga hairak pa di nupi jin loi paisa ngre khan ba si khara de dum tong nei ba ko mane phajari ngai oi ta bai dai mu koi gi mama pa du ga mat hek oi ga ga na mai nupi ga mu ya na da ba tong na ri se aduna ani ma ki mai nupi gi su mama pa ju si mayai se lai ba na phai ba adu mama pa na ju aw yam he na nupi thi gre na nupi oi gre na pangkan da khal laga atta brom da masan pa musulan doi ni masan pa da harassment pi ba masan pa na hai ba wa hai tha ja da ba si ju phatte ba ko masan pa ju wai ba de mathang da na ise gi wari se hek hau ba da gi ta ja rei comment pi ba ngam ja de ise gi wa hai ama khak na ai gi thauna oi du na ai nga si su honari mayam se ngamna ba hona ba da yam na di wai hek warak pa ga ise gi wa hai do ai khoi thauna leina senthok leina isa ga ma hingse hai ba wai sina ai awa ba nai de ise gi thauna lei ba wari mayam sina ai gi naw sum oi re ai na ai gi thabak se hek mai pak pa ga isa chaw ba ga chaw la su pikla su khudol pikla ju chaw ju khudol ama di puraga soidana ise gi mang da lep khini ngam boi jage hai ba man mangola bi inaw na se gi dina inaw ging gon da hoba injang saram por asu adu mangai re lau no ma do yam no si kamen ji boi na kamai lo khaloi doi no ba mi gi khoi gi wa hayim na mango da thongna wa ma sa hot na ri ba yam thagal li inaw adu mai hing ji ko adu mathang dana ise ai nupa ga loi khaina thokpane ise gi wari taraga mi se phatana loi khalle ye ta ba yaroi ye aduge aina khaina thokpani ise gi wari di ta da ba ya de ga ina hen man gre adu di koi wari ta ba thing ba ko pai khana su yam di thoe ba ko adu khaina nu da ina matam gra yum da sawning bai lai ba do a hanjan nau ina ko le mathang dana ise ro bita wari se ai munga mana ba su yawi macha nu pa yam pokpa mau yam leiba imung dadi mateng yam pang ba macha mamau do mateng pang li khai phai hai bi ba madugi macha mamau du na andak ti laitre hai ba da hekta lana ubi ba imung ma ama lai si yam lai ga lai ba thaja bi da ba do aduna ne kaya lai kaya sali sel jina sida ana phaja phaja ne khangmina ba adu sauna da ba ma sange ba adai yum pa le haraga pat eta imai pa gi ka aga ai yum pa la mina isa gi na da ya de na troga pat ka puju phatte aduna khatang hana tor ba sang de handara ju pat su ekak ta ba de ma pa na ju hana yum pa dingai da lo ba sang do adu loina dum pi dam ne ha ju ya de ba ma yum pa an grati khara mai ke ani makti handana ba change ba hanai na gati manem na pam da ba mau na wa ba se nauringai da di yam na wa ba ni landa lalunu ko na tapna dum farakani adum farakpani sahi kala yama kan isa khara sawra kan da ne manem du junga wai mau oina nang dong na lakhrini maju manem ore ni nang jodum admaina amung manem oirak toini nang jung na mau lak toini mathang ni phunsiron ni han ba koina kano ma thaba ma college amo ro office amo ro ma palam do ro satpada mafam am dai je sang bada naudra ne ado kuira kan da di pe haining bangang ning ko tawning ba je chalo ngam de kuira kan da di sagi mafam madum lai raktra adu maina ne ba kai na te ba adu mathang dana so me ise tolob sabgi nupi oi bagi oi ba sidi pap ni kano pap ni taw je pra engonda hu ni taw je haiba sma yang wai tolob sigi ne dum mi kana da ne wana da ba tolob sina de moi tolob chakra mi man su pi wai ba man su pi wai ba pi de phatre haiba masinaw marak ta ne tolob chakra loi chaki ba nungai kana loi nungai ki ba wa ka kana loi wa ki ba thabak taw da kana loi taw da ba sina phai ba amana khara nungai ba ate khara na wa ba amana tolob sa ba amana sa da si yang wai ba tolob sa ba khara nungai ba do ma gi adugi thak ta masa semninga kani adugi thak ta ma cross tawra kani ba adagi di awaba duna awaba gi adu mana ba ji yarak ta ba cross ka kai da ko aduga maka to ning kani yum saning kani aduna masam naw lo yeng bo sunga maktaba adai ma do kitang mirak tiluramina adai panglai da sung lai ningak taba sigi ma gi mo honarak pada atai yeng bang maktaba sumba da yam problem thok nei mani ya ma chum adai mathang dana suma hai si jam marui ba kamen ne ko ipo media amadi sero bita hoi mayam ne yam wana puthok sari ba crime diary se ab amadi youtube channel khara da episode 2 gi link sunga bhaptana direct voice sense khak taw thok laga
थागलकपा थेंनाजै मसी तौबीदनबा निंसिंगजबनी मरमदी करीबा कोई मिनारानी हाइबा चैनल अमा थेंनाई अमुक्ता येंसिनबियु इपो मीडिया इचिल इनाउसिंगना हाइबा सिजे इनाउजना थारेबा कइनोजे आइजु तारेबा इबानना लिबो आइजे समाना खोंजेन दि चेंज तौबा अदुगा समाना हापकलेबा अदुदी तौबीगनो कोइना पोइन ओइबा मतेक मतेक का हापकपदुबुदि कोइना दुम अयाबा पीदना को अदु समाना मक्ति हापीगनोबा माने अदु मक्ति अरान बोयगनी दो मथंगना इसे आइगिजु चेलकपा नुमिता याम नुंगाइखिदे नुमितुदा इनेमपोंगना कनो उत्खिबा मोंग मतौदो ngasi फावबा आइना सही 5 सुरबसि फाव अदुम निंसिंगी हाइबा समाना अदुम निंसंगेबा मौना को माइ कमेंट से खितंग सांगना पिरे अदो आई दो खितंग खक पारे को ले मथंगना नेनेना कमेंट पाबदा नुपी अखोय मसेल तिनसे नुपागा तिनबा कानादे हाइबे मतंग दो दादा सुरस तो नोक तो थवाय हम नुंगाइतब माली नुंगाइतब लेजदे ना हाइबेदि चाना चाना बा हाइबेसि पुलगा वखल अफबा वखल अखोय पुथोकमिनाबसिने हेना फैदना कनोनिदा कोइ नुपी मसेन तिनारा दिने मेसेज थाना निंगाजु कई जारिगे कई थैगे हारजु आई वारे बो हारजु दai फोन तौनराजु अहिंग बक तौनराजु आई सादा नोक्तरा यायबा अकाइबा लेजदो अदै समना तिनारि मेनने नंगा इगजे अहिंग बो आई साबा यारोयबा सि खेनाबा लई हाबनिदा अदुना नुपी मसेन हेक तिना हौरिंग गई बदना जाद्रे कोंथि जाद्रे मुंग काइद्रे मान अदै फतबा पाटो तौद्रेदना इसेगी ब्रेक की मतुंगी वारी से इंगोंदा थोकिबा थोकदोका सामानै करिमते खेनादे अदैदी कइमा मा हाइजे खेनादे इसादा सोकपा पाव हेक सोहनिंगदे कोंग हमनिंगबा मतम फावबदा लेट्रिन गी थोंग मयादा फी सुनबा तपता हापलगा थमलक ए यामना वाना लेलखी हाइफम खंगदे अदो हौजिकती इसादो क्लास 4 तमले अतोमबिना क्लास 1 तमले हाइबको माजे अंगांग योकपदा अन योलकपगी मतेंग मत फंखिदबा सेंट्रल फोर्स लैबगी नुपीदा हेना थोकपनी सिगुम्बा कनो मैसा से इंगोंदसु थोकी अदुबु तुंगदा लाकपा थबक थौरमदी अखोइना लोइना होटनै हाइबको चुम्मे चुम्मे केस अमा सेनरागा दिमाइ नुपीदना दम चेलेबा माने माने अदै से अनि सुवारी से यामना मानबा यावी याम चुम्मे तोलोप चाबगी नुपी ओइबसे याम वाइ लैरी बोइदा खल्ली मीना लोन लवी हाइबसे लोन कयाम सिंगाबजे खंगिनी अदुबो लैति हाबदो थाजदे हाइबको नै मथंगदा नेनेगी सिनबांदुना अवाबा पुम्बा कोक्सरो नामता हाइबिरो कोक्तबोई माले अदै मंगदगा लागा नेनेगी मपोकसे कनो कलक सही हाइबको मंगदगा लागा हाइबिरा मदि नुंगाइने हाइबा होय इनाव कोक्सरो इनाव गे अवाबा पुम्बा कोक्सरो को अदै मथंगना इसे खुरुमजरी आर्मी की वारी से असेंगबा याम सुम्मे सुम्बदी याम थोए आर्मी की नुपी ओइबसे यामना वाई नुंगाइबम खंगदे युम पानबगी नुंगाइबा मसक खंगदे अदुबो आइगी लाइबक्सिना अतै नाउदी नुंसीदे हाइबी इमांगदा इचा सिदि लुना तौबी मसी उरगा पेनथोकना हिंगलेबा आइदी मने मकुजना हाइबा अतै नाउदी नुंसीदे हाइबा अतै अंगांग इशुदुदी नुंसी हाइबा हाइजे अदुनी मथंगदना इसे सनु निंगोल पिसाकोन हाइना थोनबसे याम नुंगाइ नुंसु याम नुंसी इसे फी दो आइजु खरा लौजगे हाइबा होय सारादि म्यामना लौदोइनी म्यामदा लौबिरगनी पिसाबिजिंगना पैसा थोक्तोइजे को दुगा कोइगी मथंगी कमेंट से याम नुंसीये कोई बुंगम खकना थारकपनेबा ओजा अमा खकना आइना क्लास कोइगी 7 8 9 दा कोइ छैरेंग खबर जिंगदा याम ई हाइबदो अदा याम कुइराबा सिजे कनो ओइदोइनेबा 1998 99 आइना क्लास 9 कारिङैदा इबा छैरेंग ओइदोइने इबुंजिना हजिक थारे इ याम कुइरेदना को आइ अदना देना सही को मंगा कुंतर फारेबा याम माने चक्सना थममबजे याम नुंसिये आइ पाजरके आइ छैरेंग याम फजना इरम्मेबको समाइना हायेको
ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡꯁꯦ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯧꯋꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯀꯣꯟꯊꯧꯖꯝ ꯍꯥꯏꯌꯦ ꯄꯣꯏꯔꯧ ꯈꯣꯡꯖꯤꯜꯂꯅ ꯑꯗꯣ ꯑꯩꯁꯦ ꯃꯤꯡꯁꯦ ꯗꯤꯅꯥꯂꯤ ꯀꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯗꯤꯅꯥꯂꯤ ꯀꯥꯏꯅ ꯀꯣꯠꯁꯜꯂ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯁꯩꯔꯦꯡꯁꯦ ꯑꯩ ꯏꯁꯥꯐꯧ ꯏꯁꯥꯅ ꯏꯕꯁꯦ ꯀꯥꯎꯋꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯄꯥꯖꯔꯛꯄꯅꯦꯕ ꯑꯗꯨꯒ ꯁꯤ ꯄꯣꯏꯟ ꯑꯃꯁꯨ ꯌꯥꯎꯕ ꯑꯗꯨꯒꯤꯅꯦꯕ ꯆꯤꯛꯂꯕ ꯃꯐꯝꯁꯤꯗ ꯐꯝꯂꯤ ꯏꯇꯣꯝꯇ ꯐꯤꯉꯧ ꯁꯥꯅ ꯉꯧꯔꯕ ꯊꯥꯕꯜꯁꯤꯗ ꯈꯜꯂꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯪꯂꯥꯟꯗꯨꯗ ꯃꯥꯅ ꯏꯅꯥꯛꯇ ꯑꯗꯨꯒ ꯑꯩꯒꯤ ꯁꯝꯖꯤꯕꯨ ꯍꯥꯏꯒꯠꯇꯨꯅ ꯍꯪꯈꯤ ꯋꯥꯍꯪ ꯑꯃꯈꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯈꯟꯅ ꯂꯩꯊꯣꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯏꯅꯥꯛꯇ ꯃꯥꯗꯤ ꯃꯪꯐꯥꯎꯅꯔꯛꯏ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟꯅꯤ ꯑꯩꯒꯤ ꯏꯊꯟꯇ ꯄꯤꯈꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯈꯨꯝꯅꯦꯕꯀꯣ ꯑꯩꯅ ꯀ꯭ꯂꯥꯁ 8 9 ꯀꯥꯏꯉꯩꯗꯨꯗ ꯄꯤꯔꯤꯅꯦꯕ ꯑꯩ ꯅꯨꯡꯁꯤꯃꯟꯗꯅ ꯂꯧꯈꯠꯆꯔꯛꯄꯅꯤ ꯑꯗꯨꯒ ꯃꯊꯪꯁꯤꯅ 이베마 로비타 이나우기 누파디 사나니 나시 ꯌꯦꯡꯖꯔꯦ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯞꯁꯨ ꯀꯞꯊꯣꯛꯑꯦ ꯅꯁꯦꯁꯨ ꯅꯨꯄꯥ ꯌꯥꯎꯖꯗꯦ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯑꯗꯨ ꯁꯤꯅꯦꯃꯥ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯏꯆꯥ ꯅꯨꯄꯤꯅ ꯃꯃꯥ ꯅꯪ ꯌꯥꯝ ꯀꯞꯄ꯭ꯔꯥ ꯍꯪꯂꯛꯄꯗ ꯀꯞꯇꯦꯗ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ ꯍꯥꯏ ꯏꯆꯥꯅ ꯃꯃꯥ ꯑꯩꯗꯤ ꯌꯥꯝꯅ ꯀꯞꯄꯤ ꯅꯨꯄꯥ ꯌꯥꯎꯗꯕꯗꯣ ꯃꯃꯥ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯕ ꯏꯆꯦ ꯀꯩꯁꯨ ꯈꯟꯖꯟꯕꯤꯔꯨꯅꯨ ꯏꯆꯥ ꯅꯨꯄꯤꯗꯣ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯩ ꯏꯅꯥꯎ ꯑꯃꯅ ꯈꯥꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯇꯣꯝꯕꯤꯅ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯕ ꯁꯤꯅꯦꯕ ꯃꯨꯟꯅꯔꯤꯅꯦ ꯁꯤ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯕ ꯑꯍꯟꯗꯨꯗ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯀꯥꯂꯤꯗ ꯁꯛ ꯐꯖꯔꯨꯕꯁꯦ ꯄꯥꯞꯅꯤ ꯄꯥꯞ ꯅꯍꯥꯟꯃꯨꯛꯀꯤ ꯁꯛ ꯐꯖꯔꯨꯕꯒꯤ ꯏꯔꯥꯜꯂ ꯍꯥꯏꯕꯗꯨꯒꯤꯅꯦꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯆꯦ ꯃꯁꯛ ꯐꯖꯕ ꯃꯆꯥ ꯌꯣꯛꯂꯒ ꯂꯩꯕ ꯌꯥꯝ ꯂꯩꯗ ꯑꯊꯤꯕꯅ ꯇꯞꯇꯥꯏꯅ ꯀꯦꯁꯜꯂꯒ ꯅꯨꯄꯥ ꯌꯥꯝꯕ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ ꯏꯔꯥꯡ ꯇꯧꯕ ꯁꯨ ꯌꯥꯝ ꯂꯩꯗ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯁꯛ ꯐꯖꯕ ꯂꯣꯏ ꯈꯜꯂꯦ ꯁꯛ ꯊꯤꯕꯅ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯁꯛ ꯐꯖꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯏ ꯃꯁꯛꯇꯣ ꯐꯖꯔꯕꯅꯤꯅ ꯅꯨꯄꯥꯒꯩꯅ ꯈ꯭ꯋꯥꯏꯗ ꯍꯥꯏꯕꯤꯔꯛꯑꯦ ꯁꯛ ꯊꯤꯕꯗꯗꯤ ꯈꯔ ꯄꯥꯝꯗ꯭ꯔꯕꯅꯤ나 ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯐꯅꯌꯥꯝ ꯈꯠꯅꯤꯡꯉꯁꯨ ꯂꯥꯡꯅꯤꯡꯉꯁꯨ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯁꯨ ꯁꯛ ꯊꯤꯔꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯈꯤꯇꯪ ꯁꯛ ꯐꯖꯕꯗꯨꯅ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯁꯛ ꯐꯖꯕ ꯁꯥ ꯆꯦꯛꯁꯤꯜꯂꯣꯀꯣ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯕ ꯄꯥꯝꯒꯅꯨꯀꯣ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯝ ꯇꯨꯀꯠꯆꯩ ꯑꯗꯒꯤꯗꯤ ꯄꯩꯁꯥꯗ ꯆꯣꯞꯄ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯔꯜꯗ ꯅꯨꯡꯉꯥꯏꯒꯦ ꯈꯟꯒꯅꯨꯀꯣ ꯂꯩꯁꯥꯕꯤꯁꯤꯡ ꯃꯧꯁꯤꯡ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯅ ꯅꯨꯄꯤꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯂꯩꯕꯅꯤꯀꯣ ꯃꯔꯨꯑꯣꯏꯅ ꯂꯩꯁꯥꯕꯤꯁꯤ ꯃꯧꯁꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯍꯥꯏꯕ ꯃꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯗꯨꯝ ꯌꯥꯏꯐꯕꯃꯛ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯊꯪꯗꯅ ꯏꯆꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯒꯅꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯠꯅꯔꯦ ꯁꯥꯎꯅꯔꯦ ꯑꯗꯨ ꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯑꯩ ꯅꯨꯄꯥꯗꯒꯤ ꯆꯍꯤ 13 ꯍꯜꯂꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯁꯤ나 ꯍꯥꯏꯔꯤꯁꯦ 마가 कोइनाबा नुपादो 아이가 숨 불러 누피시가 잣민나우 마가 कोइ나बा 누피도 아이가 숨 불러 잣민나우 띠나우 कोइum다 상할로 낭주 짤로 पाउई अदुम फाउनो कोइ पुलप तिन्नजी हाय सिबु इसे 아이나 야가드라 하이바 이제기 पाउखम पिबिरोना ओ अदुदि मंगोंदे हेक वाहंग अमा हांगो 아이주 누파 मा कोइरगे नांगा तिन्नाउ पुनमिनाउ कोइजा पुसलाउ चामिनाउ थांमिनाउ कोइ पुन्ना दम तिन्नाजी मुंग मनुंगदौनाना अदुमता हाना हांगो इनाउ माने कनाना चट हाइबसि याउदबा यादेदना कनाना यादोइनो कनागी मथमोइना नुंगाइदोइनो मागा कोइ नै नुपिदो सुम तिन्नाउजे कना यादोइनो बा माने दै मथंगना क्राइम थोक्तजु इसेगा नोमता ओरसु लैमिन्ननिंगे क्राइम थोक्तदि इसेगी मनाक्ता लैबा फंगोइद्रा खंगदे हाबा मैम लाए इनाउ इंटर्नशिप की अदै रिसर्च तौबा अदुम अदै मंगानी तरानी अदुम कनोजे नॉलेज लाइनबा लाकबा खोइगी केस नुं अयुम मी उनबा लाइबा खोलिबा लो याउदना अदुम लाए मैम सिजे अदुम लाओ इनाउ को माने अदुगा मतमदम को चुपिरक पियाय दै आइसे हिरम खुदिंग मक्ता दाव यादे खलंबनी अदुबु आइसे सक थिरम बगी यामना हराउजै दाव कनो दासासु ताहौद्रे हाइबा ओइ ना हुमाने अदै मथंगदना इसे लाइरा बाइ खोइदी
ꯐꯖꯕ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯦ ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯏꯅꯥꯎꯅꯦ ꯂꯥꯏꯔꯁꯨꯅꯦ ꯅꯁꯥꯅꯗ ꯀꯟꯅꯗ ꯍꯣꯠꯅꯧ ꯅꯔꯝ ꯆꯠꯇ ꯆꯨꯝꯃꯨ ꯊꯕꯛꯇ ꯐꯧ ꯀꯔꯤꯝ ꯅꯠꯇꯦ ꯅꯨꯄꯤꯗꯤꯅꯦ ꯅꯨꯄꯥꯅ ꯐꯖꯍꯟꯒꯗꯕꯅꯦ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯂꯩꯌꯦꯕ ꯐꯅꯌꯥꯝ ꯐꯖꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯐꯠꯇ꯭ꯔꯕ ꯉꯥꯎꯁꯟꯅꯔꯕ ꯋꯥꯍꯜꯂꯕ ꯑꯗꯨꯝ ꯊꯤꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯒ 이파ꯐꯖꯗꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯐꯔꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯜꯍꯟꯗ꯭ꯔꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯕ ꯅꯨꯄꯤꯗꯤꯅꯦ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯁꯤꯖꯟꯈ꯭ꯔꯕ ꯐꯤꯔꯣꯟ ꯐꯖꯕ ꯈꯔ ꯁꯦꯠꯈ꯭ꯔꯕ ꯈꯔ ꯀꯦꯈ꯭ꯔꯕ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯉꯣꯟꯗꯒ ꯊꯣꯛꯂꯗꯤ ꯅꯨꯄꯥꯗꯣ ꯅꯍꯥꯟꯅ ꯃꯄꯣꯛ ꯀꯌꯥꯅꯣ ꯄꯣꯛꯂꯅꯤ ꯍꯥꯏꯕ ꯍꯥꯠꯇꯣꯛꯑꯅꯤ ꯍꯥꯏꯅꯦꯕ ꯃꯥꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯃꯦꯗꯥꯝ ꯁꯛ ꯐꯖꯔꯨꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯃꯤꯌꯥꯝꯕꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯅꯁꯨ ꯎꯕꯤꯕ ꯆꯨꯝꯃꯦ ꯁꯤꯁꯨ ꯑꯗꯨꯝ ꯈꯠꯄꯣꯏꯗ ꯑꯗꯨꯝ ꯅꯤꯡꯕ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯂꯩꯌꯦ ꯃꯁꯛ ꯌꯥꯝ ꯐꯖꯔꯒ 7 9ꯂꯛ ꯄꯥꯜꯂꯨꯔꯒ ꯍꯧꯖꯤꯛꯁꯨ ꯍꯜꯂꯛꯑꯒ ꯂꯩꯕ ꯑꯗꯨꯝ ꯅꯨꯄꯥ ꯀꯣꯏꯅꯔꯒ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯊꯪꯅ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏ ꯑꯗꯩ ꯂꯦꯞꯄ ꯂꯩꯇꯦ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯨꯔꯁꯨ ꯀꯥꯟꯅꯗꯦ ꯃꯧꯅ ꯑꯌꯥꯝꯕꯅꯤ ꯑꯩ ꯏꯆꯥ 2ꯒꯤ ꯍꯤꯡꯂꯦ ꯍꯥꯏꯕ ꯍꯣꯏ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯌꯥꯗ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯁꯨꯝ ꯈꯟꯖꯜꯂꯨꯔ ꯈꯟꯅꯔ ꯇꯦꯟꯁꯟ ꯂꯩꯅꯕꯅꯦꯕ ꯑꯗꯨ ꯅꯆꯥꯈꯩꯒꯤ ꯍꯣꯠꯅꯧ ꯑꯗꯩ ꯃꯊꯪꯅ ꯑꯍꯥꯟꯕ ꯀꯃꯦꯟ ꯄꯤꯖꯕꯅꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯌꯨꯝꯒꯤ ꯃꯕꯨꯡꯒꯤ ꯃꯧꯄꯥꯒꯤ ꯍꯣꯠꯅꯕꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯧꯗꯕ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃ ꯃꯧ ꯄꯤꯕꯥꯅ ꯅꯨꯡꯁꯤꯕꯤꯗꯕ ꯑꯣꯠꯄꯤꯕ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯗꯣ ꯍꯣꯝꯗ ꯂꯩꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯣ ꯂꯩꯌꯦ ꯏꯅꯥꯎꯀꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯩ ꯏꯆꯦꯗꯤ ꯏꯁꯤꯡꯅꯤ ꯆꯝꯕꯒꯤ ꯖꯥꯠꯇ ꯄꯨꯡꯆꯝ ꯍꯦꯛ ꯆꯝꯃꯤ ꯏꯆꯦ ꯏꯁꯤꯡꯗꯤ ꯏꯁꯤꯡꯒꯨꯝꯅ ꯃꯅꯝ ꯂꯩꯇꯕ ꯃꯆꯨ ꯂꯩꯇꯕ ꯃꯍꯥꯎ ꯂꯩꯇꯕ ꯑꯗꯨꯕꯨ ꯍꯤꯡꯕꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯏꯁꯤꯡꯅꯦ ꯏꯆꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯁꯤꯡ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯏꯆꯝ ꯆꯝꯅ ꯏꯆꯦꯕꯨ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯏꯃꯤꯟꯅꯁꯦ ꯑꯗꯩ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯏꯅꯥꯎꯒꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯥꯛꯀꯦ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯏꯅꯥꯎꯅ ꯂꯤꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯌꯥꯝ ꯇꯣꯡꯉꯥꯜꯂꯤ ꯁꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯂꯤꯊꯣꯛꯃꯤꯟꯅꯁꯦꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯒꯤ ꯏꯆꯦ ꯃꯛꯇꯗ ꯊꯣꯛꯏ ꯆꯍꯤ 35 ꯁꯨꯗ꯭ꯔꯤꯉꯩ ꯐꯥꯔꯒ ꯂꯧꯕꯤꯔꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯥꯟ 4 ꯁꯨꯔꯦ ꯍꯥꯏꯕ ꯁꯨꯝꯕꯁꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯗꯨꯒ ꯃꯊꯪꯗꯅꯅꯦ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯇꯥꯕꯗ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ ꯅꯨꯄꯤ ꯅꯨꯄꯥ ꯐꯅ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯔꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯨꯄꯥꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯃꯁꯦ ꯃꯍꯧꯁꯥꯅ ꯁꯦꯝꯂꯝꯂꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯠꯇ꯭ꯔꯕꯔꯅꯦ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤꯕꯁꯦ ꯍꯥꯏꯕ ꯏꯄꯥ ꯂꯩꯕꯥꯛ ꯍꯥꯏꯔꯝꯗꯦ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣꯃꯅꯤꯀꯣ ꯑꯗꯨ ꯃꯊꯪꯗꯅ ꯑꯔꯨꯕ ꯏꯁꯤꯡꯒꯨꯝ ꯂꯩꯖꯕ ꯂꯩꯁꯥꯕꯤ ꯂꯩꯗ ꯏꯆꯥꯅꯨꯄꯤ ꯏꯔꯥꯡ ꯀꯩꯝꯇ ꯌꯥꯎꯖꯗꯦ ꯅꯨꯄꯥꯁꯨ ꯀꯣꯏꯗꯦ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯄꯥꯈꯠꯆꯩ ꯍꯥꯏꯕ ꯂꯩ ꯏꯔꯥꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯌꯥꯝ ꯁꯦꯡꯕ ꯌꯥꯝ ꯂꯩꯗ ꯈꯔ ꯈꯠꯂꯤꯕ ꯂꯥꯡꯉꯤꯕꯁꯤꯅ ꯈꯔꯒꯤ ꯋꯥꯅꯤ ꯌꯥꯝ ꯂꯩ ꯑꯗꯨ ꯃꯊꯪꯗꯅ ꯑꯅꯤꯁꯨꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤꯅ ꯁꯥꯎꯃꯟꯕꯗꯒꯤ ꯑꯩ ꯁꯥꯒꯩ ꯑꯣꯜꯂꯨꯔꯦ ꯑꯗꯨꯕꯨ ꯃꯥꯏꯊꯤꯃꯟꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯒꯤ ꯍꯧꯖꯤꯛꯇꯤ ꯏꯄꯥꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯑꯩꯒꯤ ꯐꯖꯩ ꯈꯟꯖꯕ ꯁꯛꯁꯤꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯁꯦꯁ ꯀꯥꯏ ꯀꯃꯦꯟꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯂꯥꯏꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯅꯝꯕ ꯌꯥꯔꯗꯤ ꯑꯩꯅ ꯂꯣꯏ ꯅꯝꯒꯗꯝꯃꯤ ꯍꯥꯏ ꯍꯣꯏ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯅꯠꯇꯅ ꯑꯦꯕ꯭ꯔꯣꯠ ꯌꯧꯔꯦ ꯃꯤꯑꯣꯏ ꯈꯔꯗꯤ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯄ꯭ꯋꯥꯅ ꯍꯥꯏꯕꯤꯔꯛꯄꯀꯣ ꯏꯅꯥꯎ ꯑꯗꯩ ꯀꯗꯥꯏꯗꯩꯅꯣꯗ ꯏꯆꯦ ꯀꯃꯦꯟ ꯇꯧꯕ ꯂꯥꯏꯛ ꯇꯧꯕꯒ ꯂꯣꯏ ꯀꯥꯎꯏ ꯋꯥꯔꯤꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯁꯤꯟꯈꯤꯗꯅ ꯑꯅ ꯍꯥꯏꯕ ꯑꯗꯩ ꯏꯆꯦꯅ ꯅꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯅꯣꯛꯏ ꯏꯆꯦꯅ ꯀꯞꯄꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯀꯞꯄꯤ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯂꯩꯌꯦ ꯏꯆꯦ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯑꯅꯤꯔꯛ ꯆꯦꯜꯂꯨꯔꯦ ꯑꯉꯥꯡꯗꯩ ꯈꯔ ꯆꯥꯊꯣꯛꯂꯨꯕꯩ ꯀꯩꯅꯣ ꯅꯝꯗꯅ ꯆꯦꯜꯂꯦ ꯑꯗꯨꯒ ꯅꯦꯛꯁ ꯗꯦꯗ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯦ ꯑꯗꯨꯒ
ꯑꯀꯣꯟꯕꯩ ꯅꯨꯄꯥꯗꯨꯅ ꯃꯥꯗꯤ ꯉꯔꯥꯡ ꯆꯦꯜꯂꯨꯔꯦ ꯈꯪꯗꯦ ꯆꯦꯜꯂꯨꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯧꯅꯗ꯭ꯔꯦ ꯖꯣꯗꯥꯕꯤ ꯂꯧꯊꯣꯛꯑꯦ ꯍꯥꯏꯌꯦꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯥꯕꯤ ꯃꯌꯥꯝꯁꯦ ꯁꯛꯁꯨ ꯂꯣꯏꯅ ꯊꯤ ꯏꯄꯥ ꯏꯃꯥꯒꯤ ꯋꯥꯕ ꯎꯕꯗ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯏꯄꯥ ꯏꯃꯥ ꯅꯨꯡꯉꯥꯏꯅꯕ ꯔꯥꯅꯤ ꯐꯤ ꯁꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯁꯛꯀ ꯐꯖꯕ ꯊꯤꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯍꯥꯏꯌꯦ ꯏꯅꯥꯎ ꯍꯣꯏ ꯑꯗꯨꯅꯤ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯤꯒꯤ ꯁꯛꯅꯣ ꯁꯛꯇꯣ ꯍꯌꯦꯡꯉꯥꯏꯅꯦ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕ ꯐꯖꯅꯤꯡ ꯃꯇꯝꯗ ꯐꯖ ꯌꯥꯕꯅꯤ ꯑꯗꯩꯗꯤ ꯃꯊꯪꯅ ꯌꯥꯝ ꯆꯨꯝꯃꯦ ꯃꯣꯏꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯌꯨꯝꯗ ꯆꯪꯉꯛꯀꯅꯤ ꯑꯗꯩꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯅꯤ ꯑꯗꯩ ꯁꯤꯅꯤ ꯑꯗꯩ ꯍꯜꯂꯣꯏꯅ ꯌꯥꯝ ꯇꯧꯕꯅꯤ ꯑꯗꯩ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯆꯦꯟꯈꯤꯁꯦ ꯅꯨꯄꯤꯗꯨ ꯏꯖꯠ ꯑꯃꯗ ꯂꯩꯕꯅꯤꯅ ꯅꯨꯄꯤꯗꯤ ꯏꯖꯠ ꯑꯃꯗ ꯂꯩꯕꯅꯤꯅ ꯁꯣꯏꯗꯅ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯆꯪꯉꯛꯑꯦ ꯈꯜꯂꯣ ꯅꯨꯄꯤꯗꯨꯅꯗꯤ ꯃꯌꯥꯝꯅ ꯉꯥꯡꯕꯤꯗꯣꯏꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯈꯤꯕ ꯀꯣ ꯅꯝꯗꯅ ꯑꯗꯨꯃꯥꯏꯅꯅꯦ ꯍꯥꯏꯕ ꯃꯥꯏꯁꯦ ꯑꯗꯩ ꯃꯦꯗꯥꯝ ꯏꯆꯦ ꯅꯨꯄꯥꯗ ꯅꯨꯄꯤꯅ ꯑꯣꯠꯄ ꯋꯥꯔꯤꯗꯤ ꯏꯊꯦꯡ ꯊꯦꯡꯅꯗꯦ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯑꯣꯠꯄꯒꯤ ꯋꯥꯔꯤꯅ ꯍꯦꯜꯂꯤ ꯅꯨꯄꯥꯁꯤꯡꯗꯤ ꯋꯥꯀꯠꯄꯁꯦ ꯏꯀꯥꯏꯕꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯏꯄꯥꯁꯤꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯈꯨꯝꯖꯒꯦ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯥꯟꯗ꯭ꯔꯥ ꯑꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯕꯅꯤꯅ ꯃꯅꯦꯝ ꯃꯀꯨ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯏꯊꯟꯗꯅꯦꯕ ꯆꯠꯂ ꯂꯩꯔꯨꯗꯣꯏꯁꯦ ꯑꯗꯣ ꯁꯤꯁꯦ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯨꯝ ꯄꯥꯜꯂꯗꯤ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯒꯅꯦꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯗꯅꯦ ꯑꯩꯒ ꯃꯤꯒ ꯈꯟꯅꯕꯗꯤ ꯑꯩꯅ ꯀꯔꯤꯝ ꯈꯜꯂꯣꯏꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯃꯤꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯁꯨ ꯑꯩꯅ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯁꯨ ꯀꯔꯤꯝ ꯈꯜꯂꯣꯏꯕ ꯑꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯄ ꯆꯩꯔꯛꯄꯗꯨꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯅꯦꯕ ꯊꯦꯡꯅꯔꯤꯁꯦ ꯑꯗꯣ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯄꯥꯜꯂꯨꯕꯩ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯍꯧꯁꯥꯅ ꯁꯥꯎꯒꯜꯂꯦ ꯑꯗꯩ ꯅꯨꯄꯤꯅꯗꯤ ꯍꯦ ꯅꯪ ꯌꯨ ꯊꯥꯂꯦ ꯀꯩꯅꯣ ꯅꯪ ꯊꯦꯡꯉꯩ ꯀꯩꯅꯣꯗꯤ ꯌꯨ ꯅꯨꯡ ꯊꯥꯒ ꯑꯍꯤꯡꯗ ꯐꯨꯗꯅ ꯅꯨꯄꯥꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯗꯅ ꯅꯪ ꯍꯟꯖꯜꯂꯛꯄ ꯌꯥꯔꯣꯏ ꯑꯗꯨꯗꯨꯅꯗꯤ ꯇꯧꯗꯦꯗꯅ ꯅꯨꯄꯥꯅ ꯇꯧꯋꯤꯗꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯅ ꯊꯛꯑ ꯆꯥꯔꯒ ꯅꯤꯁꯥ ꯑꯝꯗ ꯂꯥꯏꯆꯨꯔꯒ ꯑꯗꯩ ꯅꯨꯄꯤ ꯀꯣꯏꯔꯒ ꯁꯨꯃꯥꯏꯅ ꯑꯣꯠꯄ ꯅꯩꯕꯅꯦꯕ ꯑꯗꯣ ꯅꯨꯄꯤꯅꯃꯛꯇꯤ ꯅꯤꯁꯥ ꯆꯥꯁꯜꯂ ꯊꯛꯆꯜꯂ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗ ꯍꯜꯂꯒ ꯇꯨꯝꯖꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯝꯒ ꯐꯣꯏꯅ ꯀꯤꯟꯅ ꯊꯤꯟꯅ ꯈꯣꯡꯄꯥꯡ ꯀꯥꯎꯗꯅ ꯅꯦꯠꯄ ꯀꯥꯎꯒ ꯆꯩꯅꯕꯨ ꯐꯨꯕꯅ ꯇꯥꯟꯗꯅ ꯍꯥꯠꯀꯅꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯃꯌꯥꯝ ꯈꯥꯝꯅꯗꯅꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯑꯗꯨꯒꯤ ꯆꯩꯅꯥꯗꯨꯅꯤ ꯑꯩꯈꯣꯏꯅ ꯆꯩꯅꯥ ꯅꯨꯄꯥꯅ ꯑꯣꯠꯄ ꯍꯥꯏꯁꯦ ꯏꯅꯥꯎꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯆꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯊꯥꯔꯤꯕ ꯃꯇꯝꯁꯤꯗ ꯆꯦꯒꯤ ꯋꯥꯔꯤꯁꯦ ꯃꯥꯏ ꯐꯖꯅ ꯄꯥꯛꯂꯦ ꯈꯪꯖꯩ ꯏꯆꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯦ ꯌꯨꯝ ꯌꯥꯝꯗꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯃꯌꯥꯝꯁꯦ ꯃꯧ ꯂꯩꯁꯥꯕꯤ ꯂꯣꯏꯅꯃꯛ ꯁꯨꯅ ꯇꯥꯏꯌꯦ ꯏꯆꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯐꯤ ꯀꯣꯟꯁꯨ ꯂꯣꯏ ꯁꯥꯏꯌꯦ ꯑꯗꯣ ꯐꯤ ꯁꯥꯕꯁꯨ ꯂꯣꯏ ꯇꯥꯟꯅꯩ ꯍꯥꯏꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎꯀꯣ ꯑꯗꯣ ꯏꯅꯥꯎꯁꯨ ꯌꯥꯝ ꯁꯥꯡꯅ ꯏꯔꯛꯑꯦ ꯑꯗꯣ ꯏꯅꯥꯎꯅ ꯆꯦꯅ ꯈꯤꯇꯪ ꯁꯝꯖꯜꯂ ꯄꯥꯖꯔꯦꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯁꯤꯒꯤ ꯆꯩꯊꯦꯡꯗꯤ ꯊꯣꯛꯇꯕ ꯃꯤꯅ ꯈꯪꯉꯣꯏ ꯑꯩ ꯏꯁꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯄꯥꯈꯠꯇꯅ ꯃꯈꯨꯠ ꯆꯟꯕꯤꯔꯒ ꯃꯤꯔꯥꯏꯕꯤꯕ ꯑꯇꯣꯞꯄ ꯃꯤꯒꯤꯁꯨ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯑꯩꯒꯨꯝꯅ ꯍꯥꯏꯕ ꯁꯤ ꯌꯥꯝ ꯊꯣꯛꯑꯦ ꯅꯝꯐꯨ ꯍꯥꯞꯄꯗ ꯐꯥꯕꯤꯔ ꯂꯧꯕꯤꯕ ꯑꯗꯨꯒ ꯐꯪꯍꯧꯔꯔꯣꯏꯅ ꯌꯥꯝ ꯄꯥꯝꯖꯅ ꯈꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯧꯔꯀꯥꯟꯗ ꯂꯥꯏꯊꯣꯛꯄꯤꯔꯛꯄ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯅꯨꯄꯤꯈꯩꯅ ꯊꯪꯅ ꯏꯆꯦꯒꯤ ꯗꯥꯏꯂꯣꯛ ꯑꯁꯤꯗꯤ ꯈꯔ ꯉꯥꯡꯉꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯣ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤꯁꯦ ꯅꯨꯄꯥꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯊꯕꯛ ꯇꯧꯗꯅ ꯃꯆꯥ ꯁꯦꯝꯕ ꯉꯝꯅꯕ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕꯗꯣ ꯑꯣꯏꯕꯗ ꯀꯩꯅꯣ ꯉꯥꯡꯂꯒ ꯆꯤꯟ ꯊꯤꯔꯒ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯤꯕ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯖꯩ ꯅꯨꯄꯤꯅ ꯏꯔꯥꯡ ꯇꯧꯕꯁꯦ ꯀꯣꯟꯅ ꯋꯥꯖꯒꯦꯅ ꯕꯥꯇꯣꯟ ꯇꯧꯖꯕꯅꯤ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕꯅꯤ ꯍꯥꯏꯕ ꯁꯤꯁꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯆꯨꯝꯃꯤꯅꯦ ꯑꯗꯩ ꯃꯊꯪꯗꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯨꯝꯃꯤꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯑꯦꯗꯖꯁꯇꯦꯕꯜ ꯑꯗꯩ ꯄꯦꯁꯦꯟ ꯗꯦꯗꯤꯀꯦꯁꯟ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯍꯥꯏꯕ ꯑꯦꯗꯖꯁꯇꯦꯕꯜ ꯑꯗꯩ ꯄꯦꯁꯦꯟ ꯑꯗꯩ ꯗꯦꯗꯤꯀꯦꯁꯟ ꯑꯣꯏꯒꯗꯕꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯆꯥꯎꯔꯒ ꯃꯇꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯊꯨꯡꯂꯛꯈꯤꯅꯤ ꯍꯥꯏꯕ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯀꯃꯦꯟꯁꯦ ꯁꯤꯗ ꯑꯩ ꯄꯥꯕ ꯂꯣꯏꯁꯟꯖꯔꯒꯦ ꯀꯃꯦꯟꯁꯦ ꯑꯩꯅ ꯄꯥꯔꯤꯁꯦ ꯃꯌꯥꯝ ꯃꯁꯤꯡ ꯊꯤꯕꯤꯌꯣꯕꯀꯣ ꯀꯩꯅꯣ 100 ꯍꯦꯟꯕꯅꯦ ꯍꯦꯜꯂꯝꯒꯅꯤ 100 ꯍꯦꯜꯂꯦꯕ ꯑꯩ ꯐꯖꯅ ꯄꯥꯔꯕꯅꯦ ꯑꯗꯨꯝ ꯃꯁꯤꯗꯤ ꯍꯦꯛꯇ ꯄꯥꯔꯒꯦꯅ ꯑꯗꯨꯒ
mayam comment si ba lekpi rakano habidi akoina matang jawa matamda asmaina adumak lokha charokke aduga comments pathorakte haiduna suwaro biganu habidi akoina comments di loimak pari barina akoina sida akoigi channel sida akoina pajadraga su comments di irakkiba comments khudi makti sungsoi soidena loimak pajabarina mayam gi comments loimak sungsoi soidena ibira u haina thamjage aduga kanose aina ngasai haibada masi thawre bako hoi hoi kanose jikse ngahan gi class 9 gi angang lairik takpagi habdo hoi hoi aduju home tutor oina ko bodo adugi ju dum pau phau biro aduga musu kanose koi gi patna da koi gi yum gi angang chena bagi nupi amasu pame hoi adai Guwahati da ju ama pame ko adai Imphal area gi ju ama pame adai Dubai gi ju laktri Dubai jam laman beira khangde ba ado ngai pa jaga di oidoi ni moina loi tok jagadabne ba ko si gai gi ju pau phau biro ko angang loba moido angang chena ba ngaktane ba aduga koi gi amana ne koi kano yum je mi leitaba koi mi je tolopi da sangan baju tolop da pamuidana almai bhara di lawroi daba aduga yum je sangbiyu haiba kam da laihalaga family ko adugi mi admaina yum hangba yum sangan bagi pambi da ju koi family leiba adu do leijage hai adu admaina adu matang ju pau phawbiro mani bhara da leiba gumbana koi gi yum da leiba pharak taba khudong cha da basingna koi gi bhara da leigi do saru hojiki mafam se leira kadi ko yum gumna dum leminaga do bani na adu dum khudong cha da lobiyo haina thamjani asigi dia isida loi sanjarage yam nungai jai habidi ozana ngasidi ekhoi gi episode si yankhai surak pasida nungai ba harawo phongdok taduna comment su chama gi mathakta pabi khre aduga mayamna su ekhoi gi ahen ba viewers kayama subscriber kayama ahen ba mayama puthok binaraga ekhoi gi mayam gi thawna du amuka hena puthok piraga ekhoi gi episode khuding gi ekhoi hantaragli ba viewers habidi lak ani yoba ngamdabasi mayam gi pangal thawna puthok piraga ekhoi gi comments amadi subscriber amadi viewers kayama hengat minaraga अखोगी मणिपुर दा crime mitigate tawmina si haina thamjari ba ipo media na mayam gi damak ta every Wednesday amadi Saturday thokchari ba crime diaries yankhai suba episode yoksalak labadina mayam gi thawna su ekhoi khangjare amadi mayam na hen ba thawna pibi raga ekhoi gi hana leijaram ba ekhoi gi lak ani gi mathakta yangma singsi ekhoi gi sigi repo sima kaidana ba mayam ekhoi gi pangal thawna du pinabiu amadi ekhoina crime diaries na mayam gi damak ta su ano ba makhal mathel kayam ano mayam pujarake doinana yankhai surakpa matung sidi ekhoina sung sai thamjakhiba haibadi episode number 41 daina 45 sigi manungda ekhoina question hangjaraga ekhoina cash prize ki khudong chaba ma so ekhoina thamjage haina thamjabadu mayam kaubikanu loinana ekhoigi crime diaries ki family singna WhatsApp ki channel subscribe to biu aduga Telegram ki channel so subscribe to biu YouTube amade Facebook ki channel singja subscribe to biu loina ngasi ki episode sida so ekhoina reels amakhak ekhoina semjaraga mayamda share torpa matamda su mayamda adu mayamdu share to biraga mayamda khudong chabasi ekhoigi lomina si amade ekhoigi exciting oiba prize winning oiba kaya simasu ekhoina mangol oinaba mayam semina si habisima thamjaraga ekhoigi ngasai su ningthing jakhiba nupadi sanani habisimasu mayamna charity ki khuthangda manipur ki kachin koya yognaba mayam khuding makna ekhoigi mafam asidagi ekhoigi khudong chabasi lomina si ipo media da lakpiraga ekhoigi nupadi sanani habigi charity ki show asi mafam sin matungna ekhoigi amuktang di mayam gi seba phangnaba mayam gi sahajok tu nijage loinana nupadi sanani haibasi ekhoigi crime ga related oibanina mayam da ekhoina message se sungsoi sodena johon janing banina mayam gi atugumba thodang duma lominaraga ekhoigi nupadi sanani haisi ekhoina mafam khudi mukta utpa ngamba mafam da so ekhoina ucherake charity ki khuthang da su mayam na su ekhoigi initiative biraga nupadi sanani haibasi mayam dagi ekhoigi manipur gi top pa ekhoigi yamna magul ba crime mitigate tawbada yamna mateng pangba adugumba yamna ichang thoraba film mo hemina si haisi mathamjage aduga tantha police asu mathangi ekhogi next week ta ekhoina mayam gi damakta nupadi sanani haina special show kap na bagi sem sadun su leizari haibasi masu pawdam jage ngasi gi oina di ekhogi yankhai suba episode ipo media na mayam gi damakta puthok cheriba crime diaries yankhai suba episode yembiri ba singbu hanna na thagat jabaga loina na ngasi gi oina di matang asida kaina na ba yathang nijari pinabirasi